ꯑꯁ ꯆꯪꯉꯁꯤ ꯂꯥꯛꯑꯣꯕ ꯁ꯭ꯋꯥꯏꯁꯤꯗꯒ ꯃꯤꯅꯒ ꯎꯔꯗꯤ ꯑꯉꯥꯎꯕꯤ ꯃꯥꯜꯂꯅꯤꯌꯦ ꯑꯁ ꯃꯤ ꯌꯥꯝ ꯐꯨꯅꯤꯡꯉꯤꯗ ꯍꯟꯗꯛ ꯄꯤꯛꯅꯤꯛ ꯂꯥꯛꯇꯧꯔꯤꯗꯅ ꯑꯗ ꯃꯁꯝꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯐꯣꯏꯗꯠꯂ ꯁꯝ ꯂꯣꯏꯔꯦ ꯇꯪꯈꯥꯏ ꯑꯃꯅ ꯑꯩ ꯐꯣꯏꯔꯒꯦ ꯇꯪꯈꯥꯏ ꯑꯃꯅ ꯅꯪ ꯐꯣꯏꯔꯣ ꯑꯁ ꯑꯩꯈꯣꯏ ꯒꯨꯂꯤꯕꯔꯁꯤ ꯀꯅꯥꯅꯣꯝꯃ ꯉꯥꯏ ꯃꯥꯟꯈ꯭ꯔꯦꯗ ꯅꯪꯒ ꯂꯦꯞꯃꯤꯟꯅꯩꯗꯨꯅ ꯍꯦꯟ ꯇꯟꯗ꯭ꯔꯣ ꯅꯪꯁꯨ ꯉꯥꯎꯖꯔꯛꯅꯕꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯉꯥꯎꯕ ꯇꯜꯂꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯣ ꯅꯊꯧꯔꯣ ꯅꯨꯄꯤꯅꯦꯅ ꯆꯔꯣꯏ ꯍꯦ ꯃꯥꯜꯂꯗꯅ ꯇꯣꯏ ꯉꯁꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯩꯈꯣꯏ ꯃꯥꯅ ꯇꯣꯔꯣꯕꯣꯠ ꯊꯣꯡꯉꯝꯃꯦ ꯑꯁ ꯇꯟꯗꯅ ꯆꯥꯔꯛꯇꯦꯗ ꯆꯥꯛꯀ ꯑꯝꯇ ꯅꯪꯒꯤ ꯇꯣꯔꯣꯄꯣꯠꯇꯨꯗꯤ ꯐꯗꯨꯝ ꯐꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯍꯋꯥꯏ ꯊꯣꯡꯉꯦ ꯆꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯏꯕꯦꯝꯃ ꯑꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯑꯉꯥꯎꯕꯤꯁꯤꯗꯤꯕ ꯍꯥꯏ ꯀꯩꯅꯣ ꯅꯪ ꯑꯗꯥꯝ ꯀꯟ ꯆꯠꯂꯛꯏꯗꯨꯅ ꯀꯅꯥ ꯇꯥꯟꯅꯔꯛꯀꯦ ꯍꯦꯄꯤ ꯕꯥꯔꯗꯦ ꯍꯩꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯏꯁꯥꯐꯧ ꯈꯪꯗꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯕꯦꯟ ꯇꯥꯔꯦ ꯀ꯭ꯂꯥꯁ ꯌꯥꯎꯔꯁꯤ ꯂꯥꯛꯑꯣ ꯉꯥꯏꯈꯨꯑꯣ ꯀꯩꯅꯣ ꯃꯌꯥꯝ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯂꯥꯡꯗꯤꯌꯦ ꯑꯔꯥꯡꯕ ꯃꯤꯗ ꯑꯣꯏꯅ ꯉꯥꯡꯉꯣ ꯑꯩꯈꯣꯏꯗꯤ ꯅꯣꯛꯄ ꯈꯛꯇꯅꯦ ꯀꯅꯥꯅ ꯂꯥꯡꯕꯅꯣ ꯀꯅꯥꯅ ꯂꯥꯡꯗꯕꯅꯣ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯃꯁꯤꯗ ꯑꯣꯖꯥꯗ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯒꯗꯤ ꯐꯨꯒꯦꯅ ꯉꯥꯏꯔꯝꯒꯅꯤꯅꯦ ꯚꯥꯏ ꯑꯩꯈꯣꯏ ꯀꯦꯞꯇꯦꯟ ꯍꯥꯏꯁꯦ ꯆꯨꯝꯃꯕꯅꯦ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ 35 ꯂꯩꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯂꯥꯡꯕ ꯊꯦꯡꯅꯗ꯭ꯔꯤ ꯂꯥꯡꯁꯨ ꯂꯥꯡꯃꯟꯈ꯭ꯔ ꯄꯣꯠꯅꯤ ꯅꯠꯇ꯭ꯔꯥ ꯚꯥꯏ ꯃꯥꯅꯦ ꯑꯩꯗꯤ ꯂꯥꯡꯗꯦꯀꯣ ꯑꯩꯗꯤ ꯌꯦꯡꯕ ꯈꯛꯇꯪꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯂꯥꯡꯁꯨ ꯂꯥꯡꯃꯟꯈ꯭ꯔꯦꯍꯦ ꯑꯋꯣꯏꯕ ꯑꯩꯈꯣꯏꯅ ꯂꯥꯡꯕꯅꯤ ꯀꯔꯤꯅꯣ ꯑꯣꯖꯥꯒ ꯑꯝꯇ ꯆꯪꯉꯛꯇ꯭ꯔꯤꯁꯤꯅ ꯑꯣꯖꯥꯒ ꯑꯝꯇ ꯂꯥꯛꯇ꯭ꯔꯖꯥꯠꯂꯣ ꯅꯦꯄꯣꯂꯤꯌꯥꯟ ꯀꯥꯟꯅꯗꯦ ꯑꯣꯖꯥ ꯆꯪꯉꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯅꯪꯒꯤ ꯏꯁꯩꯗꯣ ꯃꯇꯦꯛ ꯑꯃ ꯇꯥꯁꯦ ꯔꯣꯃꯥꯟꯇꯤꯛ ꯁꯣꯡ ꯑꯣꯏꯅ ꯇꯧꯁꯦ ꯉꯁꯤꯗꯤ ꯃꯨꯠ ꯈꯔ ꯂꯧꯒꯦ ꯑꯩꯗꯤ ꯏꯁꯩ ꯁꯛꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯃꯣꯏ ꯅꯨꯄꯥ ꯃꯌꯥꯝꯁꯤꯗꯤ ꯏꯁꯩ ꯁꯛꯁꯤ ꯈꯣꯠꯁꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ ꯁꯤ ꯌꯦꯡꯉꯣ ꯃꯣꯏ ꯅꯨꯄꯤ ꯃꯌꯥꯝꯁꯤ ꯏꯁꯩ ꯁꯛꯁꯤ ꯏꯁꯩ ꯇꯥꯁꯤ ꯍꯥꯏꯔꯛꯏꯁꯦ ꯏꯁꯩꯐꯧꯗꯤ ꯌꯥꯏꯍꯦ ꯂꯥꯡꯕꯗꯣ ꯇꯥꯅꯤꯡꯗꯕꯩ ꯋꯥ ꯈꯤꯇꯅꯦ ꯌꯥꯅꯤ ꯑꯩ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯁꯛꯂꯛꯀꯦꯀꯣ ꯍꯩꯕ ꯍꯩꯇꯕ ꯃꯌꯥꯝ ꯁꯨꯝ ꯇꯥꯃꯤꯟꯅꯁꯦ ꯌꯥꯏꯀꯣ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟ ꯃꯐꯝ ꯆꯥꯗꯦꯕ ꯁꯤꯡꯒꯔꯒꯤꯗꯤ ꯁ꯭ꯇꯦꯖꯇ ꯕꯥꯕꯣꯛ ꯂꯣꯏ ꯌꯦꯡ ꯉꯥꯏ ꯂꯩꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯃꯌꯥꯝ ꯂꯥꯡꯗꯕꯤꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯁꯤ ꯀꯩꯗꯧꯔꯒꯦ ꯍꯣꯔꯦꯟ ꯑꯣꯖꯥꯅ ꯇꯦꯁ ꯇꯧꯁꯤ ꯍꯥꯏꯔꯛꯑꯗꯤ ꯑꯃ ꯐꯥꯗꯕꯗ ꯄꯨꯟꯅ ꯂꯦꯞꯅꯤꯅꯦ ꯆꯣ ꯍꯣꯏ ꯌꯥꯅꯤ ꯁ꯭ꯋꯤꯠ ꯕ꯭ꯔꯗꯔ ꯍꯧꯔꯣ ꯌꯥꯔꯦꯅꯦ ꯃꯌꯥꯝ ꯏꯁꯩꯁꯦ ꯍꯧꯔꯁꯤꯀꯣ ꯈꯅꯥꯎꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯐꯖꯗꯕ ꯏꯁꯩ ꯑꯃꯇꯪ ꯇꯥꯃꯤꯟꯅꯔꯁꯤ ꯁꯨꯝ ꯑꯣꯖꯥ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯀꯔꯤꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯅꯨꯡꯁꯤꯕ ꯂꯝꯂꯥꯟꯕꯤ ꯅꯪꯕꯨ ꯎꯔꯨꯔꯒ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯈꯜ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯧꯅꯁꯥꯔ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯅꯨꯡꯁꯤꯕꯁꯦ ꯀꯥꯎꯍꯟꯕꯤꯅꯨ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯈꯥꯏꯅꯗ꯭ꯔꯤꯐꯥꯎ
ꯃꯗꯒꯤ ꯍꯦꯟꯕꯤꯅꯤ ꯅꯪꯒꯤ ꯃꯦꯡꯂꯕ ꯃꯥꯏꯊꯣꯡ ꯀꯣꯀꯤꯜꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯆꯥꯃꯗꯩꯁꯨ ꯍꯦꯜꯂꯤꯕꯤ ꯈꯣꯏꯊꯨꯝꯅꯔꯕ ꯅꯪꯒꯤ ꯋꯥꯉꯥꯡ 오ꯊꯃꯣꯏ ꯀꯔꯝꯅ ꯄꯣꯊꯥꯁꯤꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯑꯩꯒꯤ ꯃꯪꯂꯥꯟꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯈꯜ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯧ ꯁꯥꯔ 이세이 따지니 이세이 ꯁꯨꯝ ꯁꯛꯑꯝꯕꯅꯤ ꯁꯥꯔ ꯌꯥꯏ 이세이ꯗꯤ ꯁꯛꯀꯗꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ 이세이ꯁꯤ 이세이ꯒꯤ ꯀꯥꯟꯅꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯁꯥꯡꯇꯣꯛꯍꯜꯂꯤ ꯃꯥꯏꯊꯣꯡꯕ ꯀꯂꯥꯝꯍꯜꯂꯤ ꯃꯁꯤ 이세이ꯒꯤ ꯀꯥꯟꯅꯕꯅꯤ ꯑꯣꯖꯥꯁꯨ 이세이 ꯌꯥꯝ ꯄꯥꯝꯃꯤꯀꯣ ꯌꯥꯔꯦ ꯐꯝꯃꯣ ꯑꯩꯅ ꯄꯤꯈꯤꯕ ꯏꯝꯄꯣꯔꯇꯦꯟꯁꯤꯡꯗꯨ ꯅꯁꯥꯅ ꯍꯣꯠꯅꯔꯕ꯭ꯔꯥ ꯅꯈꯣꯏ ꯐꯥꯔꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯤꯗꯤ ꯅꯁꯥꯅ ꯍꯣꯠꯅꯕ ꯑꯃ ꯆꯪꯏ ꯏꯁꯥꯒꯤ ꯗꯔꯀꯥꯔ ꯈꯔ ꯂꯩ ꯏꯁꯥꯅ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯁꯨꯞꯅꯇꯒꯤ ꯑꯆꯨꯝꯕ ꯂꯩ ꯑꯃꯈꯛꯇꯪ ꯆꯤꯡꯕꯅꯤ ꯂꯩꯏꯗꯨꯕꯨ ꯆꯨꯝꯅ ꯆꯠꯄ ꯉꯝꯕ ꯁꯥꯇ꯭ꯔꯗꯨꯕꯨꯅꯤ ꯀꯔꯤꯅꯣ ꯃꯥꯅ ꯁꯣꯝꯗ ꯁꯨꯝ ꯌꯦꯡꯉꯩꯁꯤꯅ ꯃꯌꯥꯝꯅ ꯑꯐꯕ ꯁꯥꯇ꯭ꯔ ꯍꯥꯏꯅꯔꯤꯕꯁꯦ ꯑꯗꯨꯒ ꯂꯩꯗꯨꯗ ꯆꯠꯄ ꯉꯝꯗꯕ ꯂꯩꯗꯨꯗꯒꯤ ꯅꯥꯀꯟꯗ ꯆꯣꯡꯊꯈꯤꯕ ꯃꯈꯣꯏꯗꯨꯅꯤ ꯁ꯭ꯀꯨꯜ ꯂꯥꯛꯑꯒ ꯒꯦꯠꯇ ꯐꯨꯅꯔꯦ ꯀꯔꯤꯅꯣ ꯃꯥꯅ ꯁꯣꯝꯗ ꯁꯨꯝ ꯌꯦꯡꯉꯩꯁꯤꯅ ꯁ꯭ꯀꯨꯜ ꯌꯧꯗꯅ ꯍꯜꯂꯦ ꯍꯥꯏꯔꯤꯗꯣ ꯅꯥꯇꯣꯟ ꯀꯥꯏꯕ ꯃꯅꯥꯇꯣꯟ ꯀꯥꯏꯕꯇ ꯅꯠꯇꯅ ꯃꯆꯤꯟꯕꯥꯟ ꯍꯅꯨꯃꯥꯟ ꯁꯥꯕꯒ ꯃꯌꯥꯝ ꯊꯦꯡꯅꯗ꯭ꯔꯣ ꯅꯈꯣꯏ ꯃꯌꯥꯝꯕꯣ ꯃꯈꯣꯏꯗꯨꯗꯤ ꯃꯃꯤꯠꯁꯤ ꯀꯩꯗꯧꯅꯨꯡꯗ ꯐꯔꯔꯣꯏꯗꯕ ꯀꯣꯊꯣꯛꯇꯨꯅꯅꯦ ꯁꯥꯇ꯭ꯔ ꯑꯃ ꯑꯁꯤ ꯑꯣꯏꯔꯕꯅꯤ ꯑꯩ ꯏꯗ ꯂꯥꯛꯇꯅ ꯅꯁꯥꯅ ꯍꯣꯠꯅꯖꯕ ꯅꯠꯇꯅ ꯑꯣꯖꯥꯅ ꯇꯥꯛꯄꯗ ꯅꯠꯇꯦ ꯅꯁꯥꯒꯤꯁꯨ ꯀꯩꯗꯧꯔ ꯌꯥꯝ ꯂꯦꯡꯉꯤꯗꯤ ꯀꯣꯏꯂꯦꯡ ꯂꯦꯡꯉꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯝꯅꯤ ꯑꯣꯖꯥ ꯑꯩ ꯐꯥꯟꯁꯦ ꯃꯣ ꯂꯩꯔꯕ ꯈꯪꯗꯤꯌꯦ ꯉꯁꯥꯏꯗꯩ ꯆꯤꯛꯄꯗ ꯃꯌꯥꯝ ꯃꯣ ꯆꯤꯛꯄ꯭ꯔꯣ ꯆꯠꯂꯍꯦ ꯃꯁꯝꯁꯤꯒ ꯃꯌꯥꯝꯅ ꯃꯣ ꯆꯤꯛꯇ꯭ꯔꯒ ꯅꯪꯅ ꯅꯊꯟꯗ ꯀꯃꯥꯏꯅ ꯆꯤꯛꯏꯅꯣ ꯃꯥꯒꯤ ꯃꯣꯁꯤ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯑꯣꯏꯔꯝꯅꯤ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯕ꯭ꯂꯠꯁꯦ ꯇꯤꯟ ꯀꯥꯛꯐꯩꯅ ꯌꯥꯝ ꯄꯥꯝꯕ ꯑꯩ ꯀꯥꯗꯁꯨꯅꯦ ꯑꯩ ꯌꯨꯝꯗꯁꯨ ꯀꯥꯡ ꯉꯥꯛꯇꯅꯦꯕ ꯅꯣꯡ ꯐꯥꯗꯣꯛꯀꯅꯦ ꯂꯧꯕꯨꯛꯇ ꯑꯩꯈꯣꯏ ꯃꯥꯏ ꯃꯇꯨꯡ ꯏꯟꯅꯕꯁꯦ ꯑꯗꯨꯗꯗꯤ ꯉꯣ ꯀꯥꯛꯐꯩꯒꯁꯦ ꯉꯣ 20-30 ꯄꯩꯖꯣ ꯑꯣꯖꯥ ꯑꯗꯨꯗꯤ ꯅꯪ ꯐꯝꯐꯝꯁꯤ ꯑꯣꯟꯊꯣꯛꯅꯁꯤꯔꯣ ꯕꯦꯟꯁ ꯑꯣꯟꯊꯣꯛꯅꯁꯤ ꯆꯦꯟꯖ ꯇꯧꯔꯣꯀꯣ ꯐꯝꯐꯝ ꯑꯣꯟꯊꯣꯛꯅꯔꯣꯅꯦ ꯃꯅꯤꯡꯒꯤ ꯕꯦꯟꯁꯤꯒ ꯅꯪꯒ ꯆꯦꯟꯖ ꯇꯧꯁꯤꯀꯣ ꯁꯤꯟꯗꯣꯛꯅꯔꯁꯤꯔꯥ ꯐꯝꯐꯝꯗꯤ ꯉꯣ ꯄꯨꯟꯁꯤꯒꯤ ꯍꯣꯡꯉꯣꯏꯗꯕꯁꯤꯗ ꯑꯉꯥꯎꯕ ꯌꯥꯝ ꯃꯥꯜꯂꯦ ꯌꯥꯔꯦ ꯅꯕꯥꯅꯤ ꯈꯔ ꯂꯥꯞꯅ ꯑꯝꯇ ꯆꯠꯂꯨꯅꯦ ꯅꯨꯄꯤꯒꯤ ꯅꯨꯄꯥ ꯆꯠꯃꯤꯟꯅꯕꯁꯦ ꯃꯤꯅ ꯎꯔ ꯀꯩꯅꯣꯝ ꯈꯟꯅꯤꯕ ꯁꯤ ꯑꯝꯇ ꯂꯥꯞꯅꯁꯦ ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅꯦꯕꯨ ꯀꯥꯎꯔꯦꯗ ꯅꯨꯄꯥ ꯋꯥꯈꯟꯗꯅꯦ ꯁꯨꯝ ꯂꯩꯖꯦ ꯌꯥꯔꯦ ꯑꯗꯣ ꯈꯔ ꯂꯥꯞꯅ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯔꯦ ꯏꯕꯦꯝꯃ ꯌꯧꯔꯦ ꯑꯩꯈꯣꯏ ꯂꯩꯖꯧꯔꯒꯦ ꯂꯥꯛꯑꯣ ꯄꯤꯒꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯔꯥ ꯋꯥꯜꯍꯧꯔꯁꯦ ꯄꯤꯖꯔꯣꯅꯦ ꯑꯩꯈꯣꯏ ꯂꯥꯛꯑꯣ ꯈꯪꯉꯕꯣ ꯑꯩꯈꯣꯏ ꯌꯦꯟ ꯊꯣꯡꯉꯧꯏ ꯂꯥꯛꯑꯣ ꯕꯥꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯌꯧꯔꯣ ꯑꯩꯅ ꯄꯥꯝꯕ ꯑꯃ ꯂꯩꯔꯦ ꯁꯤꯡꯉꯥꯏ ꯂꯩꯃꯨꯀꯣ ꯃꯤꯅꯒ ꯎꯅꯤꯅꯦ ꯋꯥꯎ ꯐꯖꯩꯌꯦ
ꯄꯥꯝꯗꯤ ꯄꯥꯝꯃꯦꯍꯦ ꯑꯁꯨꯛ ꯐꯖꯕ ꯒꯥꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯅ ꯂꯩꯕꯤꯌꯨ ꯌꯥꯗ꯭ꯔꯤꯅꯦꯕ ꯏ ꯌꯥꯝ ꯀꯥꯏꯗꯩ ꯌꯦꯡꯉꯨꯅꯦ ꯁꯤꯗꯒ ꯑꯩꯅ ꯊꯧꯔꯒ ꯅꯪꯅꯒ ꯇꯣꯡꯉꯒ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯆꯠꯈꯥꯏꯔꯗꯤ ꯌꯦꯡꯉꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯉꯥꯏꯈꯣꯀꯣ ꯑꯩꯅ ꯀꯥꯈꯠꯀꯦꯀꯣ ꯄꯛꯆꯕ ꯌꯦꯡꯉꯣꯕ ꯀꯩꯅꯣꯍꯦ ꯕꯣꯌꯣꯁꯗꯨꯒ ꯅꯋꯥ ꯅꯥꯏ ꯈꯪꯉꯔꯣꯏꯅꯦ ꯑꯁ ꯑꯃꯨꯛꯇꯪꯗꯤ ꯊꯧꯈꯤꯅꯤꯍꯦ ꯀꯩꯅꯣ ꯃꯥ ꯇꯧꯏꯁꯤꯕꯣ ꯅꯪ ꯑꯩ ꯉꯥꯏꯔꯝꯃꯨꯀꯣ ꯂꯥꯛꯑꯣꯁꯦ ꯌꯥꯔꯦꯁꯦ ꯉꯁꯥꯏ ꯒꯥꯔꯤꯗꯣ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯒꯥꯔꯤꯗꯨꯅꯦ ꯏꯀꯥꯏꯗ꯭ꯔꯣ ꯑꯁ ꯏꯀꯥꯏꯕꯤꯗꯦꯍꯦ ꯎꯁꯨ ꯎꯔꯝꯃꯣꯏ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯕꯤꯗꯦ ꯉꯥꯏꯈꯣꯅꯦ ꯉꯁꯥꯏ ꯅꯨꯄꯥꯗꯣ ꯄꯣꯁ ꯌꯥꯝ ꯇꯥꯏꯅꯦ ꯅꯪꯉꯣꯟꯗ ꯈꯔ ꯍꯣꯞ ꯆꯥꯕ ꯃꯥꯜꯂꯤꯗ ꯃꯨꯟꯅꯒ ꯌꯦꯡꯉꯦ ꯅꯪꯉꯣꯟꯗ ꯌꯥꯕꯤꯒ꯭ꯔꯣ ꯀꯩꯅꯣ ꯑꯁ ꯀꯥꯏꯗꯩꯅꯣ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝ ꯍꯩꯅꯗꯦ ꯇꯥꯕꯗ ꯑꯣꯠ ꯌꯥꯝ ꯑꯣꯏꯃꯤ ꯍꯣꯏ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯕꯗꯤ ꯌꯥꯏ ꯍꯥꯏꯕꯗꯤ ꯕꯨꯂꯦꯠ ꯊꯣꯛꯂꯛꯏꯗꯅ ꯃꯥꯏ ꯕꯨꯂꯦꯠꯇꯨꯗ ꯅꯣꯡꯃ ꯏꯕꯥꯅꯤ ꯀꯣꯏꯔꯨ ꯌꯥꯏꯗꯅ ꯀꯥꯏꯗꯩꯅꯣꯍꯦ ꯑꯩꯒꯤꯗꯤ ꯈꯟꯖꯕ ꯂꯩ ꯍꯣꯏꯅꯦ ꯃꯥꯏ ꯕꯨꯂꯦꯠ ꯃꯅꯤꯡꯗꯒ ꯅꯞꯊꯔꯒ ꯏꯕꯥꯅꯤ ꯀꯣꯏ ꯆꯠꯂꯗꯤ ꯊꯤ ꯅꯨꯡꯉꯥꯏꯅꯤꯍꯦ ꯌꯥꯏꯍꯦ ꯅꯪ ꯅꯪꯅꯕꯨ ꯄꯥꯝꯃꯗꯤ ꯑꯩ ꯇꯧꯔꯛꯀꯦꯅꯦ ꯅꯩ ꯌꯦꯡꯉꯣ ꯑꯩ ꯍꯦꯡꯗꯦ ꯍꯣꯏꯁꯦ ꯐꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯦ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯕꯥꯏ ꯂꯩꯍꯧꯔꯣꯀꯣ ꯕꯥꯏ ꯍꯣꯏ ꯍꯌꯦꯡ ꯑꯣꯏꯅ ꯊꯦꯡꯅꯔꯁꯦ ꯕꯥꯏ 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 ꯀꯔꯤꯅꯣ ꯅꯪ ꯁꯨꯝ ꯏꯟꯅꯔꯛꯏꯗꯨꯅ ꯉꯥꯎꯔꯕ ꯅꯪꯕꯨ ꯅꯌꯨꯝ ꯌꯧꯅꯕ ꯆꯠꯂꯨꯅꯦ ꯃꯣꯟꯗ꯭ꯔꯪꯗꯒ ꯑꯃꯨꯛ ꯇꯨ ꯂꯩꯔꯝꯅꯦ ꯑꯁꯥꯏꯗꯒ ꯉꯁꯥꯏ ꯅꯨꯄꯥꯒꯤ ꯋꯥꯈꯜꯗ ꯆꯠꯂꯣ ꯕꯥꯏ ꯕꯥꯏ The person you have called is speaking to someone else. You can wait or call again later. 비지게 leine कनानो में वॉइस नहीं जना कॉल में व्यस्त है कृपया प्रतीक्षा करें या कुछ समय बाद कॉल करें The person you have called is ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯉꯥ ꯊꯣꯡꯕꯤꯔꯦ ꯄꯥꯕꯨꯡ ꯍꯣꯏꯗ ꯄꯥꯕꯨꯡ ꯌꯥꯏꯗ ꯄꯥꯕꯨꯡꯅ ꯃꯊꯪꯗ ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯆꯥꯎꯅ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯁꯨ ꯈꯟꯗꯦꯗ ꯊꯦꯡꯛ ꯌꯨ ꯄꯥꯕꯨꯡ ꯄꯥꯔꯤ ꯑꯗꯣ ꯄꯥꯕꯨꯡꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ ꯀꯥꯔꯤ ꯄꯥꯕꯨꯡ ꯀꯩꯕ ꯄꯥꯕꯨꯡ ꯑꯥꯎ ꯊꯤꯔꯤ ꯍꯣꯏ ꯄꯥꯕꯨꯡ ꯊꯝꯃꯦ ꯑꯃꯨꯛꯁꯨ ꯂꯩꯌꯦ ꯑꯁ ꯌꯥꯝ ꯀꯨꯏꯕꯁꯤꯃ ꯀꯅꯥꯅꯣ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯕꯣ ꯑꯃꯨꯛꯀ ꯇꯧꯁꯟꯒꯦ ꯀꯩꯅꯣ ꯁꯤꯅ ꯐꯣꯟ ꯄꯨꯇꯧ ꯇꯧꯔꯛꯏꯁꯤꯅ ꯀꯩꯅꯣꯗꯤ ꯌꯥꯝ ꯀꯨꯏ ꯕꯤꯖꯤ ꯂꯩꯗꯨꯅ ꯀꯅꯥ ꯋꯥꯔꯤ ꯁꯥꯟꯅꯩꯕ ꯉꯁꯤ ꯑꯩꯒꯤ ꯕꯥꯔꯗꯦ ꯇꯥꯏꯗꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯋꯤꯁ ꯄꯤꯔꯛꯑꯝꯕꯅꯦ ꯑꯣ ꯄꯥꯕꯨꯡ ꯑꯣꯏꯔꯗꯤ ꯐꯩꯗ ꯑꯩꯗꯤ ꯀꯅꯥ ꯋꯥꯔꯤ ꯁꯥꯟꯅꯕꯤꯅꯤꯡꯉꯨꯔꯦ ꯑꯗꯨ ꯌꯥꯝ ꯀꯨꯏ ꯁꯥꯟꯅꯕꯗꯨꯗ ꯌꯥꯔꯦꯀꯣ ꯑꯩꯈꯣꯏ ꯀꯅꯥꯝꯇꯒ ꯂꯩꯖꯗꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ
ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯉꯥ ꯊꯣꯡꯉꯦ ꯆꯥꯁꯤꯜꯂꯛꯎꯗꯅ ꯑꯁꯦꯡꯕ ꯂꯥꯛꯑꯒꯦ ꯑꯗꯨꯗꯤ ꯅꯪ ꯂꯥꯛꯄ ꯉꯝꯒꯗ꯭ꯔꯅꯦ ꯏꯁ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯜꯂ ꯂꯩꯔꯕꯁꯤꯗ ꯅꯪ ꯉꯁꯥꯏ ꯑꯔꯤꯕꯗꯨꯅ ꯐꯥꯖꯈꯤꯖꯅꯤ ꯏꯁ 이반이 ꯃꯩꯗꯅꯦ ꯃꯥꯗꯤ ꯐ ꯖꯣꯀꯔꯅꯤꯀꯣ ꯑꯗꯣ ꯍꯌꯦꯡꯗꯤ ꯀꯥꯏ ꯀꯣꯏꯔꯨꯁꯦ ꯍꯥꯏꯅꯣ ꯍꯌꯦꯡ ꯁꯟꯗꯦꯅꯦ ꯌꯥꯏ ꯀꯩꯅꯣ ꯀꯣꯏꯔꯨꯁꯦ ꯌꯥꯏꯌꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯄꯨꯡ 2ꯗ ꯊꯦꯡꯅꯔꯁꯦ ꯌꯥꯝ ꯍꯥꯎꯇ꯭ꯔꯣ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯌꯥꯝꯅ ꯌꯥꯔꯕꯣ ꯁꯤꯅ ꯂꯧꯈꯤꯁꯤꯔꯣ ꯌꯥꯔꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯆꯥꯔꯁꯦ ꯑꯗꯣ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁ꯭ꯀꯨꯜꯗꯗꯤ ꯂꯥꯁ ꯕꯦꯟꯁꯀꯤ ꯀ꯭ꯋꯥꯛ ꯃꯥꯟꯕ 3ꯗꯣ ꯑꯗꯨꯅ ꯀꯦꯟꯇꯤꯟꯗꯒ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯗꯤ ꯅꯪꯒꯕꯨ ꯄꯨꯜꯂꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯏꯁ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦ ꯑꯩꯗꯤ ꯅꯣꯏꯗ ꯂꯥꯛꯑ ꯂꯩꯔꯁꯦ ꯈꯜꯂ ꯀꯥꯟꯁꯤꯗ ꯂꯥꯛꯑꯣ ꯀꯩꯅꯣ ꯂꯩꯌꯣ ꯂꯥꯛꯑꯣ ꯀꯩꯅꯣ ꯅꯣꯏ ꯃꯥꯅ ꯐꯨꯔꯛꯑꯗꯤ ꯐꯨꯔꯣꯏꯍꯦ ꯅꯪꯅ ꯆꯥꯛꯀ ꯊꯣꯡꯗꯅ ꯆꯥꯗꯅ ꯍꯥꯎꯗꯅ ꯅꯪ ꯆꯥꯛ ꯊꯣꯡ ꯍꯩꯕ꯭ꯔꯣ ꯂꯣꯏꯔꯦꯍꯦ ꯕꯤꯠꯀ ꯂꯩꯇꯦ ꯆꯥꯛ ꯊꯣꯡꯉꯣ ꯀꯥꯏꯅ ꯅꯪꯅ ꯊꯣꯡꯉ ꯄꯤꯖꯒꯦ ꯍꯥꯏꯒꯦ ꯍꯥꯏꯌꯣ ꯑꯩꯅ ꯊꯣꯡꯉ ꯆꯥꯕ ꯀꯥꯏꯅ ꯏꯁ ꯆꯥꯛꯀꯗꯤꯅꯦ ꯁꯨꯡꯊꯣꯡ ꯊꯣꯡꯉꯣꯏꯍꯦ ꯑꯩꯒꯤꯗꯤ ꯅꯪꯅꯒ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗ ꯅꯧꯍꯜꯂꯛꯅꯕꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯀꯣꯛꯇꯤ ꯄꯨꯔꯥ ꯇꯣꯝꯕꯣꯏꯒꯤ ꯇꯥꯏꯞꯅꯦ ꯇꯜꯂꯤꯍꯦ ꯅꯪꯁꯦ ꯌꯥꯔꯦ ꯆꯥꯔꯣ ꯌꯥꯔꯁꯦ ꯑꯩꯗꯤ ꯅꯪꯁꯦ ꯀꯥꯔꯒꯨꯝꯕ ꯕꯨꯂꯦꯠꯀꯨꯝꯕ ꯐꯖꯕ ꯑꯃ ꯂꯩꯔꯒ ꯂꯣꯡ ꯗ꯭राꯏꯚ ꯑꯃ ꯆꯠꯀꯦ ꯈꯜꯂꯤ ꯅꯪ ꯆꯠꯅꯤꯡꯗ꯭ꯔꯣ ꯑꯩ ꯕꯨꯂꯦꯠ ꯑꯝꯇ ꯌꯥꯝ ꯊꯨ ꯂꯩꯍꯜꯂꯅꯤ ꯑꯩꯈꯣꯏ ꯃꯥꯗ ꯀꯟꯅ ꯏꯁꯇ꯭ꯔꯥꯏꯛ ꯆꯠꯊꯕ ꯍꯧꯔꯕꯅꯦ ꯅꯪ ꯋꯥꯔꯤꯁꯤꯗꯤꯕ ꯑꯩꯗꯤ ꯅꯪꯁꯦ ꯕꯨꯂꯦꯠ ꯃꯅꯤꯡꯗꯒ ꯅꯪꯅ ꯇꯣꯡꯕꯗꯣ ꯑꯗꯨ ꯊꯧꯔꯒ ꯌꯥꯝ ꯆꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯅꯁꯥꯁꯦ ꯅꯨꯄꯤꯅꯦ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯈꯔꯒ ꯇꯥꯎ ꯕꯨꯂꯦꯠ ꯊꯧꯕ ꯀꯥꯏꯅ ꯑꯣ ꯄꯨꯛꯀ ꯂꯣꯏ ꯊꯛꯀꯠꯂꯦ ꯏꯕꯦꯝꯃ ꯅꯪ ꯋꯥꯔꯤꯗꯣ ꯑꯥꯏ ꯁꯤ ꯑꯅꯤꯁꯦ ꯁꯤ ꯂꯩꯔꯝꯃꯤꯅꯦ ꯀꯩꯅꯣ ꯅꯣꯏꯕꯨ ꯑꯍꯥꯎꯕꯒ ꯆꯥꯕ ꯍꯩꯕ꯭ꯔꯣ ꯀꯩꯅꯣ ꯉꯁꯤꯗꯤ ꯅꯨꯄꯥꯒ ꯑꯝꯇ ꯌꯥꯎꯔꯝꯗꯦꯅ ꯅꯨꯄꯥꯅꯒ ꯑꯝꯇ ꯀꯣꯏꯒꯦ ꯍꯥꯏꯕꯤꯔꯝꯃꯣꯏꯅꯦ ꯁꯛꯇꯥꯁꯤꯡꯁꯤꯒ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕ ꯑꯃꯒ ꯑꯗꯨꯅꯦ ꯍꯥꯏꯁꯦ 이베마 사반싱도 삐뚤삐뚤 삐어가네 스켈레톤 말리도 아하와 마찬 뭐 백하게 깔라가네 짜고 ꯌꯥꯔꯦꯉꯣ ꯅꯪꯗꯧꯅꯅꯦ ꯒꯨꯂꯤꯕꯔ ꯃꯥꯟꯗ ꯁꯔꯨꯛ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯩꯖꯔꯒꯦ ꯃꯁꯛꯁꯤꯡꯁꯤꯒ ꯃꯥꯏ ꯑꯣꯟꯖꯅꯕꯁꯦ ꯑꯩ ꯌꯥꯝ ꯇꯜꯂꯦꯕ ꯀꯔꯤꯒꯤꯅꯣ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯛꯏꯁꯤꯕꯣ ꯌꯥꯝ ꯍꯩꯅꯗꯦꯍꯦ ꯇꯧꯔꯤꯁꯦ ꯌꯥꯝ ꯄꯨꯜꯂꯤꯅꯦ ꯇꯧꯔꯦ ꯑꯗꯨꯅꯦ ꯃꯁꯛꯁꯤꯡꯁꯤꯒ ꯍꯥꯏꯁꯦ ꯁ꯭ꯀꯨꯜꯗ ꯐꯪꯉꯤ ꯌꯦꯠꯇꯣꯏꯒ ꯈꯣꯠꯇꯣꯏꯒ ꯅꯣꯏ ꯎꯅꯤ ꯈꯟꯕꯗꯅꯦ ꯃꯤꯠꯁꯦ ꯅꯥꯔꯕꯅꯤ ꯁꯤꯗ ꯆꯠꯈꯤꯁꯦ ꯀꯃꯥꯏ ꯈꯪꯒꯦ ꯁꯤꯗ ꯑꯃꯨꯛ ꯌꯧꯔꯛꯏꯁꯤꯅ ꯑꯩꯗꯤ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯣꯏꯅ ꯁꯥꯎꯕꯁꯦ ꯑꯩꯗꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯥꯎꯔꯒ ꯃꯁꯥ ꯁꯨꯝ ꯐꯖ ꯊꯣꯛꯂꯛꯑꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯍꯣꯏ ꯁꯛ ꯃꯊꯪꯗ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯁꯤꯗꯒ ꯑꯃꯨꯛ ꯂꯥꯛꯑꯕ ꯋꯥꯗ꯭ꯔꯣ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔ ꯈꯪꯗꯕꯁꯦ ꯅꯣꯏꯅꯦ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯂꯥꯛꯑꯣ ꯆꯠꯁꯤꯂꯣ ꯆꯠꯂꯣ ꯒꯨꯂꯤꯕꯔ ꯆꯠꯂꯨꯀꯣ ꯒꯨꯂꯤꯕꯔ ꯅꯣꯏ ꯈꯔꯗꯤ ꯍꯦꯃꯜꯂꯤꯍꯦ ꯀꯨꯁꯤꯅꯤ ꯀꯨꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤꯂꯣ ꯒꯨꯂꯤꯕꯔ ꯅꯨꯄꯥꯔ ꯒꯨꯂꯤꯕꯔ ꯐꯤꯕꯝꯁꯤꯒ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯍꯥꯏ ꯀꯩꯅꯣ ꯁꯤꯗ ꯀꯧꯔꯤꯁꯤꯕꯨ ꯁ꯭ꯀꯨꯜꯗ ꯁꯥꯕ ꯌꯥꯗꯕ ꯋꯥꯔꯤꯔꯣ ꯁ꯭ꯀꯨꯜꯗ ꯈꯔ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯕ ꯑꯗꯨꯅꯅꯦ ꯀꯩꯅꯣꯅꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯕꯦꯂꯤꯁꯦ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯅꯝꯅꯤꯡꯉꯦꯌꯦ ꯑꯗꯨꯒꯤ ꯅꯪꯒ ꯇꯥꯟꯅꯒꯦꯅ ꯁꯨꯝ ꯇꯧꯕꯅꯦ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯅꯝꯃ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯍꯦꯔꯣꯗꯤ ꯀꯅꯥ ꯑꯣꯏꯗꯣꯏꯕ ꯀꯩꯅꯣꯅꯦ ꯍꯦꯔꯣꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ
ꯃꯥꯂꯦꯝ ꯀꯧꯕ ꯑꯃ ꯌꯥꯎꯕꯅꯦ ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯁꯦ ꯍꯥꯏꯅ ꯑꯣ ꯑꯥꯏ ꯑꯦꯝ ꯁꯣ ꯂꯛꯀꯤ ꯑꯗꯣ ꯏꯁꯩꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯀꯅꯥ ꯀꯅꯥ ꯁꯛꯄ ꯑꯦꯖꯦꯒ ꯄꯨꯁꯄꯥꯔꯥꯅꯤꯒ ꯁꯛꯄ ꯑꯃ ꯑꯩꯅ ꯈꯜꯂꯕ ꯑꯦ ꯑꯗꯨꯗꯤ ꯐꯖꯔꯦ ꯀꯩꯅꯣ ꯄ꯭ꯔꯗ꯭ꯌꯨꯁꯔꯅ ꯀꯃꯥꯏꯅ ꯇꯧꯕ ꯀꯅꯥ ꯑꯣꯏꯗꯣꯏꯕ ꯅꯕꯥꯅꯤꯒꯤ ꯄ꯭ꯔꯗ꯭ꯌꯨꯁꯔꯗꯤ ꯑꯩꯅ ꯑꯣꯏꯔꯁꯨ ꯌꯥꯏꯗ ꯑꯁ ꯐꯥꯒꯤ ꯇꯧꯅꯨꯍꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯪꯉꯕꯅꯦ ꯂꯥꯛ 3ꯃꯨꯛꯇꯤ ꯑꯗꯨꯝ ꯆꯪꯒꯅꯤ ꯍꯥ ꯂꯥꯛ 3 ꯑꯩꯗꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯅꯝꯒꯦ ꯍꯥꯏꯕꯅꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯀꯌꯥꯒꯤꯅꯣ ꯂꯥꯛ 3 ꯍꯥꯏꯁꯤꯕꯣ ꯑꯃꯈꯛꯀꯤꯅꯦ ꯍꯥꯏꯁꯦ ꯌꯥꯝꯍꯦ ꯑꯗꯨꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯍꯦ ꯑꯁꯤꯒꯤꯕꯨ ꯅꯕꯥꯅꯤꯒꯤꯕꯨ ꯑꯩ ꯄꯨꯊꯣꯛꯄꯤꯒꯦꯁꯦ ꯌꯥꯎꯁꯪ ꯄꯩꯁꯥ ꯊꯠꯄꯗꯣ ꯑꯗꯨꯗꯅꯦ ꯃꯐꯝ ꯈꯔ ꯀꯜꯍꯧꯔꯁꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯁꯦꯜ ꯄꯨꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯇꯧꯔꯁꯦ ꯌꯥꯔꯝꯃꯅꯤ ꯅꯪꯅ ꯍꯦꯔꯣꯅꯤ ꯑꯣꯏꯔꯗꯤꯀꯣ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯗꯤ ꯊꯤ ꯐꯥꯎꯔꯅꯤ ꯍꯦꯔꯣꯅꯤ ꯃꯁꯛ ꯐꯖꯕꯁꯦ ꯌꯥꯝ ꯊꯤ ꯃꯔꯨ ꯑꯣꯏꯌꯦꯕ ꯍꯦꯔꯣꯁꯨ ꯃꯁꯛ ꯐꯖꯩꯁꯤꯗꯤ ꯀꯥꯏꯗꯩꯅꯣꯗ ꯑꯁ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯉꯁꯤꯗꯤ ꯆꯥꯛ ꯐꯨꯟ ꯄꯤꯖꯔꯛꯇꯅ ꯑꯁ ꯄꯨꯛꯀꯁꯦ ꯌꯦꯡꯉꯨ ꯚꯥꯏ ꯅꯐꯥꯃꯅꯤꯅꯦ ꯃꯣꯏ ꯏꯟꯇꯔꯅꯦꯠꯁꯤꯗꯤ ꯂꯩꯖꯦ ꯀꯅꯥꯝ ꯂꯩꯇꯤꯌꯦ ꯅꯪ ꯈꯔ ꯍꯥꯏꯅꯔꯣ ꯉꯁꯤꯗꯤ ꯂꯥꯛ 3ꯁꯦ ꯌꯥꯝꯗꯤ ꯌꯥꯝꯃꯤꯍꯦ ꯑꯩꯗꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯀꯨꯝꯅꯤꯡꯕꯩ ꯅꯠꯇꯦꯕ ꯃꯥꯏ ꯃꯁꯛꯇꯨ ꯌꯦꯡꯅꯤꯡꯕꯩꯅꯦꯕ ꯁꯛꯀꯤꯔꯣ ꯍꯥꯏꯁꯦ ꯀ꯭ꯂꯥꯁꯇ ꯄꯦꯟꯅ ꯌꯦꯡꯉꯨ ꯀꯩꯅꯣ ꯀ꯭ꯂꯥꯁꯔꯨꯝꯗꯗꯤ ꯁ꯭ꯂꯣ ꯃꯣꯁꯟ ꯆꯠꯇꯦ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯗꯗꯤ ꯁ꯭ꯂꯣ ꯃꯣꯁꯟ ꯆꯠꯂꯦ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯀꯨꯝꯒꯗꯕ ꯄꯩꯁꯥꯗꯨꯅ ꯏꯕꯥꯅꯤ ꯑꯥꯏꯐꯣꯟ ꯑꯃꯃꯝ ꯄꯥꯏꯍꯧꯔꯗꯤ ꯅꯩꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯑꯝꯇ ꯂꯥꯡꯅꯔꯝꯗꯣꯏꯁꯤꯅ ꯄꯨꯡꯗꯤ ꯐꯟ ꯊꯦꯡꯉꯦ ꯑꯣ ꯉꯔꯥꯡ ꯈꯔ ꯊꯦꯡꯈ꯭ꯔꯦꯅꯦ ꯂꯣꯏ ꯇꯨꯝꯅꯔꯝꯃꯅꯤꯕ ꯈꯣꯏꯃꯣ ꯕꯁ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯃꯤ ꯑꯁ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯍꯥꯏꯔꯒ ꯇꯝꯐꯥꯝꯅꯦ ꯍꯥꯎ ꯀꯩꯅꯣꯅꯤ ꯃꯥꯅꯅꯦ ꯀꯩꯅꯣ ꯅꯪ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯉꯦꯅ ꯁꯨꯝ ꯍꯥꯏ ꯂꯩꯔꯦꯕ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ ꯅꯪꯁꯨ ꯈꯤꯇ ꯍꯥꯏꯕꯤ ꯌꯥꯏ ꯀꯩꯅꯣꯏ ꯍꯥꯏꯗꯣꯏꯁꯤꯕꯣ ꯁꯤꯅꯤ ꯀꯩꯗꯧꯔꯦ ꯕꯁ ꯂꯥꯛꯑꯦ ꯆꯠꯁ ꯂꯥꯎ ꯑꯁ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯅꯪꯒꯤ ꯒ꯭ꯌꯥꯔꯗꯣ ꯄꯥꯜꯍꯧꯔꯣ ꯑꯉꯥꯡ ꯁꯥ ꯉꯁꯤꯗꯤ ꯑꯣꯖꯥꯅ ꯅꯈꯣꯏꯗ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯒꯦ ꯅꯈꯣꯏ ꯃꯨꯟꯅ ꯇꯥꯎ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯎꯟꯅ ꯈ꯭ꯔꯪ ꯈ꯭ꯔꯪ ꯇꯥꯔꯕ ꯂꯝꯄꯥꯛ ꯃꯆꯤ ꯑꯃꯗ ꯕꯣꯔꯥ ꯊꯥꯗꯨꯅ ꯏꯍꯩ ꯇꯝꯃꯛꯏ ꯅꯈꯣꯏꯗꯤ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯦ ꯆꯥꯎꯈꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯨ ꯅꯈꯣꯏ ꯐꯦꯟꯒꯤ ꯃꯈꯥꯗ ꯍꯪꯆꯤꯠ ꯂꯥꯡꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯂꯤ ꯑꯗꯨꯅ ꯅꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯅꯅꯕ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕꯅꯤ ꯅꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏꯔꯤꯛ ꯄꯥꯔꯕ ꯅꯍꯩ ꯅꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯍꯣꯠꯅꯕ ꯀꯜꯂꯕ ꯃꯇꯝꯗꯇ ꯅꯈꯣꯏ ꯃꯤ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ इबेमा नुपी मचा नंगमु नसा ngamdrabro karigi tumibano ओजा तसेंगना हारबदा ओजाई खोंजिने ताबागा पुतुमनु तुमनिंगे ओजा karigi tumningino nangbo ओजागी खोंजिनजे खोइथुमनाबा पुतुमनु तुमनिंगे ओजा adudi ojadi isai sakpa yadorine ओजानाबु इसै सादि
ꯏꯁꯩ ꯇꯥꯔꯤꯕ ꯃꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯇꯨꯝꯃꯅꯤ ꯑꯣꯖꯥ ꯑꯩ ꯉꯥꯛꯇꯪ ꯇꯨꯝꯒꯦ ꯐꯔꯦ 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 ꯇꯨꯝ Ngasai oja do, ma tak para do. Ai sukta ta de. Tum adum leibine me ai de. Nang yum desi character male. Character. Fasaiba sis. ꯑꯁ ꯑꯝꯇ ꯊꯣꯛꯑꯁꯦ ꯋꯥꯒ ꯋꯥꯕꯅꯦ ꯍꯦ ꯂꯨꯈꯥꯛꯁꯤꯗꯤ ꯀꯅꯥꯅ ꯁꯦꯡꯗꯣꯏꯅꯣ Bro se phambiyo. ꯅꯣꯏ ꯃꯐꯝꯗꯤ ꯌꯥꯔꯗ꯭ꯔꯣ Yarani bro. Maningda phamge. ꯐꯝꯃꯒꯦꯀꯣ Ita, maningda. ꯀꯅꯥꯅꯣ ꯅꯪ ꯌꯦꯡꯉꯤꯗꯨꯕꯨ ꯅꯨꯄꯤꯗꯅꯤ ꯀꯩꯅꯣ ꯍꯥꯎꯕ꯭ꯔꯥ ꯑꯩꯒꯤ ꯗꯥꯜꯁꯤꯒ ꯃꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯆꯥꯟꯅꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ ꯌꯥꯝ ꯆꯥꯅꯩꯌꯦ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯁꯤꯗ ꯆꯍꯤ 35 ꯍꯥꯏꯅ ꯂꯩꯔꯛꯄꯁꯤꯕꯨ ꯀꯅꯥꯅ ꯂꯝ ꯍꯦꯟ ꯉꯝꯃꯤꯒꯦ ꯑꯁꯤꯔꯣ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯑꯃꯗ ꯀꯣꯛ ꯍꯥꯏꯍꯜꯂ ꯂꯣꯏꯔꯦ ꯅꯪꯅꯕꯨ ꯄꯥꯝꯃꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨꯗ Bye. Bye. MC. Asap sa sila sida. ꯍꯥꯎꯇ꯭ꯔꯦ ꯅꯪꯒꯤꯗꯨꯗꯤ Sauce bye. Bye. Kitang si ba? Bye kitanga. Bye kitang ay kitang ang tanga. Yare bye. Charse. ꯌꯥꯝ ꯆꯥꯅꯩꯌꯦ ꯑꯅꯤꯁꯦ ꯀꯥꯏꯗꯩ ꯁꯥꯃꯨ ꯑꯃꯨꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯍꯧꯒꯠꯅꯕ ꯇꯧꯁꯤ ꯉꯥꯛꯇꯪ ꯌꯦꯡꯕꯁꯤꯗ ꯁꯥꯃꯨ ꯑꯃ ꯐꯝꯖꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯦ ꯅꯅꯒꯅꯦꯅ ꯏꯄꯥꯛ ꯄꯥꯗꯅ ꯀꯥꯔꯟꯗꯤ ꯇꯥꯏꯕꯣ ꯅꯣꯏꯒꯤꯁꯤ ꯆꯥꯕꯁꯤ ꯂꯣꯏꯔ ꯃꯥꯜꯂꯦ ꯑꯝꯇꯁꯨ ꯌꯥꯎꯗ꯭ꯔꯦꯅꯦ ꯍꯧꯒꯠꯂꯒꯦꯔꯥ ꯐꯝꯗ ꯉꯥꯏꯔꯤꯌꯦ ꯑꯇꯣꯞꯄ ꯃꯤ ꯌꯦꯡꯕꯤꯎꯔꯣꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯁꯦ ꯃꯀꯨ ꯆꯥꯈꯤꯒꯦ ꯍꯥꯏꯔꯣ ꯀꯩꯅꯣ ꯅꯣꯏ ꯍꯨꯝꯒꯤꯁꯦ ꯑꯩꯈꯣꯏ ꯐꯝꯐꯝꯁꯦ ꯅꯠꯇ꯭ꯔꯗꯤ ꯐꯝꯐꯝ ꯂꯩꯇ꯭ꯔꯕꯣ ꯑꯇꯣꯞꯄꯗ ꯌꯦꯡꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯁ ꯁꯤ ꯌꯧꯔꯗꯤ ꯑꯇꯣꯞꯄꯗ ꯌꯦꯡꯉꯒꯨꯝꯁꯤꯗ ꯁꯤꯗ ꯑꯗꯨꯝ ꯐꯝꯃꯁꯤꯗꯅ ꯌꯥꯏꯌꯦ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯐꯝꯗ ꯉꯥꯏꯔꯤꯌꯦ ꯁꯦ ꯗꯦꯠ ꯇꯧꯕ ꯅꯠꯇꯦ ꯁ꯭ꯀꯨꯜꯒꯤ ꯀꯦꯟꯇꯤꯟ ꯁꯤꯠ ꯌꯥꯝꯗꯦ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯉꯥꯏꯍꯥꯛ ꯐꯝꯃꯗꯤ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯅꯪꯗꯤꯅꯦ ꯑꯗꯨꯝ ꯐꯝꯃꯣ ꯌꯥꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯁꯤꯒꯤ ꯁꯤꯠ ꯑꯍꯨꯝꯁꯦ ꯋꯥꯁꯤ ꯌꯥꯝ ꯉꯛꯅꯗ꯭ꯔꯤꯀꯥꯟꯗ ꯍꯧꯒꯠꯂꯧꯕꯅ ꯐꯅꯤ ꯁꯤ ꯌꯧꯔꯗꯤ ꯏ ꯀꯥꯔꯛꯑꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣ ꯃꯋꯥ ꯂꯧꯗꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯦ ꯃꯣꯏ ꯑꯁꯤꯒꯤ ꯅꯨꯄꯤ ꯃꯔꯛ ꯑꯍꯨꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩ ꯑꯃꯗꯤ ꯄꯥꯝꯃꯦ ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯅꯨꯄꯥ ꯉꯥꯛꯇ ꯃꯌꯥꯝ ꯄꯣꯛꯑꯦ ꯑꯗꯨꯅ ꯑꯁꯨꯝꯕ ꯐꯥꯏꯇꯔ ꯑꯃꯗꯤ ꯄꯥꯝꯃꯦ ꯁꯛꯇꯥꯁꯤꯒ ꯑꯩꯈꯣꯏꯗ ꯃꯨꯛꯇꯅꯒꯁꯨ ꯇꯧꯔꯤ ꯉꯝꯒꯗ꯭ꯔꯥꯅꯦ ꯃꯣꯏꯅ ꯉꯝꯃꯣꯏꯗ ꯀꯥꯏꯗꯩꯅꯣ ꯉꯝꯒꯗ꯭ꯔꯣ ꯆꯠꯂꯦ ꯀꯥꯏꯗꯩ ꯉꯝꯗꯣꯏꯅꯣ ꯁꯛꯇꯨꯒ ꯅꯨꯄꯥꯔ ꯅꯨꯄꯥ ꯅꯠꯇ ꯅꯨꯄꯤꯔ ꯅꯨꯄꯤ ꯅꯠꯇ ꯄꯨꯔꯥ 50-50ꯅꯤꯅꯦ ꯃꯁꯥ ꯃꯨ ꯃꯥꯅꯤ, ꯆꯥꯎꯋꯦ ꯃꯥꯅꯤ. ꯇꯧꯔꯤꯅꯦ ꯃꯥꯏꯗꯣ ꯃꯥꯅꯤ ꯑꯁ ꯆꯥꯔꯤ ꯈꯨꯆꯥꯁꯤꯒ ꯁꯥ ꯁꯟꯅ ꯆꯥꯕ ꯍꯦꯛ ꯃꯥꯟꯅꯗꯅ ꯀꯩ ꯈꯨꯆꯥꯔꯣꯅꯦ ꯃꯣꯏꯁꯤꯕꯣ ꯌꯥꯔꯣꯏꯅꯦ ꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯋꯦꯕ ꯑꯁ ꯃꯣꯏ ꯃꯌꯥꯝꯁꯦ ꯎꯕꯗ ꯑꯩꯗꯤ ꯄꯨꯡꯇꯨꯝꯗ ꯇꯨꯝꯅꯤꯡꯉꯦꯗ ꯍꯣꯔꯦꯟ ꯑꯣꯖꯥ ꯄꯤꯁꯛꯀꯤ ꯀ꯭ꯂꯥꯁꯇ ꯄꯦꯟꯅ ꯇꯨꯝꯃꯣ ꯋꯥꯔꯦꯍꯦ ꯑꯩ ꯔꯨꯇꯤꯟ ꯈꯥꯏꯗꯣꯛꯇꯕꯩ ꯕꯦꯛꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯌꯥꯔꯦꯍꯦ ꯇꯜꯂꯤ ꯈꯨꯇꯟ ꯂꯥꯇꯟꯗꯨꯒ ꯑꯗꯨꯅꯦ ꯌꯥꯔꯦꯉꯣ ꯀꯩꯅꯣ ꯁꯤꯅ ꯑꯩꯉꯣꯟꯗꯩꯗꯤ ꯈꯔ ꯍꯦꯜꯂꯦ ꯇꯨꯔꯨ ꯈꯣꯏꯒꯩ ꯌꯥꯔꯣꯏꯌꯦ ꯌꯥꯝ ꯇꯜꯂꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯀꯩ ꯍꯥꯏꯕꯤꯒꯗꯕ ꯁꯣꯏꯕꯝ ꯁꯥꯃꯨ ꯍꯣꯏ ꯌꯨꯝꯁꯤꯕꯨ ꯁꯣꯏꯕꯝ ꯁꯥꯃꯨ ꯍꯥꯏꯕꯗꯤ ꯂꯩꯇꯤꯌꯦ ꯁꯣꯏꯕꯝ ꯀꯩꯖꯥꯎ ꯍꯥꯏꯕꯗꯤ ꯂꯩ ꯑꯗꯨꯒ
ꯀꯩꯁꯥꯝ ꯅꯣꯏꯕ ꯌꯨꯝꯁꯤꯕꯨ ꯀꯩꯁꯥꯝ ꯅꯣꯏꯕ ꯍꯥꯏꯕꯗꯤ ꯂꯩꯇꯦꯀꯣ ꯀꯩꯁꯥꯝ ꯅꯣꯏꯕ ꯍꯦ ꯑꯗꯨꯗꯤ ꯇꯝꯅꯤ ꯀꯩꯁꯥꯝ ꯅꯣꯏꯕꯗꯤ ꯂꯩꯇꯦ ꯀꯩꯁꯥꯝ ꯄꯤꯁꯛꯇꯤ ꯂꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯝꯇꯒ ꯍꯪꯖꯒꯦ ꯂꯥꯏꯁ꯭ꯔꯝ ꯑꯍꯜ ꯍꯣꯏ ꯌꯨꯝ ꯈꯪꯕꯤꯕ꯭ꯔꯥ ꯂꯥꯏꯁ꯭ꯔꯝ ꯑꯍꯟ ꯂꯥꯏꯁ꯭ꯔꯝ ꯑꯍꯟ ꯍꯥꯏꯕꯗꯤ ꯂꯩꯇꯤꯌꯦ ꯂꯥꯏꯁ꯭ꯔꯝ ꯄꯤꯁꯛ ꯍꯥꯏꯕꯗꯤ ꯂꯩ ꯀꯩꯒꯤꯅꯣ ꯕ꯭ꯔꯣꯅ ꯃꯤ ꯃꯃꯤꯡ ꯑꯁꯥꯝ ꯍꯪꯕꯤꯔꯤꯁꯤꯕꯣ ꯏꯟꯚꯥꯏꯇꯦꯁꯟ ꯑꯃ ꯊꯤꯟꯕ ꯂꯥꯛꯀꯗꯕ ꯑꯗꯨꯒꯤ ꯍꯥꯟꯅ ꯁꯨꯝ ꯈꯪꯇꯣꯛꯄ ꯂꯥꯛꯄꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯕ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯛꯇꯥ ꯈꯨꯟꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯍꯦꯛ ꯄꯣꯛꯊꯣꯔꯛꯄꯗꯩꯅ ꯁꯤꯔꯝꯗꯥꯏ ꯈ꯭ꯋꯥꯡ ꯀꯣꯜꯂꯕꯣ ꯑꯍꯜ ꯑꯣꯏꯔꯁꯨ ꯂꯣꯏ ꯈꯪꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯕ꯭ꯔꯣꯅ ꯍꯌꯦꯡ ꯂꯥꯛꯄꯗ ꯏꯟꯚꯥꯏꯇꯦꯁꯟꯗꯣ ꯁꯨꯝ ꯄꯨꯔꯛꯑꯁꯨ ꯑꯩꯈꯣꯏꯗ ꯄꯤꯁꯟꯕꯤꯔꯝꯃꯒ ꯑꯩꯈꯣꯏꯅ ꯏꯟꯊꯣꯛꯑꯁꯨ ꯌꯥꯏ ꯀꯥꯏꯗꯦ ꯑꯗꯨꯒ ꯕ꯭ꯔో ꯁꯤꯗꯤ ꯈꯔ ꯆꯥꯎꯔꯛꯀꯅꯤꯍꯦ ꯌꯥꯏ ꯑꯩ ꯇꯧꯖꯒꯦ ꯌꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤ ꯑꯗꯣ ꯕ꯭ꯔꯣꯅ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯑꯋꯥꯔꯗꯤ ꯂꯣꯏꯔ ꯂꯥꯛꯄꯤꯌꯣ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯊꯦꯡꯅꯔꯣꯏꯕ ꯑꯗꯨꯗꯤ ꯄꯨꯡ 3ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯆꯔꯒꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁ ꯂꯥꯛꯑꯣꯍꯦ ꯃꯥꯏ ꯍꯧꯅꯕꯤ ꯌꯨꯝꯇꯅꯤ ꯅꯕꯥꯅꯤ ꯇꯤꯟꯅꯕꯒꯤ ꯀꯔꯤꯝ ꯀꯥꯟꯅꯗ꯭ꯔꯕꯅꯦ ꯀꯔꯤ ꯀꯩꯝ ꯀꯥꯟꯗꯦꯕ ꯏꯟꯖꯥꯡ ꯑꯍꯥꯎ ꯊꯣꯡꯕ ꯑꯗꯒꯤ ꯌꯦꯟ ꯑꯃ ꯊꯣꯡꯉꯁꯨ ꯑꯩꯈꯣꯏꯅ ꯊꯣꯡꯕ ꯊꯥꯛꯄꯗꯒꯤ ꯑꯗꯒꯤ ꯆꯥꯕꯇꯪꯅꯤ ꯅꯪꯅ ꯌꯥꯎꯔꯤꯁꯦ ꯑꯁ ꯀꯩꯝ ꯀꯥꯟꯗꯦ ꯀꯥꯏꯅ ꯑꯗꯨꯅꯦ ꯀꯥꯟꯅꯗꯦ ꯒꯥꯏ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯀꯦꯟꯇꯤꯟ ꯆꯪꯕ ꯆꯥꯕ ꯈꯣꯠꯄ ꯍꯥꯏꯔꯣ ꯅꯪ ꯅꯣꯡꯃꯇ ꯄꯩꯁా ꯄꯨꯊꯣꯛꯄ꯭ꯔꯣꯕ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯥꯛꯇ ꯅꯠꯇ꯭ꯔꯕ ꯆꯥꯕꯇꯅꯦ ꯅꯪꯅ ꯊꯥꯡꯗꯣꯛꯏꯗꯣ ꯈꯪꯉꯕ ꯌꯥꯔꯦ ꯅꯕꯥꯅꯤꯒꯤꯗꯣ ꯃꯥꯏꯅꯔꯅꯦ ꯑꯩꯅ ꯍꯥꯏꯁꯤꯅꯅꯦ ꯌꯥꯝ ꯑꯔꯨꯕ ꯑꯃ ꯂꯩꯔꯤꯌꯦ ꯅꯕꯥꯅꯤꯅꯅꯦ ꯇꯧꯕ ꯉꯝꯗꯕ ꯌꯧꯕ ꯉꯝꯗꯕ ꯑꯔꯨꯕ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯅꯦ ꯑꯩꯅ ꯅꯕꯥꯅꯤ ꯇꯤꯟꯅꯕꯒꯤ ꯀꯔꯤꯝ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯁꯦ ꯍꯣꯏꯅꯦ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯣꯅꯦ ꯁꯠ ꯍꯥꯏꯔꯣꯅꯦ ꯁꯠ ꯑꯩ ꯍꯥꯏꯔꯛꯀꯦꯁꯦ ꯅꯨꯄꯥ ꯑꯃꯗꯅꯦ ꯅꯨꯄꯤ ꯑꯃꯅ ꯌꯥꯝ ꯄꯥꯝꯃꯟꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯅꯤ ꯀꯔꯤ ꯏꯔꯥꯏ ꯂꯥꯏꯕꯗꯣ ꯁꯦ ꯅꯨꯄꯥꯁꯦ ꯈꯤꯇꯪ ꯄꯩꯁꯥ ꯄꯥꯏꯕ ꯇꯥꯏꯀꯣ ꯑꯗꯩ ꯀꯨꯆꯨ ꯀꯨꯃꯦꯟꯒꯥꯁꯦ ꯑꯩꯈꯣꯏꯗꯧꯅ ꯂꯪꯉꯦꯒ ꯈꯤꯇꯪ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯌꯦꯡꯉꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯅꯨꯄꯥ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯒꯥꯔꯤ ꯃꯆꯥꯒꯥꯏꯁꯦ ꯈꯤꯇꯪ ꯐꯖꯕ ꯕꯨꯂꯦꯠꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯄꯨꯗꯨꯝꯅꯤ ꯀꯦꯟꯗꯣꯏꯁꯦ ꯑꯗꯒꯤꯅꯦ ꯚꯥꯏ ꯍꯧꯖꯤꯛ ꯃꯇꯝꯗ ꯍꯥꯏꯔꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯄꯩꯁꯥ ꯂꯣꯏ ꯉꯥꯎꯕꯅꯦꯕ ꯄꯩꯁꯥꯁꯦ ꯖꯔ ꯊꯥꯗꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯑꯗꯨꯝ ꯊꯥꯗꯔꯕ ꯅꯉꯣꯟꯗ ꯑꯗꯨꯝ ꯀꯦꯜꯂꯦ ꯈꯪꯉꯕ ꯑꯣ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯑꯗꯨꯗꯅꯦ ꯅꯨꯡꯇꯤꯒꯤ ꯂꯣꯏꯅ ꯂꯩꯕ ꯍꯥꯏꯕꯗꯤ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒꯁꯦ ꯅꯨꯡꯇꯤꯒꯤ ꯂꯣꯏꯅ ꯂꯩꯕ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕ ꯑꯗꯒꯤꯗꯤ ꯁꯨꯝ ꯂꯣꯏꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯆꯠꯄ ꯆꯥꯃꯤꯟꯅꯕ ꯁꯨꯝ ꯂꯣꯏꯅ ꯂꯩꯕꯗꯣ ꯀꯃꯥꯏꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯏꯅꯣ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤ ꯑꯗꯨꯝꯗꯤ ꯌꯥꯝ ꯂꯨꯕꯅꯤꯍꯦ ꯁꯨꯛꯉꯝ ꯉꯝꯗꯕꯅꯤꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯣꯏ ꯍꯥꯏꯗꯣ ꯔꯣꯁꯤꯇꯥꯗꯣ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯔꯤꯗꯣ ꯑꯁ ꯑꯗꯨꯗꯤ ꯊꯤ ꯂꯨꯕꯅꯤꯍꯦ ꯑꯩꯁꯨ ꯀꯗꯥꯏꯗ ꯐꯥꯝꯕꯅꯤꯗꯣ ꯍꯥꯏꯕ ꯉꯝꯗꯗꯅ ꯈꯣꯏꯃꯨꯗ ꯍꯥꯏꯍꯜꯂꯤꯅꯦꯃꯤ ꯑꯩꯅ ꯍꯥꯏꯁꯦ ꯅꯕꯥꯅꯤꯒꯤ ꯅꯠꯇꯦ ꯑꯩ ꯈꯟꯅꯖꯦ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯁꯦ ꯅꯨꯄꯥ ꯑꯃꯁꯤꯗꯅꯦ ꯅꯨꯄꯤ ꯑꯃꯁꯤꯅ ꯐꯖꯅ ꯄꯥꯝꯍꯟꯒꯦ ꯍꯥꯏꯇꯥꯔꯗꯤꯅꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕꯁꯦ ꯃꯥꯅ ꯄꯥꯝꯕ ꯑꯆꯥꯄꯣꯠꯁꯦ ꯂꯣꯏ ꯄꯤꯖꯕ ꯂꯝ ꯀꯣꯏꯕꯁꯤꯃ ꯐꯖꯅ ꯄꯨꯕꯤꯒꯗꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗꯣ ꯍꯪꯗꯅ ꯁꯣꯞꯄꯤꯡꯁꯤꯃ ꯌꯥꯝ ꯇꯣꯏꯅ ꯄꯨꯒꯗꯕ ꯑꯗꯒꯤ ꯁꯅꯥꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯑꯔꯩꯕꯈꯩꯁꯦ ꯃꯉꯣꯟꯗ ꯁꯥꯕꯤꯕ ꯒꯤꯐꯀꯁꯦ ꯄꯨꯛꯄꯤ ꯄꯤꯁꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯕꯨꯂꯦꯠ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯡ 4 ꯄꯥꯟꯕ ꯒꯥꯔꯤ ꯍꯥꯏꯇꯥꯔꯦ ꯐꯖꯕꯁꯦ ꯁꯤꯗ ꯊꯥ ꯑꯃꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯪꯗꯤꯅꯦ ꯄꯨꯔꯒ ꯆꯠꯄꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤꯉꯣ ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯨꯄꯤꯗꯨꯅ ꯑꯁ ꯕꯔꯥ ꯍꯦꯛ ꯀꯦꯟꯗ꯭ꯔꯕ ꯑꯩ ꯍꯥꯏꯒꯦ ꯑꯁ ꯅꯪꯁꯦ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦꯗ ꯃꯁꯤ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦꯍꯦ ꯀꯔꯤꯅꯣ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯛꯏꯗꯨꯅ ꯑꯁ ꯅꯪꯁꯦ ꯃꯔꯛꯇ ꯄꯥꯔ ꯄꯤꯔ ꯈꯪꯗꯕ ꯑꯃ ꯌꯥꯎꯔꯛꯏ ꯆꯠꯂꯍꯦ ꯀꯥꯇꯨ ꯀꯥꯔꯟ ꯅꯪꯗꯤ ꯅꯨꯡꯗꯥꯡꯗꯅ ꯍꯦꯟꯅ ꯐꯖꯩꯅ ꯀꯥꯏꯗꯩꯅꯣ ꯄꯣꯛꯑꯥꯏ ꯍꯥꯏꯖꯜꯂꯛꯑꯅꯨ ꯉꯁꯤꯒꯤ ꯆꯥꯛ ꯅꯨꯡ ꯊꯣꯡꯕ ꯑꯗꯒꯤ ꯀꯣꯜ ꯂꯤꯛ ꯐꯦꯡꯕꯒꯤ ꯃꯥꯏ ꯅꯨꯡꯒ ꯑꯝꯇ ꯇꯥꯗ꯭ꯔꯤ ꯅꯪꯗꯤ ꯐꯖꯔꯦꯍꯦ ꯅꯃꯥꯏꯒꯤ ꯄꯥꯛꯄꯛꯑꯗꯅ ꯐꯖꯕꯅꯦ ꯁꯨꯝ ꯌꯥꯕꯅꯦ ꯑꯗꯣ ꯐꯔꯦ ꯍꯌꯦꯡ ꯄꯨꯡ 2ꯗ ꯊꯣꯛꯂꯛꯑꯒꯦ ꯑꯗꯣ ꯐꯔꯦ ꯊꯝꯃꯒꯦ ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩꯌꯦꯕ ꯀꯩꯅꯣ ꯊꯝꯃꯒꯦ ꯍꯥꯏꯔꯣ ꯊꯝꯃꯒꯦ ꯀꯩꯅꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯗꯧ ꯋꯥꯠꯇ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ
Good night, my darling. Bye-bye. Kainom watro? Ngaikhoi. Yam thamningba male. Kay watlige thabak lei hairaga. Chak loishalle haiba, chak chathorage haiba. Wari do hayeng pena sanarji kaidorage. Sauriyo nangido. Saudita. Chak loire haiba. Chak chathorage. Hayeng koi chabada wari do pena sanarji kaidorage. Good night. Yarabo. Yare. Bye. Thameko. Hayeng thengnarje. Masaksiga thameko. Bye. Nani sida kaidormiba? ꯑꯩꯈꯣꯏ ꯃꯥꯗꯣ ꯇꯦꯁ ꯇꯧ ꯂꯥꯛꯑꯝꯕꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯇꯦꯁꯇꯣ ꯌꯥꯝ ꯀꯨꯏꯅ ꯆꯪꯗꯧ ꯃꯥꯟꯕꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯂꯩꯔꯝꯕꯅꯤ ꯍꯥ ꯏꯃꯥꯕꯣ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯈꯪꯗꯦꯗ ꯇꯦꯁꯇꯤ ꯃꯌꯥꯝ ꯇꯧꯔꯦ ꯑꯗꯣ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯄꯨ ꯈꯪꯗ꯭ꯔꯤ ꯑꯩꯅ ꯀ꯭ꯂꯥꯁꯇ ꯂꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯣ ꯏꯃꯥꯒꯤ ꯋꯥꯈꯜꯗꯅꯤ ꯅꯣꯏꯅ ꯂꯥꯡꯕꯗꯒ ꯑꯩꯅ ꯉꯥꯡꯉꯤꯗꯣ ꯅꯣꯏ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯦꯗ ꯑꯁ ꯌꯥꯔꯦꯍꯦ ꯑꯗꯨꯒꯤꯕꯣ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯑꯗꯣ ꯏꯃꯥ ꯅꯥꯕꯗꯣ ꯑꯗꯨꯝ ꯁꯨꯝ ꯐꯖꯔꯛꯀꯅꯤꯗ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯀꯣꯏꯔꯛꯀꯦ ꯅꯣꯏꯔꯣꯝꯗ ꯏꯃꯥ ꯅꯥꯕ ꯍꯪꯕ ꯑꯣꯏꯅ ꯅꯠꯇ꯭ꯔꯅꯦ ꯀꯦꯞꯇꯦꯟ ꯅꯪꯁꯦ ꯁꯨꯅꯣꯛ ꯅꯣꯛꯇꯦ ꯀꯩꯒꯤꯅꯣ ꯅꯪ ꯅꯣꯛꯇꯕꯤ ꯁꯨꯝ ꯂꯩꯗꯨꯕꯣ ꯃꯥꯏ ꯐꯖꯅꯤ ꯁꯦ ꯅꯣꯛꯁꯦ ꯏꯃꯥꯕꯨ ꯃꯥꯏ ꯐꯖꯔꯛꯁꯅꯤ ꯀꯩꯅꯣ ꯃꯥꯅꯦ ꯑꯗꯣ ꯅꯣꯏꯕꯥꯅꯤꯕꯨ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯁꯨꯇꯤ ꯑꯣꯏꯕꯁꯤꯗ ꯏꯕꯥꯅꯤꯁꯨ ꯁꯨꯝ ꯀꯣꯏꯊꯣꯛꯎꯁꯤꯔ ꯇꯧꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯒꯤꯁꯦ ꯄꯤꯕ ꯆꯪꯉꯨꯒꯦꯀꯣ ꯅꯣꯏ ꯍꯣꯏ ꯂꯩꯍꯧꯔꯣꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯈꯜꯂꯣꯁꯤ ꯅꯪ ꯑꯄꯥꯝꯕ ꯅꯪ ꯆꯥꯅꯤꯡꯕ ꯂꯣꯏ ꯈꯜꯂꯣ ꯑꯩꯅ ꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯈꯜꯂꯛꯑꯗꯤ ꯅꯪ ꯃꯊꯥꯗꯤ ꯈꯔ ꯁꯥꯅꯤꯗ ꯏꯁ ꯀꯩꯗꯧꯕꯒꯦ ꯏꯁ ꯏꯕꯦꯝꯃ ꯅꯪ ꯆꯥꯅꯤꯡꯕꯩꯗꯤ ꯂꯣꯏ ꯂꯩ ꯉꯝꯅꯤ ꯏꯁ ꯍꯣꯁꯄꯤꯇꯥꯜꯁꯨ ꯅꯛꯏꯁꯤꯕꯨ ꯀꯤꯠꯅꯤ ꯑꯐꯕꯅꯤ ꯌꯥꯎꯔꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯒꯞꯇꯤ ꯅꯪꯁꯨ ꯄꯨꯔꯥ ꯅꯨꯄꯥꯗꯤ ꯍꯦꯟꯕꯤꯅꯤꯍꯦ ꯈꯜꯂꯒꯦꯁꯦ ꯂꯣꯏ ꯈꯜꯂꯒꯦ ꯑꯗꯨꯗꯤ ꯐꯪꯗ꯭ꯔꯕꯣ ꯑꯩ ꯂꯥꯝꯕꯤꯒꯦꯁꯦ ꯁꯤꯔꯣ ꯃꯥꯅꯦ ꯂꯤꯁꯇꯤ ꯌꯥꯔꯅꯤꯗ ꯀꯌꯥꯝ ꯆꯥꯗꯣꯏꯅꯣ ꯌꯥꯗ꯭ꯔꯅꯦ ꯑꯁꯤꯒ ꯂꯧꯔꯛꯑꯣ ꯌꯥꯔꯅꯤ ꯍꯩ ꯃꯍꯤꯗꯤ ꯁꯤꯒ ꯂꯧꯔꯁꯦ ꯅꯪꯒꯤꯁꯨ ꯑꯃ ꯄꯥꯏꯔꯣꯍꯦ ꯄꯦꯛ ꯇꯧꯍꯜꯂꯣ ꯁꯤꯗ ꯌꯥꯔꯕꯣ ꯁꯤꯅ ꯀꯥꯁꯤ ꯄꯦꯛ ꯇꯧꯕꯤꯌꯣ ꯌꯥꯔꯕꯣ ꯁꯤꯅ ꯌꯥꯔꯅꯤꯗ ꯅꯪ ꯑꯃꯨꯛ ꯅꯪꯕꯨ ꯉꯁꯥꯏ ꯃꯌꯥꯝ ꯆꯥꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯃꯥꯗꯩ ꯄꯩꯁꯥ ꯂꯧꯒꯗꯕꯗꯣ ꯑꯗꯨ ꯈꯟꯕꯗ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯕ ꯑꯗꯨꯏꯅꯤ ꯌꯥꯝ ꯂꯩꯕꯤꯗ꯭ꯔꯤꯁꯦ ꯂꯣꯏꯔꯦꯍꯦ ꯅꯪꯁꯨ ꯑꯩꯕꯨ ꯑꯩꯈꯣꯏ ꯃꯥꯗꯒꯤ ꯀꯞꯄ ꯄꯩꯁꯥ ꯌꯥꯝ ꯅꯤꯕꯩ ꯇꯥꯏꯞꯇ ꯏꯁ ꯀꯌꯥ ꯇꯥꯔꯒꯦ ꯀꯀꯥ 120 ꯆꯥꯝ 10 ꯈꯤꯇꯪ ꯆꯥꯕ ꯌꯥꯝ ꯋꯥꯠꯂꯤꯁꯦ ꯁꯤꯗꯤ ꯐꯥꯁ ꯂꯥꯎꯅꯦ ꯀꯦꯔꯥꯟ ꯊꯥꯔꯥꯟ ꯌꯥꯝ ꯋꯥꯠꯂꯤ ꯆꯠꯁ ꯂꯥꯎ ꯁ꯭ꯀꯨꯜꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯀꯥꯅꯤꯡꯉꯝꯗꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯥꯅꯤꯡꯉꯦ ꯍꯥꯏꯔꯣ ꯁ꯭ꯀꯨꯜꯗꯗꯤ ꯅꯨꯡꯇꯤꯒꯤ ꯅꯪꯒ ꯁꯨꯝ ꯂꯣꯏꯅꯩꯗꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯔꯦꯕꯤ ꯑꯩ ꯆꯥꯛ ꯆꯥꯗꯕꯗꯤ ꯉꯝꯅꯤ ꯑꯗꯣ ꯅꯪꯒ ꯂꯣꯏꯅꯗꯕꯗꯤ ꯑꯩ ꯌꯥꯝ ꯋꯥꯗꯧ ꯃꯥꯜꯂꯦ ꯑꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ ꯅꯪꯅ ꯆꯥꯛ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯐꯣꯇꯣ ꯌꯦꯡꯉꯒ ꯆꯥꯛ ꯇꯤꯟꯅꯗ꯭ꯔꯁꯨ ꯌꯥꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯁ ꯐꯥꯒꯤ ꯅꯠꯇꯦꯍꯦ ꯑꯩꯗꯤ ꯁꯟꯗꯦ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯅꯦ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯁꯦ ꯅꯣꯡꯃꯗ ꯄꯨꯡ 24 ꯂꯩꯗꯅ 35ꯅ ꯀꯥꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯁ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯄꯨꯟꯁꯤꯁꯦ ꯈꯜꯂꯨꯔꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯤꯗ ꯀꯞꯄꯨ ꯀꯞꯅꯤꯡꯉꯤꯗ ꯑꯩꯁꯨ ꯂꯨꯍꯣꯡꯈꯤꯗꯣꯏꯅꯤ ꯅꯪꯁꯨ ꯂꯨꯍꯣꯡꯈꯤꯗꯣꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯄꯨꯜꯂꯤꯁꯦ ꯍꯌꯦꯡꯋꯥꯏꯗꯤ ꯂꯣꯏ ꯀꯥꯎꯅꯈꯤꯗꯣꯏꯅꯤ ꯂꯨꯍꯣꯡꯗꯣꯏꯅꯦ ꯑꯗꯣ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯗꯣ ꯅꯣꯡꯃꯇꯪꯗ ꯑꯣꯏꯍꯟꯁꯤꯀꯣ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯨꯍꯣꯡꯕꯕꯨ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯄꯨꯟꯅ ꯍꯣꯡꯃꯤꯟꯅꯗꯣꯏꯅꯣ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯪ ꯌꯦꯡꯅꯤꯡꯗ꯭ꯔꯣ ꯅꯪꯅ ꯄꯣꯂꯣꯏꯒ ꯁꯦꯠꯄꯗꯣ ꯑꯁ ꯌꯥꯝ ꯐꯖꯅꯤ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ
이스. 야니베마. 이반이 안 알로래. 아시기보. ꯀꯩꯅꯣꯍꯦ ꯀꯃꯥꯏ ꯌꯥꯗꯣꯏꯅꯣ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯅꯣꯡꯃꯗ ꯄꯨꯂꯞ ꯂꯨꯍꯣꯡꯃꯤꯟꯅꯗꯣꯏꯅꯣ ꯅꯣꯡꯃꯗ ꯑꯁ ꯅꯪ ꯈꯪꯉꯣꯏꯕ ꯀꯣꯟꯅ ꯁꯨꯝ ꯇꯝ ꯇꯝ ꯈꯪꯉꯛꯀꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯃꯥꯏ ꯇꯞꯅ ꯈꯪꯉꯛꯇꯣꯏꯅꯣ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯋꯥꯔꯦ ꯅꯪꯗꯤ ꯋꯥꯗ꯭ꯔꯣ ꯉꯥꯏꯍꯥꯛꯇꯪ ꯍꯤꯛꯀꯦꯁꯦ ꯅꯪꯉꯣꯟꯗ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯑꯩ ꯅꯥꯛꯇ ꯂꯩꯔꯗꯤ ꯌꯥꯝ ꯂꯨ ꯇꯧꯗꯣꯏꯅꯦ ꯀꯩꯅꯣ ꯅꯪ ꯑꯃꯨꯛ ꯉꯥꯡꯉꯛꯏꯗꯨꯅ ꯅꯪꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯕꯣ ꯊꯤꯕꯅꯤꯍꯦ ꯈꯪꯗꯦ ꯑꯩꯉꯣꯟꯗꯗꯤ ꯅꯪꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯅꯪꯅ ꯏꯐ ꯐꯖꯩꯌꯦ ꯀꯩꯅꯣ ꯃꯥ ꯇꯧꯔꯛꯏꯁꯤꯅ ꯅꯪ ꯃꯣꯗ꯭ꯔꯥꯗ ꯌꯥꯝ ꯁꯥꯟꯅꯩꯗꯨ ꯀꯩꯅꯣ ꯊꯥꯖꯤꯜꯂꯛꯇꯅ ꯑꯁ ꯐꯝꯕꯁꯦ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯔꯦ ꯑꯁꯥꯏꯕ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯎꯁꯤ ꯂꯥꯛꯑꯣ 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 ꯑꯌꯣ ꯃꯥ ꯑꯌꯥ ꯑꯌꯣ ꯑꯁ ꯈꯣꯡ ꯇꯦꯛꯑꯦ ꯑꯌꯥ ꯁꯤꯗ ꯀꯩꯗꯧꯔꯒꯦ ꯁꯤꯗ ꯁꯣꯛꯄ꯭ꯔꯣ ꯁꯤꯗ ꯁꯨꯖꯟꯈ꯭ꯔꯦ ꯈꯣꯡꯗ ꯑꯌꯥ ꯇꯝ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯇꯥꯎꯗꯤꯕ ꯑꯌꯥ ꯑꯁ ꯑꯌꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯡꯁꯦ ꯌꯥꯝ ꯅꯥꯏꯌꯦ ꯁꯤꯗꯤ ꯁꯦ ꯒꯥꯔꯤ ꯃꯔꯛꯇ ꯄꯨꯒꯤꯁꯦ ꯑꯁ ꯑꯌꯥ ꯑꯌꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯌꯥ ꯑꯁ ꯈꯣꯡꯅ ꯇꯞꯅ ꯇꯧꯋꯣ ꯈꯣꯡꯁꯦ ꯌꯥꯝ ꯅꯥꯏꯌꯦ ꯌꯥꯝ ꯐꯩꯌꯦ ꯅꯪꯁꯦ ꯍꯜꯂꯣ ꯅꯪꯅ ꯈꯣꯡꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯈꯔ ꯐꯔꯦ ꯁꯤꯡꯂꯤ ꯊꯨꯞꯄ ꯑꯣꯏꯕꯖꯥꯠꯅꯤ ꯈꯔꯗꯤ ꯐꯔꯦ ꯆꯠꯄ ꯈꯣꯠꯄꯗ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯆꯠꯄꯕꯨꯗꯤ ꯑꯗꯣ ꯆꯠꯄ ꯌꯥꯗ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣꯀꯣ ꯑꯩ ꯊꯥꯡꯕ ꯂꯥꯛꯀꯦꯕ ꯉꯁꯥꯏ ꯇꯥꯏꯞꯇ ꯏꯁ ꯑꯗꯨꯗꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯑꯩꯅ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯅꯪ ꯁꯨꯝ ꯊꯥꯡ ꯆꯠꯇꯥꯔꯦ ꯊꯥꯡꯗꯣꯏꯅꯤ ꯀꯩꯅꯣ ꯑꯩ ꯂꯩꯉꯩꯗꯅꯦ ꯅꯪ ꯀꯩꯁꯨ ꯎꯍꯜꯂꯣꯏ ꯅꯪ ꯉꯁꯥꯏ ꯑꯩ ꯊꯥꯡꯕꯤꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯤ ꯅꯪꯁꯦ ꯅꯨꯄꯥꯒ ꯃꯥꯜꯂꯛꯄꯩ ꯋꯥꯅꯤ ꯑꯁꯦꯡꯕꯩꯔꯣ ꯍꯣꯏ ꯑꯁꯦꯡꯕꯩꯅꯦ ꯑꯗꯣ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏ ꯇꯧꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯑꯩꯅ ꯀꯣꯏꯔꯦ ꯀꯩꯅꯣ ꯅꯪ ꯑꯗꯨꯝ ꯑꯗꯣ ꯊꯝꯃꯒꯦ ꯈꯣꯡꯁꯦ ꯈꯤꯇꯪ ꯆꯤꯛ ꯂꯥꯎꯏꯕ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯖꯔꯣꯀꯣ ꯅꯪꯅ ꯐꯔꯣꯀꯣ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯊꯝꯃꯦꯀꯣ ꯍꯣꯏ ꯊꯝꯃꯦ ꯀꯩ ꯖꯥꯡ ꯆꯥꯔꯛꯀꯦ ꯑꯩꯈꯣꯏ ꯃꯥꯅ ꯉꯁꯤꯗꯤ ꯉꯥꯅꯨ ꯊꯣꯡꯉꯝꯃꯦ ꯃꯥꯏ ꯃꯅꯝꯗꯣ ꯍꯩꯅꯗꯦꯅ ꯆꯥꯛ ꯑꯝꯇ ꯆꯥꯔꯛꯇꯦꯗ ꯑꯗꯨꯗꯤ ꯐꯔꯕꯅꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯑꯣꯛ ꯊꯣꯡꯍꯧꯋꯦ ꯀꯦꯁꯣꯟꯅꯥꯇ ꯆꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯥꯗꯩꯁꯤ ꯀꯩꯗꯧꯔꯒꯦ ꯑꯁꯤꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯗꯣ ꯑꯥꯗꯩꯁꯤ ꯅꯪꯁꯨ ꯑꯅꯤꯃꯛꯁꯤꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯑꯃꯇꯪ ꯍꯥꯏꯔꯣ ꯌꯥꯗ꯭ꯔꯣ ꯇꯥꯟ ꯆꯥꯔꯤꯉꯩꯁꯤꯗ ꯑꯝꯇ ꯍꯥꯏꯕꯤꯌꯣꯃꯦ ꯅꯪ ꯍꯥꯏꯁꯣ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯅꯨꯄꯤ ꯊꯣꯛꯇꯕ ꯄꯥꯃꯦꯁꯣꯔ ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯀꯩꯗꯧꯔꯒꯦ ꯑꯥꯗꯩ ꯅꯨꯄꯥ ꯑꯅꯤꯁꯦ ꯑꯣ ꯑꯗꯩꯁꯦ ꯀꯩꯗꯧꯔꯒꯦ ꯁꯦ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨꯗꯅ ꯆꯠꯂꯣꯍꯦ
ꯑꯣꯏꯔꯣꯏꯗꯕ ꯑꯅꯤ ꯃꯅꯤꯡꯁꯤꯗ ꯑꯃ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯗꯨꯗꯤ ꯍꯥꯏꯕꯤꯒꯦ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣꯕ ꯅꯨꯄꯥ ꯑꯅꯤꯁꯤꯕꯨ ꯑꯅꯤꯃꯛ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯕꯣ ꯂꯥꯏꯔꯤꯛ ꯍꯩꯕ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯕꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯑꯁ ꯅꯪꯗꯨ ꯌꯥꯔꯣꯏꯗ ꯑꯃꯇꯪ ꯈꯜꯂꯣ ꯀꯩꯗꯧꯔꯒꯦ ꯑꯃ ꯈꯜꯂꯣ ꯑꯩ ꯑꯁ ꯍꯥꯏꯔꯒꯦ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯗꯤ ꯌꯥꯔꯦ ꯑꯃꯕꯨ ꯌꯥꯔꯗꯤ ꯌꯥꯔꯦ ꯑꯣ ꯑꯅꯤ ꯃꯅꯨꯡꯗ ꯑꯃ ꯍꯦꯛꯇ ꯌꯥꯍꯜꯂꯗꯤ ꯍꯣꯏ ꯌꯥꯔꯦꯕ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯔꯒꯦꯀꯣ ꯑꯅꯤ ꯃꯅꯨꯡꯗ ꯑꯃ ꯍꯥꯏꯕꯅꯤꯀꯣ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯩ ꯍꯥꯏꯔꯒꯦꯀꯣ ꯍꯣꯏ ꯅꯪꯅ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯟꯒꯦ ꯌꯦꯡꯉꯣ ꯅꯨꯄꯥꯗ ꯌꯥꯝ ꯆꯣꯞꯄꯤ ꯏꯕꯦꯝꯃ ꯅꯨꯄꯤꯁꯤꯡꯅꯦ ꯇꯧꯔꯤꯁꯤꯡꯁꯤꯅ ꯆꯔꯣꯏ ꯉꯥꯛꯇ ꯏꯇꯥꯎ ꯁ꯭ꯀꯨꯜꯁꯤꯗ ꯈ꯭ꯋꯥꯏ ꯗꯥꯒꯥꯕꯁꯦ ꯅꯣꯏꯅꯤ ꯑꯣꯏꯔꯝꯃꯦꯍꯦꯕꯣ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯇꯨ ꯅꯣꯏꯅꯤꯗꯤ ꯑꯥꯗꯩ ꯅꯨꯄꯤꯅꯤꯁꯤꯅ ꯄ꯭ꯔꯣꯄꯣꯁꯀ ꯇꯧꯁꯜꯂꯛꯑꯦꯍꯦ ꯑꯁ ꯌꯥꯗꯤ ꯌꯥꯔꯛꯇꯧ ꯃꯥꯜꯂꯦꯍꯦ ꯑꯅꯤꯃꯛ ꯄꯨꯂꯞ ꯌꯥꯁꯜꯂꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯅꯤꯃꯛ ꯄꯨꯂꯞ ꯌꯥꯁꯤꯜꯂꯛꯑꯒꯅ ꯑꯅꯤꯃꯛ ꯀꯣꯏꯕꯗꯨꯅꯤꯗꯅ ꯅꯪꯁꯨ ꯆꯣꯞꯁꯨ ꯆꯣꯞꯃꯟꯈ꯭ꯔꯦꯍꯦ ꯅꯨꯄꯥꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯄꯥꯝꯖꯕ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯅꯨꯄꯤ ꯑꯃꯇꯪꯅꯅꯦ ꯆꯞ ꯃꯥꯟꯅꯩ ꯅꯣꯏꯅꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯥꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕ ꯇꯣꯟꯖꯦ ꯑꯅꯤꯃꯛ ꯑꯣꯏꯔꯁꯨ ꯄꯨꯟꯅ ꯁꯨꯝ ꯀꯣꯏꯔꯅꯤ ꯈꯪꯉꯕ ꯑꯁꯤꯅ ꯅꯣꯏ ꯏꯃꯨꯡꯗ ꯑꯃ ꯌꯥꯔꯣ ꯍꯥꯏ ꯑꯁ ꯏꯇꯥꯎ ꯑꯩꯔꯣ ꯃꯥꯔꯣ ꯀꯔꯝꯕꯅ ꯏꯇꯥꯎ ꯆꯃꯝꯅꯔꯦ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯍꯥꯏꯔꯛꯑꯦꯃꯤ ꯂꯥꯏꯔꯤꯛꯄꯨ ꯍꯩꯔꯗꯤ ꯌꯥꯔꯦ ꯃꯥ ꯍꯥꯏꯁꯦ ꯇꯧꯔꯤꯖꯣ ꯁꯦꯝ ꯁꯦꯝꯗꯅ ꯅꯣꯛꯇꯅꯒ ꯇꯧꯔꯤꯌꯦ ꯏꯇꯥꯎ ꯑꯩꯗꯤ ꯌꯥꯕ ꯉꯝꯃꯣꯏꯀꯣ ꯏꯇꯥꯎꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯕꯤꯔꯣ ꯉꯥꯏꯈꯣꯁꯦ ꯅꯣꯏꯅꯤꯅꯦ ꯌꯥꯕ ꯌꯥꯗꯕꯗꯣ ꯅꯣꯏꯅꯤ ꯈꯟꯅꯍꯧꯔꯣ ꯁꯤ ꯃꯇꯥꯡꯁꯦ ꯑꯩ ꯌꯥꯎꯍꯜꯂꯛꯑꯅꯨꯀꯣ ꯑꯩ ꯆꯤꯟꯅꯍꯜꯂꯛꯑꯅꯨ ꯑꯗꯨꯅ ꯑꯩ ꯆꯠꯂꯦꯀꯣ ꯆꯠꯂꯦ ꯂꯨꯍꯣꯡꯉꯗꯤ ꯀꯥꯏꯗꯩ ꯁꯤꯗꯩꯁꯤꯗ ꯑꯉꯥꯡ ꯄꯣꯛꯂꯛꯑꯅꯤ ꯑꯉꯥꯡ ꯑꯃꯨꯛ ꯄꯝꯃꯅꯤ ꯄꯣꯔꯅꯤ ꯗꯣꯛꯇꯔ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯕ ꯌꯥꯔꯣꯏꯍꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯌꯦ ꯃꯥꯏ ꯃꯑꯣꯡꯁꯦ ꯑꯅꯤꯃꯛ ꯑꯣꯏꯔꯁꯨ ꯄꯨꯟꯅ ꯁꯨꯝ ꯀꯣꯏꯔꯅꯤ ꯅꯣꯡꯃꯇꯪ ꯀꯣꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯨꯔ ꯑꯐꯥꯎꯕꯗꯣ ꯌꯥꯎꯗ꯭ꯔꯤꯉꯩꯁꯤꯗ ꯍꯥꯏꯍꯧꯔꯒꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯍꯥꯏꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯍꯧꯔꯒꯦ ꯂꯛꯀꯤ ꯅꯣꯏ ꯕ꯭ꯔꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯑꯁ꯭ꯋꯥꯏ ꯊꯣꯛꯂꯛꯎꯗꯅ ꯍꯣꯏ ꯕ꯭ꯔꯣ ꯀꯩ ꯍꯥꯏꯒꯦ ꯅꯣꯏꯒꯤ ꯔꯦꯕꯤꯖꯤꯇꯥꯗꯨꯕꯨ ꯃꯥꯏ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯂꯩꯇꯕꯅꯤꯗ ꯑꯋꯥꯡꯕꯤꯗꯨꯗꯤ ꯁꯨꯔꯔꯣ ꯃꯥꯅꯦ ꯂꯩꯇꯕꯅꯤꯗ ꯑꯩꯗꯤ ꯅꯣꯏ ꯐꯖꯕꯤꯁꯤꯡꯁꯦ ꯅꯨꯄꯥ ꯂꯣꯏ ꯀꯣꯏꯔꯝꯒꯗꯕꯣꯏꯗ ꯅꯤꯡꯕ ꯑꯗꯨꯒ ꯑꯃꯠꯇ ꯀꯣꯏꯔꯝꯗꯦ ꯅꯣꯏꯗꯣ ꯑꯩꯈꯣꯏ ꯉꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯑꯗꯣ ꯑꯩꯅ ꯅꯪ ꯀꯧꯊꯣꯛꯏꯁꯦ ꯔꯦꯕꯤꯖꯤꯇꯥꯁꯦ ꯑꯩꯈꯣꯏ ꯕꯤꯃꯦꯛꯁꯀꯤ ꯌꯥꯅꯕ ꯁꯤꯟꯕꯤꯔꯁꯤ ꯑꯗꯨꯒꯅꯦ ꯃꯕꯥꯅꯤ 12 ꯍꯦꯛ ꯂꯣꯏꯕꯒꯅꯦ ꯗꯣꯡ 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 ꯇꯧꯊꯣꯛꯅꯕ ꯏꯁ ꯑꯗꯨ ꯌꯥꯔꯣꯏꯗ ꯁꯨꯔꯅ ꯑꯃꯨꯛ ꯍꯥꯠꯀꯦ ꯍꯥꯏꯔꯛꯇꯅ ꯀꯩ ꯅꯣꯏ ꯁꯨꯔ ꯌꯥꯝ ꯀꯤꯕꯩ ꯃꯑꯣꯡ ꯀꯤꯕꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩꯕ ꯑꯗꯨꯒꯤꯅꯤ ꯃꯥꯅꯕꯨ ꯌꯥꯔꯕ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯌꯥꯔꯦ ꯃꯉꯣꯟꯗ ꯍꯥꯏꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯗꯣ ꯅꯪ ꯉꯝꯃꯔꯣꯏ ꯉꯝꯃꯔꯣꯏꯕꯣ ꯅꯪ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯉꯝꯃꯔꯣꯏꯕꯣ ꯅꯪꯒꯤ ꯌꯨꯇꯨꯕꯀꯤ ꯁꯕꯁꯀ꯭राꯏꯕꯔ ꯑꯟꯁꯕꯁꯀ꯭ꯔꯥꯏब ꯇꯧ ꯇꯥꯕꯅꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒ ꯅꯪꯅ ꯐꯖꯔꯕꯅꯤꯅ ꯊꯦꯛꯇꯅꯒ ꯇꯧꯔꯤꯗꯣ ꯑꯟꯐꯣꯂꯣ ꯑꯗꯨꯝ ꯇꯧ ꯇꯥꯕꯅꯤ 3 lakh ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯕꯗ ꯅꯪ ꯑꯃꯈꯛ ꯑꯟꯐꯣꯂꯣ ꯇꯧꯕꯕꯨ ꯀꯩꯁꯨ ꯂꯩꯇꯦꯗ ꯀꯗꯥꯏꯗꯒꯤ ꯍꯧꯗꯣꯡ ꯃꯇꯥꯡ ꯆꯥꯗꯦ Please, prescribed from the Education Department says about the proper guidance of the students.
all the students of the academy must properly abide by the rules and the regulations which is instructed by the education age. And first of all, the school attendance is compulsorily imposed in the school. Those who failed to reach the 75% attendance in academic sessions is primarily not allowed to participate in any activities of the schools and the examinations. So, attendance is mandatory and you have to properly say your attendance. Rules and the regulations of the school that you should abide by properly. And also, we'd like to give you some suggestions about your school uniform and school dress. For the boys, students, you'll have to... Right, attention! Standards! Attention! Standards! Okay, for boys, right about it. Angangsa class 3-4 da kariba angangsing mayam ama hujikti kidney gi laina na anamaloina nare kidney gi problem ngak tangai re maram masina noi ising mai sing di hen na sijinaba darka le ising sina kana basi kayam pi ge habada kidney amadi hakchang bu phali aduna hakchang phana lege hairabadi aikhoi gi local da phangba uhei wahei हाइबदी हाउ हाउबा चागदबनी को मना मसिंग सिदी अदुम तोयना चागदबनी मतम मतम गी उहि वही चागदबनी अतांगबो उहि वही लयु हाइब नते को हक्चांग फना लैगे हाइब तारबदी उहि वही चाबा दरकार लई को इसिंग सिमा चांग नाय थकदबनी मना मसिंग सिमा अदुम चागदबनी Hey, kaino nang toy dubo? Hey, kaino nang toy dubo? Kaino nang sai do? Mana masing cha di chang phai ha badu da cha be wani da. Kari mana masing. Oza na mana masing cha hakchang phai kan. Masi lekulu. Oza. Mana sai je. Mana masing natte. Akhoi class ta ne. Kupsu nungtigi puraga ojana class tori kandane supply to bakangu umle ngasai de kupsu loi cha lorabane asina ne kupsu di phangaudrabo ja kobi khak sai ba hai kanano ne haisibo kanano ne haisibo tu sigi bench ta phami jingse moina porok pangak ta ne oja makha da kobi managa tare tu sir yengum ta tu Tebanda kupsul itare moi bench te yung. Hai. Hakulo. Lekulo. Hai. Kadai. Noi na kupsul sai hai se. Kadai. Ai, kubi mena ga yam tai ne. Sira noi sai se. School class manung sinal trabadi. Masi sabag inform letra bro. Noi da sano hai bidi natte dana. Ai noi da sano hai bidi natte dana. Hey, matam haibam le. Hey, hakulo. Lepu. Hey, noi ne. Piro silu dibo mapan dile ko damni. Hey, nokano. Kai no nang noi da. Chalo, mapan chalo.
ꯅꯨꯡꯉꯥꯏꯖꯩ ꯕ꯭ꯔꯣꯒꯤ ꯃꯈꯥꯗ ꯂꯩꯕ ꯍꯥꯏꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯊꯤ ꯐꯕꯤꯅꯤ ꯕ꯭ꯔꯣꯒꯤ ꯃꯈꯥꯗ ꯂꯩꯔꯒ ꯁ꯭ꯀꯨꯜꯁꯤꯗ ꯅꯩꯅꯤꯡꯕ ꯃꯤ ꯈꯔ ꯂꯩ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯄꯥꯝꯃꯒꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯊꯨꯡꯍꯟꯕ ꯇꯥꯕꯅꯦ ꯅꯪꯅ ꯅꯩꯒꯦ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯍꯟꯕ ꯇꯥꯕ ꯕ꯭ꯔꯣꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯕ꯭ꯔꯣꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣꯅꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯀꯣꯏ ꯁꯛꯇꯥꯗꯨꯒ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯤꯗ ꯍꯥꯏ ꯁ꯭ꯋꯤꯠ ꯕ꯭ꯔꯣ ꯍꯥꯏ ꯃꯐꯝ ꯑꯁꯤꯛꯄꯁꯤꯗ ꯀꯔꯤ ꯀ꯭ꯂꯥꯁ ꯂꯧꯕꯤꯔꯝꯃꯤꯅꯣ ꯑꯔꯨꯕ ꯋꯥꯔꯤꯅꯤ ꯅꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯆꯠꯂꯣ 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 ꯚꯥꯏ ꯍꯥꯏ ꯃꯁꯛꯁꯤꯒ ꯏꯔꯤ ꯍꯦꯜꯂꯤꯈꯩ ꯑꯄꯥꯝꯕꯗꯨꯗ ꯍꯥꯏꯌꯨ ꯌꯥꯔꯦ ꯑꯩ ꯂꯩꯁꯤꯗꯤ ꯑꯩꯅ ꯐꯅꯕ ꯂꯣꯏ ꯁꯤꯟꯒꯅꯤ ꯂꯥꯏꯔꯕ ꯁꯃꯟ ꯃꯥꯟꯕ ꯅꯪꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯉꯝꯃꯤꯗ ꯕ꯭ꯔꯣ ꯌꯥꯝ ꯄꯥꯡꯗꯕ ꯑꯣꯏꯅ ꯎꯔꯛꯀꯅꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯋꯥꯡꯕꯤꯗꯣ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯑꯋꯥꯡꯕ ꯍꯥꯏꯁꯦ ꯑꯣ ꯁꯨꯗ꯭ꯔꯣ ꯍꯥꯏꯁꯦ ꯑꯗꯨ ꯐꯨꯖꯦ ꯍꯥꯏꯔꯣ ꯅꯨꯄꯤꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯁꯤ ꯐꯨꯕꯗ ꯍꯥꯏ ꯂꯩ ꯑꯣ ꯕ꯭ꯔꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯕ꯭ꯔꯣꯅ ꯈꯣꯏꯗꯥꯔꯦ ꯅꯠꯇ꯭ꯔꯣ ꯑꯩ ꯇꯧꯒꯦ ꯃꯉꯣꯟꯗ ꯍꯧꯖꯤꯛꯃꯛ ꯍꯥꯏꯔꯨꯒꯦ ꯍꯥꯏ ꯉꯥꯏꯈꯣ ꯌꯥꯝ ꯇꯞꯅ ꯏꯪꯅ ꯍꯥꯏꯒꯗꯕ ꯆꯣꯞꯄꯗꯤ ꯀꯅꯥꯅꯣ ꯆꯣꯞꯇꯣꯏꯁꯦ ꯆꯣꯞꯄ ꯌꯥꯕ ꯆꯍꯤ ꯃꯇꯥꯡ ꯅꯠꯇꯦ ꯍꯦꯛ ꯌꯥꯕꯗ ꯁ꯭ꯀꯨꯜꯁꯤꯗ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯕ꯭ꯔꯣꯅ ꯁꯞꯄꯣꯔꯠ ꯑꯩ ꯂꯩꯔꯤꯌꯦ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯋꯥꯠ ꯐꯥꯎꯟꯗꯔꯅ ꯁꯞꯄꯣꯔꯠ ꯅꯠꯇꯦ ꯅꯪ ꯑꯄꯥꯝꯕ ꯌꯥꯏꯑꯕ ꯈꯪꯉꯦ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯒ ꯍꯥꯏꯔꯨꯅꯤ ꯕ꯭ꯔో ꯑꯩ ꯆꯠꯂꯒ ꯍꯥꯏꯔꯨꯒꯦ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯨ ꯍꯩ ꯄꯥꯎ ꯅꯨꯡꯉꯥꯏꯍꯜꯂꯨ ꯍꯩ ꯑꯩ ꯒꯦꯠꯇ ꯉꯥꯏꯔꯝꯗꯣꯏꯅꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯨꯔꯗꯕꯅꯤ ꯕ꯭ꯔꯣ ꯀꯩꯗꯧꯔꯤꯔꯣꯀꯦ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯁꯨꯝ ꯍꯥꯏ ꯌꯥꯕꯗꯨꯕꯨ ꯇꯣꯉꯥꯟꯅ ꯑꯩ ꯀꯧꯊꯣꯔꯛꯏꯁꯤꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯨꯔ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯍꯥꯏꯕꯤꯒꯦ ꯇꯧꯕꯥꯟꯗ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ ꯀꯩ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣꯅꯦ ꯍꯥꯏꯔꯛꯑꯣ ꯅꯪ ꯍꯧꯖꯤꯛꯇꯤꯀꯣ ꯀꯣꯏꯕ ꯂꯥꯡꯕ ꯊꯤ ꯅꯨꯡꯉꯥꯏꯔꯗꯝꯅꯤ ꯁ꯭ꯀꯨꯜꯁꯤꯗꯅꯦ ꯆꯍꯤ 35 ꯍꯦꯟꯅ ꯂꯩꯔꯛꯑꯕ ꯃꯤꯁꯛ ꯑꯃꯅꯅꯦ ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯁꯦ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯔꯦꯗ ꯑꯩꯉꯣꯟꯗꯀꯣ ꯉꯥꯅꯨ ꯑꯃꯗꯤ ꯀꯣꯡꯕ ꯌꯥꯕꯅꯦꯍꯦ ꯀꯩ ꯋꯥꯅꯣꯅꯦ ꯑꯗꯣ ꯍꯥꯏꯔꯛꯑꯣꯅꯦ ꯀꯣꯏꯊꯣꯛꯂꯣꯏꯗꯣꯏ ꯁꯔꯨꯛ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣ ꯂꯦꯝꯕꯗꯣ ꯑꯗꯨꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯅꯦ ꯑꯩꯅꯅꯦ ꯃꯉꯣꯟꯗꯅꯦ ꯑꯁ ꯑꯗꯨꯗꯤ ꯌꯥꯅꯤ ꯑꯗꯨꯝ ꯍꯥꯏꯅꯒꯦ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠꯅꯦ ꯌꯥꯅꯤꯅ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯣ ꯌꯥꯔꯦꯅ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯐꯥꯛ ꯂꯥꯎ ꯆꯠꯂꯒ ꯌꯥꯔꯦꯅ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯑꯗꯣ ꯅꯪ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ ꯌꯥꯍꯧꯔꯣꯀꯣ ꯑꯩ ꯌꯥꯔꯦꯅ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯗꯕꯅꯤ ꯅꯔꯥꯏꯕꯛ ꯊꯤ ꯐꯔꯕꯅꯦ ꯀꯥꯏꯗꯩꯅꯣ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯗꯕꯅꯤ ꯀꯣꯏꯗꯦ ꯍꯥꯏꯈ꯭ꯔꯗꯕꯅꯤ ꯌꯥꯔꯦꯅ ꯍꯦ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯅꯣꯃꯦ ꯄꯥꯈꯨꯝꯅꯁꯦ ꯍꯥꯏꯔꯨꯁꯨ ꯃꯉꯣꯟꯗ ꯑꯌꯨ ꯀꯩꯅꯣ ꯇꯣꯏꯗꯨꯕꯣ ꯅꯪ ꯅꯨꯄꯥꯒ ꯑꯣꯏꯔꯝꯃꯗꯤꯀꯣ ꯅꯪ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯂꯦꯝꯅ ꯊꯥꯔꯕꯅꯦ ꯑꯦ ꯑꯩꯁꯤ ꯅꯨꯄꯥꯅꯦ ꯈꯜꯂꯣꯅꯦ ꯂꯣ ꯁꯤ ꯂꯣ ꯅꯨꯄꯥꯅꯦ ꯈꯜꯂꯣꯅꯦ ꯅꯪ ꯋꯥꯈꯜꯗꯨꯗ ꯁꯤ ꯋꯥꯈꯜꯁꯦ ꯅꯨꯄꯥꯅꯦ ꯈꯜꯂꯣꯕ ꯂꯣ ꯁꯤ ꯂꯣ ꯀꯩꯅꯣ ꯃꯥ ꯇꯣꯏꯁꯤꯕꯣ ꯌꯥꯗꯦꯒ ꯌꯥꯗꯦ ꯍꯥꯏ ꯂꯣꯏꯔꯦ ꯅꯠꯇꯦ ꯀꯅꯥꯅ ꯀꯤꯟꯅ ꯑꯗꯨꯃꯥꯏꯅ ꯊꯤꯅꯕ꯭ꯔꯕ ꯑꯃꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯔꯤꯕ ꯄꯥꯎꯈꯨꯝꯗꯣ ꯑꯗꯨꯃꯥꯏꯅ ꯏꯁꯥꯃꯛꯇꯒꯤ ꯄꯥꯝꯃꯗꯤꯅꯦ ꯍꯥꯏꯔꯣ ꯁꯨꯝ ꯈꯨꯗꯛꯇ ꯂꯥꯛꯀꯦ ꯅꯪ ꯌꯥꯗꯤ ꯌꯥꯏꯍꯦ ꯑꯁ ꯁꯛꯇꯅ ꯕꯂꯥ ꯀꯤꯟꯗꯅ ꯁꯨꯔ
ꯁꯛꯁꯤꯒ ꯕ꯭ꯔꯣ ꯑꯁꯤ ꯇꯣ ꯑꯁꯤ ꯂꯧꯔꯨꯔꯅꯣꯕ ꯅꯪꯀꯣ ꯆꯥꯛꯇꯒ ꯍꯨ ꯍꯥꯞꯆꯜꯂꯝꯗꯅꯅꯦ ꯊꯨꯅ ꯁꯤꯅꯤꯕ ꯅꯪ ꯕ꯭ꯔꯣꯁꯦ ꯈꯤꯇꯪ ꯀꯨꯏꯅꯗꯤ ꯎꯖꯈꯤꯒꯦ ꯀꯩꯗꯧꯔꯒꯦ ꯕ꯭ꯔో ꯑꯗꯨ ꯅꯨꯄꯤꯗꯣ ꯂꯧꯔꯗꯤꯀꯣ ꯕ꯭ꯔꯣ ꯁꯨꯛꯎ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯕ꯭ꯔꯣ ꯍꯥꯟꯅ ꯁꯤꯅꯤ ꯆꯥꯛꯇꯒ ꯍꯨ ꯍꯥꯞꯆꯜꯂꯝꯗꯅꯀꯣ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯕ꯭ꯔꯣ ꯍꯣꯏꯁꯨ ꯎ ꯐꯪꯉꯣꯏ ꯅꯣꯡꯃꯒꯤꯅꯦ ꯀꯤꯟ 4-5 ꯑꯗꯨ ꯃꯊꯛꯇ ꯀꯣꯂꯤꯛ ꯐꯦꯡꯕ ꯑꯉꯥꯡꯁꯨ ꯅꯥꯡꯒꯟꯗ ꯄꯣꯔꯛꯀꯗꯣꯏꯅꯦ ꯕ꯭ꯔꯣ ꯂꯧꯔꯨꯔꯅꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨ ꯅꯨꯄꯤꯗꯣ ꯊꯥꯗꯣ ꯃꯥꯏ ꯋꯥꯈꯜ ꯑꯩꯅ ꯄꯥꯝꯈ꯭ꯔꯗꯤ ꯄꯥꯝꯃꯦ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯉꯁꯤꯃꯛ ꯑꯩꯒꯤ ꯏꯆꯤꯜꯁꯤꯅꯅꯦ ꯍꯥꯏꯒꯦ ꯃꯥꯅ ꯌꯥꯗꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯅꯦ ꯃꯥꯏ ꯋꯥꯈꯜ ꯊꯥꯗꯣꯛꯈ꯭ꯔꯣ ꯕ꯭ꯔꯣ ꯆꯍꯤꯁꯨ ꯑꯩꯉꯣꯟꯗꯒꯤ ꯎꯗꯒꯤ ꯍꯜꯂꯤꯕ ꯏꯄꯥꯒꯨꯝꯂꯕ ꯅꯪꯅ ꯔꯣꯀꯤꯗ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ? ꯑꯩ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯁꯦ? ꯕ꯭ꯔꯣꯅ ꯉꯁꯥꯏ ꯀꯩꯝꯇ ꯍꯥꯏꯒꯗꯕ꯭ꯔꯣ? ꯀꯩꯝ ꯍꯥꯏꯗꯦ ꯀꯩꯅꯣ? ꯀꯩ ꯍꯥꯏꯖꯜꯂꯒꯦ ꯃꯥꯅ? ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯕ꯭ꯔꯣ? ꯑꯩꯁꯨ ꯕ꯭ꯔꯣꯒ ꯆꯞ ꯃꯥꯟꯅꯩꯌꯦ. ꯅꯪ ꯑꯩ ꯆꯞ ꯃꯥꯟꯅꯩ. ꯑꯗꯨꯒ ꯕ꯭ꯔꯣꯅ ꯈꯜꯂꯤ ꯋꯥꯈꯜꯗꯨꯕꯨ ꯀꯩꯅꯣ? ꯌꯦꯡꯉꯨꯅꯦ, ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯕ꯭ꯔꯣꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯕꯅꯦ. ꯀꯩꯅꯣꯕ ꯕ꯭ꯔꯣꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ, ꯄꯥꯝꯃꯤ, ꯀꯣꯏꯒꯦ ꯍꯥꯏꯔꯛꯏꯗꯨꯕꯨ ꯀꯩꯝ ꯈꯟꯊꯕ ꯉꯝꯗ꯭ꯔꯕ ꯕ꯭ꯔꯣꯒꯤ ꯀꯣꯛꯇꯣ? ꯀꯩꯝ ꯍꯥꯏꯗꯦ. ꯅꯪ ꯋꯥꯏꯗꯨꯕꯨ ꯄꯪꯍꯥꯏꯗ ꯍꯥꯏꯖꯜ. ꯍꯥꯏꯗꯤꯌꯦ. ꯍꯥꯏꯕ꯭ꯔꯅꯦ ꯅꯉꯣꯟꯗ? ꯍꯥꯏꯗꯦ. ꯕ꯭ꯔꯣꯅ ꯉꯁꯥꯏ ꯍꯥꯏꯗꯦ. ꯃꯁꯤ ꯄꯪꯍꯥꯏꯗ ꯍꯥꯏꯖꯜꯂꯦ ꯃꯁꯤ. ꯕ꯭ꯔꯣꯅ ꯉꯁꯥꯏ ꯍꯥꯏꯗꯦ. ꯍꯥꯏꯌꯣꯅ ꯍꯥꯏꯗꯨꯗꯤ. ꯀꯩꯅꯣ ꯍꯥꯏꯁꯨ ꯍꯥꯏꯗꯦ. ꯃꯤ ꯁꯤꯕ ꯌꯥꯕ ꯋꯥ ꯄꯪꯉꯥꯡꯗ ꯉꯥꯡ. ꯕ꯭ꯔꯣꯅ ꯉꯁꯥꯏ ꯍꯥꯏꯗꯕ꯭ꯔꯣ ꯍꯥꯏꯁꯦ? ꯀꯩꯝꯇ ꯍꯥꯏꯗꯤꯌꯦ. ꯃꯥꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯜꯂꯦ. ꯕ꯭ꯔో ꯍꯥꯏꯗꯕ꯭ꯔꯣ? ꯍꯥꯏꯗꯦꯃꯤ. ꯅꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯒꯦ? ꯑꯩꯗꯤ ꯍꯥꯏꯕꯣꯏ ꯈꯟꯕ. ꯄꯪꯍꯥꯏꯗ ꯍꯥꯏꯖꯜꯂꯦ. ꯕ꯭ꯔꯣ ꯍꯥꯏꯒꯤꯗꯕ꯭ꯔꯣ ꯍꯥꯏꯁꯦ? ꯆꯍꯤ ꯃꯇꯥꯡꯁꯤꯗ. ꯑꯩꯗꯤ ꯍꯥꯏꯈꯤꯕꯣꯏ ꯈꯟꯕ. ꯍꯣꯏ, ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯎꯁꯤꯠꯇꯕ ꯇꯧꯔꯛꯑꯕ ꯁꯤꯔꯦ ꯈꯪꯉꯣ. ꯕ꯭ꯔꯣ ꯄꯦꯜꯂꯣꯀꯣ ꯅꯪ. ꯀꯤꯜ ꯑꯃꯨꯛ ꯆꯥ, ꯈꯨꯄꯥ ꯑꯃꯨꯛ ꯆꯥ. ꯑꯁ ꯁ꯭ꯀꯨꯜꯅꯦꯅ ꯇꯧꯔꯤꯁꯤꯅꯅꯦ ꯅꯣꯡꯃꯩ ꯁꯨꯝ ꯋꯥꯁꯜꯂꯛꯑꯦ. ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯄꯥꯈꯪ ꯑꯔꯤꯕ ꯑꯅꯤꯗꯣ ꯑꯗꯨꯅ ꯅꯪ ꯔꯤꯞꯁꯇꯥ ꯅꯪ ꯍꯥꯏꯕꯤꯌꯣꯌꯦ. ꯀꯔꯤ? ꯑꯪꯀꯜ ꯑꯅꯤꯗꯣ? ꯃꯗꯨ ꯐꯨ ꯍꯥꯏꯗꯤ ꯐꯨꯅꯤꯍꯦ. ꯃꯤꯠꯁꯦ ꯅꯥꯔꯦꯕ. ꯀꯥꯏꯗꯩꯅꯣꯍꯦ, ꯃꯣꯏꯒ ꯃꯥꯟꯅ ꯌꯥꯄꯣꯠꯇꯦ. ꯀꯥꯏꯗꯩ ꯃꯣꯏꯗꯤ ꯂꯤꯔꯕꯅꯦ. ꯑꯩꯈꯣꯏꯅ ꯄꯣꯛꯇ꯭ꯔꯤꯉꯩ ꯇꯝꯃꯛꯑꯕꯅꯤꯀꯩꯅꯣ ꯁ꯭ꯀꯨꯜꯁꯤꯗ. ꯆꯍꯤ 35 ꯁꯨꯔꯕꯅꯦ. ꯑꯩꯈꯣꯏ ꯄꯣꯛꯇ꯭ꯔꯤꯉꯩ ꯇꯝꯃꯛꯑꯕꯅꯤ ꯃꯣꯏꯗꯤ. ꯑꯩꯗꯤ ꯑꯁ ꯏꯄꯥꯗꯧꯅꯕꯨ ꯈꯜꯂꯦꯗ ꯃꯣꯏꯁꯤꯗꯤ. ꯀꯗꯥꯏꯗꯒꯤ ꯁꯛꯁꯤꯡꯗꯨꯒ ꯃꯣꯏꯅ ꯀꯣꯏꯒꯦ ꯍꯥꯏꯒꯦꯔꯥ ꯄꯥꯝꯒꯦ ꯍꯥꯏꯒꯦꯔꯥ. ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯖꯅꯨ, ꯀꯩꯝ ꯈꯟꯗ꯭ꯔꯦ. ꯑꯩꯈꯣꯏ ꯕꯥꯒ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨ ꯌꯥꯗꯦ. ꯃꯣꯏꯗꯣ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯜꯂꯦ. ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ. ꯁꯥꯎꯒꯟꯈ꯭ꯔꯦꯍꯦ ꯅꯪꯁꯤꯁꯨ. ꯀꯥꯎꯏꯅꯦ. ꯍꯌꯦꯡꯗꯤ ꯁꯟꯗꯦꯅꯤꯅꯦ. ꯑꯩ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ. ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯂꯩꯌꯦꯕ. ꯅꯕꯥꯏꯅ ꯀꯛ ꯁꯥꯟꯅꯒꯦ ꯍꯥꯏꯔꯣ? ꯑꯩꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯍꯟꯗꯦ. ꯀꯟꯐ꯭ꯔꯦꯟꯁ ꯄꯤꯔꯛꯀꯦꯗ ꯑꯗꯨꯕꯨꯗꯤ. ꯑꯗꯣ ꯏꯕꯥꯅꯤ ꯍꯥꯟꯅ ꯁꯥꯟꯅꯗꯧꯕ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯂꯩꯌꯦꯕ. ꯑꯗꯣ ꯑꯃꯨꯛ ꯂꯥꯟꯅ ꯈꯜ ꯂꯩꯔꯕꯅꯤꯅ ꯑꯃꯨꯛ. ꯂꯥꯟꯅꯕꯨꯗꯤ ꯈꯟꯗꯦꯕ. ꯑꯗꯣ ꯑꯩ ꯈꯔ ꯌꯥꯎꯍꯟꯕꯗꯤ ꯐꯕꯅꯦ. ꯑꯁ ꯌꯥꯎꯍꯟꯒꯦ ꯀꯩꯗꯧꯔꯒꯦ? ꯅꯪꯗꯤ ꯏꯁꯧꯗ ꯂꯥꯡꯗꯨꯅ ꯂꯩ. ꯅꯁꯛꯇꯨꯒ ꯏꯃꯣꯟ ꯃꯣꯟꯒꯩ. Rosita 1, Rosita 2, Rosita 3.
ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯍꯛꯆꯥꯡꯁꯦ ꯈꯔ ꯁꯥꯟꯅꯩꯉꯩꯁꯤꯗ ꯄꯨꯛꯁꯦ ꯈꯤꯇ ꯍꯟꯊꯒꯦ ꯇꯧꯕꯁꯤꯗ ꯑꯃꯃꯨꯛ ꯇꯧꯁꯟ ꯍꯜꯂꯣ ꯈꯨꯏꯃꯣ ꯀꯩꯗꯧꯔꯦ ꯑꯩ ꯃꯇꯝꯁꯦ ꯉꯥꯏ ꯉꯝꯃꯛꯇ꯭ꯔꯦꯗ ꯁꯠ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯑꯃ ꯌꯥꯅꯕꯅ ꯅꯨꯄꯥ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯁꯦ ꯀꯃꯥꯏꯅ ꯐꯣꯡꯗꯣꯛꯇꯣꯏꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯅꯪ ꯉꯥꯎꯔꯕꯕ ꯅꯪ ꯅꯨꯄꯥꯔꯕ ꯍꯦ ꯅꯪ ꯅꯊꯣ ꯅꯠꯇꯦꯗꯣ ꯅꯪ ꯍꯥꯏꯐꯝ ꯊꯣꯛꯄꯗꯣ ꯍꯥꯏꯔꯣ ꯍꯥꯏꯕꯅꯦ ꯑꯩ ꯍꯥꯏꯁꯦ ꯁꯤ ꯑꯁꯦꯡꯕ ꯍꯥꯏꯔꯣꯁꯦ ꯅꯨꯄꯥ ꯀꯌꯥꯅꯣ ꯅꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯦ ꯍꯥꯏꯔꯛꯑꯣ ꯑꯩ ꯂꯣꯏ ꯉꯥꯡꯅꯕꯤꯒꯦ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗꯤꯅꯦ ꯃꯁꯛꯒꯥꯏꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯅꯤꯍꯦ ꯊꯥꯕꯗ ꯁꯦ ꯑꯩ ꯍꯥꯏꯕꯤꯔꯛꯀꯦꯁꯦ ꯁꯦ ꯏꯔꯥꯏ ꯂꯥꯏꯕꯤꯗꯅꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯃꯥꯅ ꯌꯥꯏ ꯌꯥꯗꯦꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ ꯃꯥꯅꯅꯦ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯀꯅꯤꯕ ꯁꯦ ꯑꯗꯨ ꯑꯣꯏꯗꯤ ꯁꯨꯝ ꯌꯥꯔꯕꯅꯤꯀꯣ ꯐꯔꯦ ꯅꯪꯅ ꯍꯥꯏꯕ ꯈꯨꯍꯥꯏꯗꯣ ꯑꯩ ꯑꯝꯇ ꯍꯥꯏꯔꯒꯦ ꯀꯩꯒꯨꯝꯕ ꯌꯥꯗ꯭ꯔꯕ ꯅꯪꯁꯨꯅꯦ ꯍꯧꯖꯤꯛꯀꯤ ꯃꯁꯛꯀꯥꯏ ꯀꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯪꯁꯨ ꯀꯥꯏꯗꯣꯏꯁꯦ ꯅꯃꯥꯏ ꯑꯄꯪꯕꯗꯨꯗ ꯍꯥꯏꯔꯒꯦꯀꯣ ꯑꯗꯨꯗꯤ ꯊꯝꯃꯦ ꯇꯥꯟꯖꯥꯁꯤꯗ ꯃꯁꯤ Rosita 1, Rosita 2, Rosita 3. Kanano mo? Hello? Hello? Kaidoorige? Kon phengiye? Ngasidi kay muthen charaba? Kay chani, larabanina. Nganu thonge? Is, nganu thonga ahawba charaga ai kauktabnine. Nabu de amphatu kagino ba? Mathang thongbado ina harage. Handakidi nang hawdre. Ngasije ai nangonda sum kaino ma hajira khalamiba. Numisi am phaiba ngasije. Sangonjen. Numi pharingajida hayoge tawni nangonda. Hayo kaidorage? Kaidobi sauduino? Kasum nateda. Nang saudi saurakanu ko. Aina ne? Aina ne? Nang janu shiba. Ay sunang yam nungsina. Adubu wani na. Aseng mo hajiba? Aseng bani kaino? Ha? Aseng ba ito? Aseng bani kaino? Ado, nang kay saninge? Nang saning bam lege ne? Hay soy lege ba? Ay saning balibi ge haro nang giza. Harage du de. Haro ke droge? Mimi singjudo. How bom janinge. Mimi singjo? As, adudi mimi do box am lege. Masanju kay suloi porage dudi. Akoy na subati janing diye. Mini leraki mimi singju. Natragana thangmai bangi mimi singju. Ani marung sida mahekte yare. As nan saringa bu kaino ne. Hayeng ta leroge. Adudi thamagi ko.
ꯑꯩ ꯀꯣꯟ ꯐꯦꯡꯉꯤꯕ ꯑꯣ ꯍꯣꯏ ꯍꯣꯏ ꯊꯝꯃꯣ ꯊꯝꯃꯣ ꯐꯖꯅ ꯐꯦꯡꯗꯣꯛꯑꯣꯀꯣ ꯍꯌꯦꯡ ꯃꯤꯃꯤꯁꯤꯡꯁꯨ ꯂꯩꯔꯒꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯌꯦꯁ ꯈꯣꯏꯃꯣ ꯑꯥꯎ ꯈꯣꯏꯃꯣ ꯀꯩꯅꯣ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯁꯨꯝ ꯆꯠꯂꯣꯏꯗ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ ꯁ꯭ꯀꯨꯜꯗꯣ ꯉꯁꯤ ꯂꯦꯞꯄꯁꯦ ꯑꯁ ꯀꯩ ꯌꯥꯔꯣꯍꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯃꯨꯛ ꯉꯥꯡꯗꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯔꯨꯕ ꯊꯕꯛꯅꯤ ꯁꯤ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯤ ꯀꯩꯗꯧꯔꯒꯦ ꯁ꯭ꯀꯨꯜ ꯂꯦꯞꯇꯣꯏꯁꯦ ꯀꯩꯒꯤꯅꯣꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯗꯣ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯔꯣ ꯄꯣꯔꯣꯝꯄꯥꯠꯀꯤꯅꯦ ꯃꯦꯔꯤ ꯂꯩꯀꯤ ꯁꯤꯡꯖꯨꯗꯣ ꯑꯝꯇ ꯂꯩꯃꯤꯟꯅꯧꯁꯤ ꯂꯥꯛꯑꯣꯕ ꯀꯔꯤ ꯁꯤꯡꯖꯨꯒꯤꯕ ꯖꯣꯏ ꯁꯦꯛꯇꯥꯗ ꯁꯤ ꯏꯕꯣ ꯅꯨꯡꯁꯤꯒꯤ ꯁꯤꯡꯖꯨ ꯑꯍꯥꯎꯕ ꯂꯩꯁꯤꯕꯨ ꯄꯣꯔꯣꯝꯄꯥꯠꯇ ꯑꯃꯨꯛ ꯂꯝ ꯂꯥꯞꯅ ꯆꯠꯇꯦ ꯁꯛꯄꯨꯗꯤ ꯁꯤꯗꯤ ꯁꯨꯝ ꯆꯥ ꯂꯩꯔꯦ ꯑꯗꯨꯒꯤ ꯆꯥꯅꯤꯡꯗꯦ ꯑꯗꯨꯒꯤꯅꯦ ꯂꯩꯔꯤꯁꯦ ꯍꯥꯏꯁꯦ ꯁꯤꯌꯥ ꯅꯪꯒꯤ ꯅꯠꯇꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯅꯠꯇꯦ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯑꯗꯨꯝ ꯃꯤꯃꯤ ꯁꯤꯡꯖꯨ ꯅꯨꯡꯖꯨꯗꯣ ꯍꯩꯅꯗꯦꯅꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯅꯠꯇꯦꯍꯦ ꯃꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯤꯅꯦ ꯀꯩ ꯂꯝꯗꯩ ꯅꯨꯄꯥꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯤꯅꯣ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯛꯏꯁꯤꯅ ꯃꯁꯤ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦꯍꯦ ꯑꯣ ꯅꯪ ꯆꯠꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯥꯟꯁ ꯑꯃꯗꯤ ꯃꯥꯡꯉꯕꯅꯤꯅ ꯅꯪ ꯔꯨꯁꯤꯇꯥꯗꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯦ ꯀꯩ ꯆꯠꯁꯦꯕ ꯅꯪ ꯒꯥꯔꯤꯗꯤ ꯀꯗꯥꯏ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯂꯕꯅꯤꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯗ ꯒꯥꯔꯤ ꯑꯝꯇ ꯌꯥꯎꯗꯦ ꯁꯤ ꯅꯪ ꯒꯥꯔꯤ ꯂꯩꯁꯤꯗꯤ ꯁꯤ ꯆꯠꯂꯁꯦ ꯀꯔꯤꯁꯨ ꯌꯥꯎꯔꯛꯇꯕ ꯑꯩ ꯒꯥꯔꯤꯁꯦ ꯁꯣꯐꯨꯇ꯭ꯔꯣ ꯆꯣꯠ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁ ꯑꯩꯈꯣꯏ ꯕꯥꯅ ꯑꯃꯨꯛ ꯍꯥꯠꯀꯦ ꯍꯥꯏꯗꯅ ꯌꯥꯔꯦ ꯊꯧꯅꯕꯅꯦ ꯒꯥꯔꯤꯁꯦ ꯑꯩ ꯗ꯭ꯔꯦꯁ ꯑꯝꯇ ꯍꯣꯡꯈꯤꯒꯦ ꯌꯥꯔꯦ ꯅꯨꯄꯥꯅꯕꯨ ꯌꯥꯔꯦ ꯈꯣꯏꯃꯨ ꯌꯥꯔꯦ ꯈꯣꯏꯃꯨꯁꯤꯗꯤ ꯌꯥꯔꯦ ꯁꯨꯝ ꯐꯖ ꯂꯩꯔꯝꯃꯤꯁꯦ ꯂꯥꯛꯑꯣꯁꯦ ꯍꯣꯏꯗ ꯊꯧꯔꯛꯑꯣꯁꯦ ꯀꯩꯅꯕꯨ ꯃꯌꯦꯡ ꯃꯥꯡꯉꯦꯕ꯭ꯔꯣ ꯑꯗꯣ ꯔꯣꯁꯤꯇꯥꯗꯣ ꯀꯥꯎꯅꯤꯀꯣ ꯅꯪ ꯃꯤꯃꯤ ꯁꯤꯡꯖꯨ ꯀꯥꯏꯅ ꯔꯣꯁꯤꯇꯥꯒꯤꯗꯃꯛꯅꯤꯀꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯆꯠꯂꯣꯅꯦ ꯌꯥꯕꯣ ꯅꯆꯦꯅ ꯍꯥꯏꯁꯦ ꯃꯨꯟꯅ ꯇꯥꯎ ꯑꯁ ꯆꯠꯂꯣꯍꯦ ꯅꯆꯦ ꯀꯥꯏꯅ ꯀ꯭ꯂꯥꯁ ꯑꯃꯈꯛꯇ ꯇꯝꯃꯤꯟꯅꯔꯒ ꯅꯣꯏ ꯅꯆꯦꯗꯣ ꯑꯩꯒ ꯍꯥꯟꯅ ꯊꯥꯏꯅ ꯁꯤꯡꯖꯨ ꯌꯥꯝ ꯆꯥꯃꯤꯟꯅꯔꯛꯄ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤꯗ ꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯐꯥꯒꯤ ꯇꯧꯕꯅꯤ ꯈꯟꯇꯣꯛꯑꯣ ꯅꯪꯒ ꯍꯦꯛ ꯐꯝꯃꯤꯟꯅꯕ 11ꯒ ꯀꯨꯝꯕ ꯃꯥꯂꯦꯝꯗꯣ ꯑꯗꯣ ꯑꯩꯒ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯝꯇ ꯀꯨꯝꯃꯤꯟꯅꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯗꯅ ꯀꯔꯤꯅ ꯇꯧꯔꯤꯗꯨꯕꯨ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯒ ꯑꯃꯨꯛ ꯀꯨꯝꯈꯤꯗꯣꯔꯤꯕ ꯍꯥꯏꯁꯦ ꯑꯁ ꯀꯔꯤꯅꯣ ꯆꯥꯟꯅꯒꯗ꯭ꯔꯣ ꯁꯛꯇꯨꯒ ꯀꯔꯤꯅ ꯇꯧꯗꯣꯏꯗꯨꯕꯣ ꯀꯨꯝꯗꯣꯏꯅꯤ ꯀꯩꯅꯣ ꯑꯩꯒ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯀꯨꯝꯃꯤꯟꯅꯔꯗꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯍꯦꯟꯅ ꯀ꯭ꯂꯣꯁ ꯑꯣꯏꯁꯤꯜꯂꯛꯑꯅꯤ ꯍꯦꯟꯅꯁꯨ ꯀ꯭ꯂꯣꯁ ꯑꯣꯏꯁꯤꯜꯂꯛꯑꯗꯤ ꯃꯈꯥ ꯇꯥꯔꯛꯈꯣ ꯍꯥꯏꯔꯣ ꯏꯁ ꯑꯩ ꯈꯪꯉꯦ ꯅꯪꯒꯤꯗꯣ ꯊꯃꯣꯏ ꯃꯍꯤ ꯂꯥꯡꯉꯛꯄ ꯃꯥꯜꯂꯤꯗ ꯏꯁ ꯅꯪꯗꯤ ꯌꯥꯝ ꯈꯪꯒꯜꯂꯤꯅ ꯑꯗꯨꯅꯦ ꯁ꯭ꯃꯥꯔꯠ ꯕꯣꯏ ꯍꯥꯏꯁꯦ ꯐꯔꯦ ꯅꯪꯒꯤꯁꯦ ꯑꯩ ꯌꯥꯝ ꯇꯦꯟꯖꯤꯟꯕꯤꯔꯒꯦ ꯑꯩ ꯅꯪ ꯃꯥꯏ ꯃꯅꯥꯛꯇ ꯄꯨꯔꯒꯦ ꯑꯁ ꯑꯗꯨꯒ ꯅꯪ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯖꯔꯣꯀꯣ ꯌꯥꯔꯦꯗꯅ ꯍꯦ ꯑꯗꯨꯗꯤ ꯉꯝꯃꯣꯏꯍꯦ ꯉꯝꯗꯕꯒꯤꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯁꯦ ꯑꯁ ꯀꯔꯤꯅꯣꯍꯦ ꯀ꯭ꯂꯥꯁ ꯑꯝꯇꯗ ꯐꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯒꯁꯨ ꯇꯤꯟꯅꯩ ꯍꯥꯏꯔꯒ ꯑꯁ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯥꯏ ꯃꯅꯥꯛꯇ ꯄꯨꯕꯤꯔꯒꯦ ꯑꯗꯨꯒ ꯊꯝꯕꯤꯔꯝꯃꯒꯦꯀꯣ ꯆꯠꯁꯤ ꯂꯥꯛꯑꯣꯍꯦ ꯃꯥꯏ ꯃꯅꯥꯛ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯐꯕ ꯊꯕꯛꯅꯤ ꯍꯣꯠꯅꯁꯟꯕ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯅꯤ ꯑꯩꯅ ꯁꯣꯝꯗ ꯂꯥꯏꯔꯤꯛ ꯍꯩꯔꯤꯅꯦꯅ ꯇꯧꯔꯤꯁꯦ ꯀꯅꯥꯝꯇꯅ ꯃꯁꯛ ꯈꯪꯕꯁꯨ ꯅꯠꯇꯦ ꯍꯣꯏ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯃꯥꯂꯦꯝ ꯅꯪ ꯉꯁꯥꯏꯗꯤ ꯀꯣꯏꯊꯤ ꯊꯤꯔꯨꯔꯤꯅꯤ ꯑꯁ ꯀꯩꯅꯣ ꯁꯤ ꯅꯨꯄꯤꯁꯤꯅ ꯁꯤ ꯃꯥꯏ ꯇꯝꯃꯛꯏꯁꯤꯅ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯃꯈꯛ ꯁꯥꯟꯅꯖꯦꯅ ꯏꯇꯥꯎ ꯑꯩ ꯀꯥꯎꯏ ꯑꯩ ꯅꯣꯠꯁ ꯈꯔ ꯁꯤꯟꯒꯗꯕ ꯂꯩꯕꯅꯦꯕꯀꯣ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ ꯍꯣꯏ ꯑꯗꯣ ꯃꯥꯂꯦꯝ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯥꯂꯦꯝ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯅꯪ ꯁꯨꯝ ꯂꯦꯞ ꯂꯩꯗꯨꯕꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯆꯪꯉꯣ ꯂꯥꯛꯑꯣ ꯐꯝꯁꯦ ꯑꯗꯣ ꯃꯥꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯅꯪꯒ ꯈꯔ ꯇꯧꯃꯤꯟꯅꯁꯦꯅ ꯍꯥꯏꯕ ꯑꯗꯣ ꯁꯦꯜ ꯊꯨꯝꯅ ꯀꯌꯥ ꯆꯪꯗꯣꯏꯅꯣ
ꯑꯁ ꯈꯪꯗ꯭ꯔꯦꯗ ꯚꯥꯏ ꯌꯥꯝꯅꯕꯨꯗꯤ ꯆꯪꯉꯣꯏꯗ ꯑꯁ ꯄꯨꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯥꯂꯦꯝ ꯏꯆꯦꯒ ꯅꯣꯏꯅꯤ ꯋꯥꯔꯤꯗꯣ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯨꯀꯣ ꯑꯩ ꯋꯥꯁꯔꯨꯝꯐꯧꯇ ꯆꯪꯉꯨꯒꯦꯕ ꯐꯖꯅ ꯁꯥꯟꯅꯔꯝꯃꯨꯀꯣ ꯃꯥꯏꯗꯣ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯑꯗꯣ ꯑꯦꯜꯕꯝꯒꯤ ꯃꯇꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯦꯜꯅ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯝꯅ ꯅꯨꯡꯁꯤꯅꯍꯟꯁꯦ ꯍꯦꯔꯣꯗꯣ ꯍꯦꯔꯣꯏꯟꯒ ꯄꯠꯇꯈꯩ ꯅꯨꯡꯁꯤꯅꯍꯟꯁꯦ ꯑꯣ ꯑꯗꯨꯕꯨꯗꯤ ꯌꯥꯅꯤꯗ ꯑꯗꯣ ꯅꯪꯒꯤ ꯍꯥꯏꯠꯁꯦ ꯀꯌꯥꯃꯨꯛꯀꯗꯤ ꯂꯩꯒꯦ 5.3 ꯑꯣ ꯑꯗꯨꯗꯤ ꯌꯥꯔꯅꯤ ꯑꯗꯨꯝ ꯈꯨꯅꯤꯡ ꯋꯥꯡꯕꯤ ꯀꯩꯀꯥ ꯈꯔ ꯑꯗꯨꯝ ꯇꯣꯡꯉꯒ ꯑꯗꯨꯝ ꯆꯞ ꯆꯥꯔꯅꯤꯗ ꯅꯪꯒꯤꯗꯤ ꯍꯦꯔꯣꯒ ꯍꯦꯔꯣꯏꯟꯒꯗꯣ ꯃꯈꯨꯠꯀ ꯁꯝꯅꯔꯒꯅꯦ ꯀꯣꯏꯆꯦꯟꯒ ꯆꯦꯟꯕ ꯑꯗꯨꯗꯒꯤꯗꯤ ꯕꯥꯏꯠꯇꯒ ꯇꯣꯡꯉꯒ ꯃꯊꯛꯇꯒꯤꯒ ꯅꯝꯕꯗꯣ ꯑꯗꯨꯁꯨ ꯌꯥꯎꯍꯟꯁꯤꯀꯣ ꯑꯗꯨꯗꯒꯤꯗꯤ ꯕꯣꯟ ꯗꯥꯟꯁꯀ ꯇꯧꯕ ꯑꯗꯨꯗꯒꯤꯗꯤ ꯈꯪꯗꯦꯗ ꯄꯠꯇꯈꯩ ꯅꯨꯡꯁꯤꯅꯕꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯗꯣ ꯍꯦꯔꯣꯗꯣ 3 ꯁꯨꯍꯟꯁꯤꯀꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯦꯔꯣ ꯑꯃꯐꯧꯗ ꯀꯗꯥꯏꯅꯣ ꯍꯥꯏꯔꯀꯥꯟꯁꯤꯗ 2 ꯐꯧꯗ ꯌꯥꯏ ꯑꯁ 3ꯗꯤ ꯋꯥꯅꯤꯗ ꯐꯔꯛ ꯇꯥꯅꯤꯗ ꯅꯪꯒꯤꯗꯨꯗꯤ ꯑꯁ ꯅꯪꯅ ꯌꯥꯅꯕ ꯈꯔ ꯁꯤꯟꯕꯤꯌꯣ ꯅꯪꯅ ꯃꯦꯜ ꯑꯣꯏꯔꯣꯕ ꯑꯗꯨꯒ 2 ꯑꯃꯒ ꯍꯥꯞꯁꯦꯕ ꯑꯩꯗꯤ ꯍꯦꯔꯣ ꯑꯃꯇꯪꯒ ꯀꯨꯝꯕꯁꯦ ꯀꯌꯥ ꯍꯩꯅꯗꯧꯕ ꯃꯥꯟꯗꯕ ꯉꯁꯥꯏꯒꯤ ꯕꯥꯏꯠꯇꯒ ꯇꯣꯡꯗꯣꯏꯗꯣ ꯈꯨꯠꯀ ꯁꯝꯅꯔꯒ ꯆꯦꯟꯗꯣꯏꯗꯣ ꯑꯗꯣ ꯅꯪ ꯑꯣꯏꯌꯣꯕ 2 ꯑꯃꯗꯨꯗꯤ ꯁꯥꯏꯗꯇ ꯁꯨꯝ ꯍꯥꯞꯁꯦꯕ ꯍꯦꯔꯣꯗꯨꯕꯨꯗꯤ ꯅꯪ ꯑꯣꯏꯌꯣꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯒ꯭ꯌꯥꯟ ꯑꯝ ꯇꯥꯗ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯁꯤꯡꯖꯨ ꯌꯣꯜꯍꯜꯂꯒꯦ ꯇꯨ ꯁꯤ ꯎꯔꯕꯁꯦ ꯐꯣꯇꯣ ꯅꯝꯃꯦꯅ ꯁꯤꯡꯖꯨꯁꯦ ꯑꯗꯨꯝ ꯌꯣꯜꯂꯕꯅꯤꯅ ꯑꯩꯈꯣꯏ ꯏꯆꯥꯒꯤ ꯋꯥꯠꯂꯤꯌꯦ ꯋꯥꯠꯂꯤ ꯌꯥꯝ ꯋꯥꯠꯂꯤ ꯂꯧꯕꯤꯔꯨꯔꯣ ꯆꯅꯨꯄꯥ ꯅꯪꯁꯤ ꯇꯣꯠꯄꯤꯕ ꯌꯥꯒꯗ꯭ꯔꯣ ꯍꯥ ꯇꯣꯠꯄ ꯇꯣꯠꯂꯣ ꯏꯆꯥꯅ ꯇꯣꯠꯅꯕ ꯒꯨꯔꯨꯀꯗꯨꯝ ꯍꯥꯞꯆꯜꯂꯣ 이마 싱주 플레이를 한다. 아니 셋이 자도이라 헐, 시자드네. 아니면 백 더비로. 아니면 따로게 지나 거기 나이비 먹이고 पेपर प्लेट तो ले बता मैं ये पैसा फने हम दी 손을 잘라질러. 하오니세 싱주제. 하오라. 하오이 에이 하이라 하오보네나. 미시 마밍 바짝 하이네. 마마 싱주 싱주 마사니 하이제. 까나노 बनंगी मितुबो 프렌 강네. ओ अदोइगी रोसितादो सोहेन गनुको 하이 깨들게 아스 아름다. नमदने सुंकांद्रेबा होरेन लगबदो कोई पाबुंग न फुरा खंगदी 강이 되게 들어오게. 아이 좀 맞다 망이 나트로 난 로시다 하비도지. एरा माय पाम फुबो फुरिन फुजाजन 봐요. 항또 फिल्म चुनिनी मामा सिंजू जी दी खावदगा हापिनी 아니지기 오래 싱주 레이든 떠리지 그이 누시나 미미 싱주네. 에 ngana 아니 chani 자니 haibdo. 하이버게 ꯍꯣꯏ ꯊꯦꯡꯛ ꯌꯨ ꯅꯪꯗꯤ ꯀꯥꯏ ꯖꯒꯥꯗꯩ ꯂꯩꯔꯨꯔꯤꯕꯁꯤꯗꯤ
ꯅꯪꯅ ꯍꯥꯏꯕꯗꯣ ꯄꯣꯔꯣꯝꯄꯥꯠꯀꯤ ꯃꯦꯔꯤ ꯂꯩꯀꯤꯗꯣ ꯅꯪꯗꯤ ꯊꯣꯏꯅꯒ ꯁ꯭ꯀꯨꯜ ꯂꯥꯛꯇꯒꯩ ꯁꯤ ꯂꯩꯔꯨꯔꯤꯕ ꯁ꯭ꯀꯨꯜ ꯂꯦꯞꯄ ꯆꯠꯇ꯭ꯔꯗꯤ ꯏꯕꯦꯝꯃ ꯀ꯭ꯂꯥꯁꯇꯨꯗ ꯃꯈꯣꯡ ꯊꯣꯡ ꯍꯦꯛꯇ ꯂꯥꯛꯀꯗ꯭ꯔꯣ ꯑꯗꯨꯗꯤ ꯐꯔꯦꯅꯦ ꯑꯩꯈꯣꯏ ꯆꯠꯂ ꯆꯥꯎꯔꯁꯦ ꯆꯥꯎꯁꯤ ꯂꯥꯛꯑꯣ ꯌꯥꯔꯅꯤꯌꯦ ꯑꯩꯈꯣꯏ ꯑꯥꯗꯩꯁꯨ ꯆꯥꯔꯛꯑꯦ ꯅꯣꯏ ꯆꯥꯊꯣꯛꯎꯔꯣ ꯄꯦꯟꯅ ꯌꯥꯔꯗ꯭ꯔꯅꯦ ꯌꯥꯔꯅꯤ ꯑꯣꯛꯇ꯭ꯔꯁꯨ ꯁꯨꯝ ꯍꯥꯏꯔꯛꯑꯣ ꯏꯁ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯤ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯑꯁꯤ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯔꯦ ꯁ꯭ꯀꯨꯜꯒ ꯂꯦꯞꯐꯟꯗꯨꯅ ꯑꯣꯛꯇ꯭ꯔꯁꯨ ꯍꯥꯏꯔꯛꯑꯣꯍꯦ ꯍꯥꯏꯔꯛꯀꯦ ꯃꯁꯛꯁꯤꯒ ꯁꯤꯌꯥ ꯅꯣꯏꯅꯤꯒꯤ ꯑꯣꯏꯔꯦ ꯊꯋꯥꯏꯒꯤ ꯁ꯭ꯀꯨꯜꯒ ꯂꯦꯞꯐꯟꯗꯅ ꯁꯤꯡꯖꯨ ꯊꯤꯟꯕ ꯃꯥꯅꯤ ꯀꯩꯗꯧꯔꯒꯦ ꯅꯣꯏꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩꯕꯤꯔꯛꯄꯒꯤ ꯍꯌꯦꯡ ꯅꯕꯥꯅꯤꯒꯤ ꯑꯣꯐꯔ ꯑꯃ ꯂꯩꯔꯝꯅꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯐꯔꯒ ꯄꯥꯝꯖꯗ꯭ꯔꯦ ꯍꯩꯃꯥ ꯍꯣꯏ ꯏꯋꯥꯡ ꯋꯥꯡꯒꯩ ꯁꯤꯂꯣ ꯀꯩꯅꯣ ꯁ꯭ꯀꯨꯜꯒ ꯂꯦꯞꯐꯟꯗꯅ ꯅꯪ ꯑꯅꯤꯁꯤꯒꯤ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯍꯌꯦꯡ ꯉꯥꯅꯨ ꯑꯃꯨꯛ ꯀꯣꯡꯒꯗꯕꯅꯤ ꯅꯪ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯉꯥꯅꯨꯒꯤꯕꯨ ꯅꯣꯏ ꯚꯥꯏꯗꯣ ꯍꯦꯛ ꯇꯧꯔꯔꯣꯏ ꯀꯔꯤ ꯑꯩꯈꯣꯏ ꯕꯥꯒꯤꯕ ꯖꯣꯏ ꯀꯔꯥꯏꯗꯩ ꯃꯤ ꯕꯂꯤꯒꯤ ꯂꯤ ꯊꯝꯔꯝꯃꯦ ꯑꯩꯈꯣꯏ ꯕꯥ ꯍꯧꯖꯤꯛꯇꯩ ꯃꯆꯥꯛ ꯊꯥꯛꯇꯅ ꯕꯂꯤ ꯌꯧꯗ꯭ꯔꯤꯉꯩ ꯃꯤꯅꯁꯨ ꯍꯨꯔꯥꯟꯒꯅꯤꯌꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯌꯥꯔꯦ ꯌꯥꯔꯦ ꯍꯨꯔꯥꯜꯂꯣꯏ ꯍꯨꯔꯥꯜꯂꯣꯏ ꯌꯥꯔꯦ ꯑꯩꯈꯣꯏ ꯁꯨꯝ ꯇꯧꯔꯁꯨ ꯌꯥꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯡꯖꯨ ꯂꯩꯕꯒ ꯍꯧꯔꯛꯀꯅꯨ ꯁꯤꯡꯖꯨ ꯁꯥꯅꯤꯀꯣ ꯌꯥꯔꯦ ꯔꯣꯁꯤꯂꯥ ꯇꯣꯛꯀꯦꯔꯣ ꯌꯥꯔꯦ ꯆꯠꯁꯤꯂꯣ ꯀꯠꯇꯨ ꯀꯥꯔꯟ ꯉꯥꯡꯂꯦ ꯑꯁ ꯑꯩꯁꯨ ꯑꯗꯨꯒꯤ ꯈꯜꯂꯒꯗꯤ ꯂꯥꯛꯄꯅꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯔꯣꯁꯤꯇꯥ ꯁꯤꯌꯥ ꯑꯁ ꯍꯥꯎꯗꯧ ꯃꯥꯜꯂꯤꯍꯦ ꯀꯨꯏꯔꯕꯅꯦ ꯑꯩꯗꯤ ꯆꯥꯅꯤꯡ ꯂꯩꯕ ꯑꯁ ꯍꯥꯎꯗꯧ ꯃꯥꯜꯂꯤꯍꯦ ꯏꯕꯥꯅꯤ ꯐꯖ ꯆꯥꯔꯁꯦ ꯑꯩꯅ ꯆꯥꯅꯤꯡꯉꯦꯇꯪ ꯍꯥꯏꯔꯨꯕꯅꯦ ꯂꯩꯕꯅ ꯍꯜꯂꯛꯑꯦ ꯑꯩꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯨꯕꯗꯅꯦ ꯃꯗꯨ ꯅꯨꯄꯤꯗꯅ ꯍꯦꯛꯇ ꯂꯩꯔ ꯊꯤꯜꯂꯛꯏꯁꯦ ꯌꯦꯡꯉꯨ ꯅꯨꯡꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥꯁꯦ ꯃꯥꯅ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯤꯗꯣ ꯁꯤꯒꯤꯗꯃꯛꯇ ꯑꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯍꯩꯃꯥ ꯉꯥꯎꯔꯕ ꯈꯪꯗꯦ ꯑꯁ ꯑꯩꯗꯤ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯆꯥꯅꯤꯡꯉꯦ ꯍꯧꯗꯣꯏ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯎꯔꯅꯤ ꯍꯥꯎꯔꯅꯤ ꯑꯩꯁꯨ ꯅꯍꯥꯟꯗꯩꯅꯤ ꯆꯥꯅꯤꯡ ꯂꯩꯔꯤꯁꯦ ꯃꯣꯔꯣꯛꯁꯤꯗꯤ ꯐꯖꯩꯍꯦ ꯍꯧꯗꯧ ꯃꯥꯜꯂꯦꯍꯦ ꯍꯥꯎꯑꯦ ꯅꯣꯏ ꯆꯥꯛ ꯆꯥꯖꯤꯛꯀ ꯂꯩꯍꯧꯗ꯭ꯔꯕꯣ ꯑꯁ ꯀꯥꯏꯗꯩ ꯆꯥꯛꯅꯣꯗ ꯍꯟꯗꯛꯇꯤ ꯁꯨꯔꯒꯤ ꯃꯑꯣꯡꯁꯦ ꯀꯩꯅꯣꯝꯇ ꯇꯧꯔꯛꯇ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯁꯨꯝ ꯂꯩꯗꯅ ꯅꯨꯄꯥ ꯃꯥꯜꯂꯛꯄꯩ ꯇꯥꯏꯞ ꯀꯩꯁꯨ ꯇꯧꯗ꯭ꯔꯣ ꯇꯧꯗꯦꯍꯦ ꯅꯪꯅ ꯄꯪꯈꯟ ꯈꯟꯖꯕ ꯑꯣꯏꯔꯝꯅꯤ ꯌꯦꯡꯉꯨꯅꯦ ꯅꯪꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯑꯃ ꯍꯥꯏꯔꯣ ꯃꯥꯅ ꯄꯪꯁꯥꯎ ꯁꯥꯎꯋꯤ ꯅꯨꯄꯥ ꯑꯃꯅ ꯅꯪ ꯀꯣꯏꯒꯦ ꯍꯥꯏꯔꯛꯑꯣ ꯃꯤ ꯍꯥꯠꯇꯦꯗ ꯈꯛꯏꯅꯦ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯅꯤꯅ ꯅꯨꯡꯁꯤꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯩꯈꯣꯏ ꯌꯨꯝꯅꯒ ꯈꯔ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯃꯤꯔꯣꯟꯅꯒ ꯂꯩꯇꯕꯒ ꯁꯨꯝ ꯆꯦꯛꯁꯤꯟꯖꯩꯅꯦ ꯑꯗꯣ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯅ ꯍꯥꯏꯔꯛꯑꯗꯤ ꯀꯩꯁꯨ ꯁꯥꯎꯔꯣꯏꯗ ꯃꯥꯅ ꯍꯦꯟꯅ ꯍꯔꯥꯎꯖꯗꯣꯏꯅꯦ ꯅꯕꯥꯅꯤꯒꯤ ꯃꯔꯤꯁꯤꯗꯤ ꯃꯥꯅꯒ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯃꯩ ꯇꯥꯗꯣꯏꯖꯥꯠꯅꯤꯍꯦ ꯑꯁ ꯑꯗꯨꯕꯨꯗꯤ ꯃꯩ ꯇꯥꯗꯣꯏꯅꯤ ꯀꯩꯅꯣ ꯃꯁꯛ ꯍꯥꯏꯔꯦ ꯐꯖꯩ ꯏꯅꯥꯛ ꯍꯥꯏꯔꯦ ꯈꯨꯜꯂꯤ ꯆꯨꯡ ꯐꯤꯔꯥꯟ ꯍꯥꯏꯔꯦ ꯆꯥꯏ ꯑꯩꯒꯤꯗꯃꯛꯇꯁꯨ ꯑꯁꯨꯛꯌꯥꯝ ꯈꯟꯕꯤꯔꯤꯁꯤꯗꯤ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯀꯣꯏꯔꯅꯤ ꯑꯗꯨꯝ ꯌꯥꯏꯅꯦ ꯅꯪꯁꯨ ꯁꯤꯡꯖꯨꯁꯤꯁꯨ ꯌꯥꯝ ꯑꯣꯛꯇꯦ ꯑꯣꯏꯕ ꯂꯩꯔꯛꯏꯅꯦꯅ ꯈꯤꯇꯪ ꯂꯩꯔꯛꯑꯦ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯆꯥꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯂꯩꯔꯛꯅꯕ ꯑꯃꯨꯛ ꯅꯨꯡꯇꯤꯒꯤ ꯂꯩꯔꯛꯑꯅꯤ ꯑꯗꯨ ꯑꯣꯏꯗꯤ ꯍꯥꯏꯔꯨꯔꯣ ꯅꯣꯏ ꯏꯕꯦꯝꯃ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯀꯥꯔꯣ ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩ ꯆꯠꯄꯗ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯍꯥꯏꯕꯕꯨꯗꯤ ꯌꯥꯏꯗ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯑꯇꯥ ꯃꯤ ꯇꯥꯔ ꯀꯩꯅꯣꯝ ꯈꯟꯈꯤꯗ꯭ꯔꯣꯕ ꯑꯩꯉꯣꯟꯗꯒ ꯍꯥꯏꯔꯛꯑꯗꯤ ꯀꯤꯟ ꯆꯥꯗꯧ ꯋꯥꯔꯤꯅꯤꯗ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯣꯏꯕꯗꯨꯗ ꯁꯨꯝ ꯇꯛꯑ ꯂꯩꯕꯗꯨꯗ ꯅꯨꯡꯉꯥꯏꯇ ꯍꯥꯏꯕꯤꯕ ꯋꯥꯅꯤ ꯍꯥꯏꯔꯣꯗꯅ ꯑꯗꯨꯗꯤ ꯑꯇꯩ ꯀꯩꯝ ꯅꯠꯇꯦꯗ ꯈꯣꯏꯃꯨ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯈꯣꯏꯃꯨ ꯍꯥꯏꯁꯦ ꯑꯣ ꯏꯁꯩꯒ ꯁꯛꯄ ꯉꯥꯎꯔꯤ ꯐꯩꯔꯤꯕꯗꯨꯔꯣ ꯑꯁ ꯅꯠꯇꯦꯍꯦ ꯀꯗꯥꯏꯗꯒꯤꯅꯣ ꯃꯨꯖꯥꯎ ꯆꯥꯎꯕ ꯑꯃ ꯌꯥꯎꯕꯗꯣ ꯈꯪꯗ꯭ꯔꯣ ꯅꯪ ꯑꯣ ꯈꯪꯉꯦ ꯑꯗꯣ ꯃꯥꯅꯅꯦ ꯅꯪꯁꯦ ꯌꯥꯝ ꯐꯖꯩꯌꯦ
누시에 낭따 솔레레바 코이너지 ꯑꯁ ꯇꯜꯂꯤꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯇꯜꯂꯦ ꯃꯥꯗꯤ ꯃꯨꯁꯤꯡꯃꯣꯏ ꯑꯁꯤ ꯍꯥꯏꯔꯛꯀꯅꯤꯁꯦ ꯑꯩ ꯅꯍꯥꯟ ꯈꯪꯉꯕꯅꯦ ꯃꯨꯕꯨ ꯀꯩꯗꯧꯒꯦ ꯉꯧꯍꯜꯂꯁꯨ ꯌꯥꯏ ꯀꯩꯅꯣ ꯃꯨꯖꯔꯁꯨꯅꯦ ꯃꯒꯨꯟ ꯌꯥꯝ ꯂꯩꯕꯅꯦ ꯀꯩꯝ ꯇꯧꯔꯣꯏꯕ ꯇꯜꯂꯦꯕ ꯀꯔꯤꯒꯤꯅꯣ ꯇꯜꯂꯤꯗꯨꯕꯣ ꯃꯨꯔꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯉꯧꯍꯜ ꯌꯥꯔꯕꯅꯦ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯃꯌꯥꯝ ꯊꯣꯛꯑꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯀꯥꯒ ꯏꯗꯣꯝꯆꯥꯒꯗꯣ ꯌꯥꯝ ꯃꯨꯏꯌꯦꯕ ꯃꯣꯏ ꯃꯆꯥꯗꯣ ꯃꯨꯁꯤꯟ ꯃꯨꯏꯌꯦꯕ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯇꯜꯂꯦꯕ ꯑꯁ ꯕꯦꯔꯥꯅꯤꯍꯦ ꯅꯪꯁꯨ ꯉꯧꯕꯗꯣ ꯌꯥꯝ ꯈꯟꯖꯤꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯉꯧꯗꯕ ꯃꯤ ꯂꯩꯔꯤꯕꯣ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯃꯌꯥꯝ ꯊꯣꯛꯑꯕꯅꯤ ꯍꯧꯖꯤꯛꯇꯤ ꯉꯧꯍꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯉꯧꯍꯜꯂꯗꯤ ꯅꯪ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯏꯗꯤ ꯌꯥꯅꯤ ꯃꯥꯁꯦ ꯉꯧꯔꯗꯤꯅꯦ ꯃꯁꯛ ꯌꯥꯝ ꯐꯖꯅꯤ ꯃꯃꯤꯠꯀ ꯂꯥꯎꯔꯗꯅ ꯃꯅꯥꯇꯣꯟꯒ ꯇꯨꯝꯃꯗꯅ ꯀꯨꯆꯨ ꯃꯨꯕꯗꯨꯗ ꯀꯩꯅꯣꯝ ꯃꯥꯟꯕ ꯑꯗꯨꯗꯤ ꯅꯪꯒꯤꯁꯦ ꯉꯧꯔꯗꯤ ꯌꯥꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯒꯦ ꯉꯧꯔꯗꯤ ꯌꯥꯅꯤꯀꯣ ꯍꯣꯏ ꯌꯥꯅꯤ ꯂꯥꯏꯔꯤꯛꯁꯨ ꯄꯥꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯁ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯌꯥꯝ ꯇꯜꯂꯦ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯃꯥꯛ ꯋꯥꯡꯗ ꯌꯥꯔꯣꯏꯀꯣ ꯅꯪꯅ ꯄꯥꯕ ꯉꯝꯗꯕ ꯖꯒꯥꯈꯩꯗꯣ ꯑꯩꯅ ꯃꯨꯟꯕ ꯂꯥꯛꯄ ꯇꯧꯔꯒ ꯏꯍꯟꯗꯣꯏꯅꯦ ꯁꯤꯗꯤ ꯐꯖꯅ ꯅꯤꯜꯂꯦ ꯆꯂꯣ ꯁꯨꯔꯕꯂꯥ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯀꯩ ꯁꯨꯔ ꯑꯩꯈꯣꯏ ꯕ꯭ꯔꯣꯁꯤꯅ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯑꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯔꯦꯕꯤꯖꯤꯇꯥ ꯅꯪꯗꯤ ꯑꯝꯇ ꯉꯥꯏꯀꯣ ꯅꯪ ꯅꯊꯨꯝꯗ ꯂꯥꯛꯑꯣ ꯀꯩꯅꯣ ꯃꯣꯏ ꯇꯧꯔꯤꯁꯤꯅ ꯀꯩ ꯍꯥꯏꯗꯣꯏꯖꯥꯠꯅꯣ ꯕ꯭ꯔꯣ ꯀꯩ ꯍꯥꯏꯒꯦ ꯕ꯭ꯔꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯣꯏꯒꯤ ꯔꯦꯕꯤꯖꯤꯇꯥꯗꯣ ꯈꯪꯅꯕ ꯀꯅꯥꯝꯇ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯅꯪꯅ ꯅꯌꯥꯝꯕꯩ ꯐꯅꯕ ꯈꯔ ꯁꯤꯜꯂꯣꯗꯅ ꯑꯪꯀꯜ ꯅꯪꯒꯤꯗꯤ ꯑꯟꯇꯤ ꯑꯣꯏꯅ ꯁꯦꯝꯕꯤꯔꯒꯦ ꯑꯟꯇꯤ ꯋꯥꯔꯤ ꯇꯣꯛꯁꯦ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯍꯤꯟꯖꯥꯡꯕꯨ ꯀꯅꯥꯅ ꯆꯥꯅꯤꯡꯗꯣꯏꯅꯣ ꯊꯃꯣꯏꯁꯦ ꯅꯍꯥ ꯌꯥꯝ ꯑꯣꯏꯔꯤꯗ ꯅꯣꯏꯅꯗꯤ ꯃꯥꯏꯁꯦ ꯎꯕꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯕ ꯌꯥꯏ ꯊꯃꯣꯏꯅ ꯅꯍꯥ ꯑꯣꯏꯔꯛꯄꯁꯤꯅꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯆꯞ ꯆꯥꯔꯕꯅꯤ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯂꯩꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯈꯪꯉꯤ ꯑꯪꯀꯜ ꯔꯦꯕꯤꯒꯤꯗꯤꯅꯦ ꯃꯄꯨ ꯄꯥꯟꯈ꯭ꯔꯕꯅꯦ ꯑꯪꯀꯜꯒꯤꯗꯤ ꯑꯟꯇꯤ ꯑꯃ ꯁꯦꯝꯕꯤꯔꯛꯀꯅꯤꯗ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯪꯀꯜ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯗ ꯅꯨꯄꯥꯒ ꯑꯣꯏꯔꯝꯃꯗꯤ ꯐꯖꯅ ꯅꯞꯄ ꯌꯥꯔꯕꯒꯥꯅꯦ ꯕ꯭ꯔꯣ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯃꯥꯅ ꯑꯣꯏꯅ ꯐꯨꯗꯔꯣꯏꯗ꯭ꯔꯣ ꯅꯨꯄꯤ ꯑꯣꯏꯔꯝꯕꯒꯤ ꯃꯥꯁꯨ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦꯅꯦ ꯋꯥꯔꯤ ꯑꯃ ꯁꯥꯔꯨꯁꯦ ꯔꯨꯁꯤꯇꯥꯗꯣ ꯍꯥꯏꯕꯤꯈ꯭ꯔꯕꯅꯦ ꯑꯩꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯌꯥꯔꯛꯑꯦ ꯌꯥꯔꯦ ꯍꯔꯥꯎꯒꯤꯅꯣ ꯑꯝꯇ ꯌꯥꯔꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯤ ꯗꯥꯏꯟꯁꯦ ꯀꯨꯆꯨꯁꯦ ꯈꯔ ꯉꯧꯍꯜꯂꯣꯅ ꯍꯥꯏꯔꯣ ꯅꯨꯄꯥꯅꯦ ꯇꯧꯔꯛꯀꯅꯤ ꯀꯥꯟꯅꯔꯣꯏ ꯑꯣꯏꯔꯣꯏ ꯉꯧꯍꯜꯂꯣ ꯈꯣꯏꯌꯦ ꯑꯗꯨꯒ ꯌꯥꯒꯤꯌꯦ ꯃꯥ ꯈꯪꯗ ꯇꯧꯔꯤꯅꯦ ꯌꯥꯝ ꯄꯪꯉꯦꯕ ꯃꯗꯣ ꯑꯁ ꯑꯩ ꯀꯨꯆꯨꯁꯦ ꯃꯤ ꯊꯤ ꯅꯨꯄꯥ ꯃꯥꯜꯂꯦ ꯑꯁ ꯀꯥꯞꯄꯦ ꯍꯥꯏꯅꯩꯅꯦ ꯅꯨꯄꯥ ꯃꯥꯟꯕꯗꯨꯅ ꯆꯠꯅꯔꯣꯏ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯌꯥꯝ ꯁꯤꯡꯕ ꯅꯨꯄꯤꯅꯤ ꯌꯥꯔꯣꯏ ꯑꯣꯏꯔꯣꯏ ꯉꯧꯍꯜꯂꯣ ꯈ꯭ꯋꯥꯏꯁꯤꯅꯤ ꯑꯁ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯁꯦ ꯑꯗꯣ ꯉꯧꯍꯜꯂꯗꯤ ꯌꯥꯅꯤ ꯍꯥꯏꯕ꯭ꯔꯥ ꯉꯧꯔꯗꯤ ꯌꯥꯅꯤ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯁꯤꯡꯕ ꯅꯨꯄꯤꯅꯤ ꯃꯗꯣ ꯄ꯭ꯂꯥꯟ ꯌꯥꯝ ꯍꯩꯕ ꯅꯨꯄꯥ ꯑꯉꯧꯕ ꯂꯧꯔꯒꯅꯦ ꯃꯆꯥ ꯑꯉꯧꯕ ꯄꯣꯛꯅꯤꯌꯦ ꯌꯦꯔꯥ ꯃꯥꯏꯁꯤꯗꯤ ꯀꯨꯆꯨ ꯃꯨꯕ ꯑꯩꯈꯣꯏ ꯎꯁꯤꯠꯇꯕꯩ ꯋꯥꯅꯤꯅꯦ ꯐꯩ ꯑꯩ ꯍꯌꯦꯡꯗꯩ ꯉꯧꯍꯜꯂꯛꯀꯅꯤꯀꯣ ꯉꯧꯔꯁꯨ ꯀꯨꯆꯨꯗꯣ ꯉꯧꯕꯇꯪꯅꯤ ꯌꯥꯔꯣꯏꯌꯦ ꯁꯦ ꯄꯨꯛꯁꯤꯁꯨ ꯈꯔ ꯍꯟꯊꯍꯜꯂꯣ
ꯄꯨꯛꯁꯤꯁꯨ ꯉꯧꯔꯦ ꯌꯥꯔꯦ ꯇꯧꯔꯒ ꯅꯕꯨꯛꯇꯣ ꯑꯃꯨꯛ ꯀꯪꯉꯦ ꯍꯥꯏꯔꯛꯀꯅꯤ ꯀꯩꯅꯣ ꯀꯨꯆꯨꯗ ꯅꯠꯇꯦ ꯑꯃꯨꯛ ꯄꯨꯛꯁꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯤꯌꯦ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯅ ꯍꯥꯏꯕ ꯋꯥꯅꯤ ꯈꯤꯇꯪ ꯑꯔꯨꯝꯕ ꯊꯥꯡꯒꯠꯂꯧ ꯐꯗꯣꯏꯖꯥꯠꯂꯥ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯗꯨ ꯅꯪ ꯌꯥꯅꯕ ꯑꯝꯇꯗꯤ ꯁꯤꯜꯂꯣꯏ ꯍꯣꯏ ꯕꯥ ꯑꯗꯨꯗ ꯇꯧꯔꯣ ꯂꯥꯛꯑꯣ ꯌꯥꯔꯦ ꯑꯗꯨꯅꯦꯕ ꯅꯪꯁꯨ ꯑꯝꯇ ꯉꯥꯏꯈꯣꯕ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯀꯩꯅꯣ ꯑꯩꯗꯤ ꯌꯥꯎꯗ꯭ꯔꯣ ꯇꯥꯇꯣꯟ ꯅꯪꯁꯨꯅꯦ ꯀꯩꯅꯣ ꯁꯦ ꯅꯣꯏꯅꯤꯒꯤꯅꯦ ꯂꯩꯔꯛꯄꯅꯦ ꯀꯔꯤꯅꯣ ꯇꯧꯈꯠꯂꯛꯏꯁꯤꯅ ꯑꯩꯈꯣꯏꯁꯦ ꯅꯥꯗꯅ ꯁ꯭ꯀꯨꯜꯁꯨ ꯆꯥꯡ ナꯏꯅ ꯀꯥꯍꯧꯗ꯭ꯔꯕ ꯑꯗꯣ ꯑꯦꯛꯖꯥꯝꯁꯦ ꯂꯥꯏꯔꯤꯛ ꯑꯝꯇ ꯄꯥꯗꯕꯗꯨꯗ ꯈꯤꯇ ꯁꯤꯟꯒꯦꯅ ꯍꯥꯏꯒꯦꯅ ꯇꯧꯕꯅꯦ ꯌꯥꯏꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯁꯦ ꯅꯣꯏꯒꯤꯗꯃꯛꯇꯅꯤ ꯅꯣꯏꯅ ꯁꯤꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯨꯡꯄꯥ ꯄꯥꯅꯤ ꯅꯣꯏꯅ ꯄꯨꯡꯁꯤꯟ ꯁꯤꯜꯂ ꯂꯣꯏꯔꯦ ꯅꯣꯏꯅ ꯃꯥꯔꯛ ꯄꯨꯡꯐꯪꯗ ꯐꯪꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯐꯪꯅꯤꯡꯉꯦ ꯃꯥꯔꯛꯇꯣ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯐꯪꯗꯕ ꯍꯥꯏꯁꯦ ꯅꯣꯏꯁꯨ ꯆꯣꯞꯇꯣꯏꯅꯤ ꯀ꯭ꯂꯥꯁ ꯑꯃꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯅꯣꯏꯅ ꯃꯥꯔꯛ ꯌꯥꯝ ꯐꯪꯗꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯐꯪꯍꯧꯔꯗꯤ ꯅꯣꯏ ꯆꯣꯞꯇ꯭ꯔꯣ ꯅꯈꯣꯏ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯏꯝꯄꯣꯔꯇꯦꯟꯁꯤꯡꯗꯣ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯉꯒ ꯐꯖꯅ ꯍꯣꯠꯅꯧꯀꯣ ꯑꯦꯛꯖꯥꯝ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯅꯈꯣꯏ ꯅꯁꯥꯅ ꯍꯣꯠꯅꯕ ꯑꯃ ꯆꯪꯏ ꯇꯥꯛꯄ ꯉꯥꯛꯇ ꯅꯈꯣꯏ ꯈꯟꯒꯅꯨ ꯅꯈꯣꯏꯒꯤ ꯍꯣꯠꯅꯕꯒꯤꯁꯨ ꯃꯊꯧ ꯌꯥꯝꯅ ꯂꯩꯀꯣ ꯑꯗꯨꯅ ꯑꯦꯛꯖꯥꯝ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯑꯉꯥꯡꯁꯥ ꯍꯌꯦꯡ ꯅꯈꯣꯏꯅꯅꯦ ꯍꯣꯠꯅꯕ ꯁꯣꯜꯂꯕ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯗ꯭ꯔꯕ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯑꯃꯗ ꯅꯈꯣꯏ ꯇꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯈꯣꯏ ꯋꯥꯒꯅꯤꯀꯣ ꯑꯗꯨꯅ ꯑꯣꯖꯥꯅ ꯇꯥꯛꯄ ꯉꯥꯛ ꯅꯠꯇꯦ ꯅꯈꯣꯏꯅ ꯍꯣꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯑꯉꯥꯡꯁꯥ ꯅꯈꯣꯏ ꯉꯥꯎꯁꯟꯅꯕ ꯈꯣꯠꯆꯟꯅꯕ ꯌꯥꯗꯦ ꯂꯥꯏꯔꯤꯛ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯩꯁ ꯑꯉꯥꯡꯁꯥ ꯅꯈꯣꯏ ꯄꯔꯐ꯭ꯌꯨꯝ ꯆꯥꯔꯛꯄ꯭ꯔꯥ ꯀꯩꯅꯣ ꯄꯔꯐ꯭ꯌꯨꯝ ꯃꯅꯝꯒꯤ ꯆꯝꯄ꯭ꯔꯥ ꯃꯅꯝ ꯑꯃ ꯅꯝꯃꯤꯗ ꯀꯥꯏꯗꯩꯅꯣ ꯑꯣꯖꯥ ꯑꯩꯗꯣ ꯉꯁꯥꯏ ꯁ꯭ꯀꯨꯜ ꯂꯥꯛꯄꯗ ꯆꯝꯄ꯭ꯔꯥꯒꯤ ꯁꯦꯝꯄꯨ ꯑꯃ ꯂꯨꯔꯛꯄ ꯑꯣ ꯑꯗꯨꯒꯤꯔꯥ ꯐꯔꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯍꯣꯠꯅꯍꯧꯒꯗꯕꯅꯤꯀꯣ ꯍꯩꯁ ꯁꯥꯏꯗꯅ ꯍꯦꯜꯂꯤ ꯃꯅꯝꯁꯦ ꯑꯣꯖꯥ ꯅꯝꯂꯤꯕ ꯃꯅꯝꯁꯦ ꯁꯝꯄꯨ ꯅꯠꯇꯦ ꯑꯣꯖꯥ ꯆꯝꯄ꯭ꯔꯥꯅꯤ ꯑꯣꯖꯥ ꯁꯤꯗ ꯈꯣꯛꯑ ꯂꯩꯔꯤꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯏꯕꯦꯝꯃ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯝꯄ꯭ꯔꯥ ꯈꯣꯛꯏꯗꯤ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯑꯣꯖꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗꯩ ꯈꯥꯡꯉꯝꯗ꯭ꯔꯦ ꯑꯣꯖꯥ ꯇꯨꯝꯅꯤꯡꯕꯅ ꯆꯝꯄ꯭ꯔꯥ ꯄꯨꯔꯛꯑꯒ ꯈꯣꯛꯑꯒ ꯅꯝꯃꯤꯅꯦ ꯑꯣꯖꯥ ꯇꯨꯝꯅꯤꯡꯗꯅꯕꯅꯦꯅ ꯍꯩꯠ ꯃꯁꯤ ꯎꯏꯒꯟꯕꯤ ꯑꯣꯏꯅ ꯇꯧꯔꯅ ꯉꯁꯤ ꯅꯪ ꯃꯄꯥꯟꯗ ꯂꯩꯔꯨꯔꯣ ꯆꯠꯂꯣ ꯑꯣꯖꯥ ꯑꯗꯨꯅ ꯐꯔꯅꯤ ꯑꯗꯣ ꯑꯣꯖꯥ ꯑꯩ ꯒꯦꯠꯇ ꯑꯣꯏꯅ ꯂꯦꯞꯄꯨꯔꯒꯦ ꯀꯔꯤ ꯑꯣꯖꯥ ꯇꯧꯕꯒꯤꯅꯣ ꯅꯪꯅ ꯒꯦꯠꯇ ꯂꯦꯞꯇꯣꯔꯤꯕꯕꯣ ꯃꯄꯥꯟꯗ ꯂꯦꯞꯄꯗꯤ ꯑꯣꯖꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯕꯅꯤꯅ ꯇꯨꯝꯅꯤꯡꯉꯛꯑꯅꯤ ꯒꯦꯠꯇ ꯑꯣꯏꯅ ꯂꯦꯞꯄꯨꯔꯒꯦ ꯂꯦꯞꯄꯤꯉꯩꯗ ꯎꯏꯔꯛꯑꯗꯤ ꯑꯣꯖꯥ ꯈꯗꯥꯡ ꯂꯣꯏ ꯀꯥꯏꯔꯅꯤ ꯒꯦꯠ ꯃꯌꯥꯗ ꯑꯣꯏꯅ ꯂꯦꯞꯄꯨꯒꯦ ꯑꯣꯖꯥ ꯃꯄꯥꯟꯗ ꯂꯦꯞꯄꯨꯔꯣ ꯆꯠꯂꯣ ꯍꯣꯏ ꯑꯣꯖꯥ ꯆꯠꯂꯣ ꯉꯁꯤꯗꯤ ꯑꯩ ꯑꯄꯥꯝꯕꯗꯣ ꯇꯧꯍꯧꯔꯒꯦ ꯆꯥꯟꯁ ꯑꯃ ꯂꯧꯔꯒꯦ ꯀꯩ ꯆꯥꯟꯁꯅꯣ ꯍꯥꯏꯁꯦ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯀꯥꯏꯗ ꯀꯅꯥꯒ ꯀꯃꯥꯏꯅ ꯆꯠꯇꯣꯏꯕ ꯏꯕꯥꯅꯤꯗꯤ ꯑꯩ ꯇꯧꯒꯦ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯀꯩꯅꯣ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯕ꯭ꯔꯣꯒꯤ ꯒꯥꯔꯤꯁꯦ ꯐꯗꯤ ꯐꯖꯔꯦꯍꯦ ꯃꯁꯤꯗꯤ ꯑꯩꯅ ꯑꯄꯥꯝꯕ ꯑꯣꯏꯌꯦ ꯑꯧ ꯑꯗꯨꯝ ꯌꯥꯕꯅꯦ ꯕ꯭ꯔꯣ ꯀꯣꯏꯔꯨꯁꯤꯔꯥ ꯌꯥꯝ ꯐꯩꯅ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯣꯏꯕꯁꯤ ꯌꯥꯝ ꯄꯥꯝꯃꯦ ꯅꯪꯅ ꯍꯥꯏꯔꯛꯏꯁꯦ ꯆꯞ ꯆꯥꯔꯦ ꯀꯣꯏꯊꯔꯨꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯒꯦꯔꯥ
ꯍꯣꯏ ꯌꯥꯏꯌꯦ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯑꯗꯨꯗꯤ ꯉꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁ ꯉꯁꯤꯗꯤ ꯀꯣꯏꯊꯔꯨꯔꯒꯦ ꯆꯠꯂꯁꯤ ꯍꯥꯏꯔꯣ ꯍꯣꯏ ꯆꯠꯂꯁꯦ ꯁꯣꯠꯄꯤꯔꯛꯑꯣ ꯅꯪ ꯊꯧꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯌꯥꯏꯅꯦ ꯀꯩꯅꯣ ꯕ꯭ꯔꯣ ꯑꯦ ꯀꯩꯅꯣ ꯇꯣꯡꯉꯣꯏꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯕ꯭ꯔꯣꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯅꯪ ꯊꯧꯕ ꯇꯜꯂꯕꯣ ꯑꯦ ꯑꯩ ꯊꯧ ꯍꯥꯏꯔꯕ ꯅꯠꯇꯤꯌꯦ ꯕ꯭ꯔꯣꯒ ꯅꯠꯇꯤꯌꯦ ꯑꯩ ꯆꯠꯇꯣꯏꯁꯦ ꯑꯩꯒ ꯆꯠꯇꯣꯏꯁꯦ ꯔꯦꯕꯤꯒ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯔꯣ ꯁꯤꯗ ꯀꯨꯏꯔꯛꯑꯣꯏ ꯕ꯭ꯔో ꯑꯣ ꯇꯨ ꯂꯥꯛꯂꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯇꯟꯖꯥꯁꯤꯗ ꯃꯃꯥꯟꯅꯕꯤ ꯂꯥꯛꯁꯤꯜꯂꯛꯏꯁꯤꯅ ꯅꯪ ꯌꯥꯝ ꯈꯦꯠꯅꯔꯦ ꯀꯨꯏꯃꯟꯈ꯭ꯔꯦ ꯅꯪꯁꯨ ꯑꯗꯣ ꯐꯗꯤ ꯐꯖꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯕ꯭ꯔꯣ ꯉꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨꯀꯣ ꯀꯩꯅꯣ ꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧ ꯌꯥꯒꯗ꯭ꯔꯣ ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯌꯨꯝ ꯆꯠꯀꯗ꯭ꯔꯣ ꯐ꯭ꯔꯦꯟꯅꯤ ꯅꯪꯁꯤꯗꯤ ꯀꯩꯅꯣ ꯃꯥꯅꯦ ꯐ꯭ꯔꯦꯟꯅꯦ ꯏꯌꯥꯝꯕꯗꯨꯗꯤ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯁꯨ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯤ ꯁꯨꯝ ꯄꯨꯖꯈ꯭ꯔꯦ ꯑꯁ ꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥ ꯇꯥꯗ꯭ꯔꯣ ꯁꯤꯗꯤ ꯄꯥꯕꯨꯡ ꯃꯥꯒꯤꯗꯤ ꯈꯔ ꯃꯔꯨ ꯑꯣꯏꯕ ꯃꯥꯜꯂꯤ ꯍꯦ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯗꯨꯒ ꯅꯪꯒ ꯀꯣꯏꯆꯠ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏꯅꯦ ꯉꯁꯤꯗꯒꯤ ꯅꯪ ꯒꯥꯔꯤ ꯁꯣꯛ ꯑꯃꯠꯇ ꯄꯥꯏꯕ ꯌꯥꯔꯣꯏ ꯈꯪꯕ꯭ꯔꯥ ꯑꯁ ꯄꯥꯕꯨꯡ ꯍꯣꯏ ꯃꯇꯝꯒ ꯃꯥꯟꯅꯗ꯭ꯔꯃꯤ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯅꯨꯄꯥ ꯅꯨꯄꯤꯒ ꯂꯣꯏ ꯇꯤꯟꯅ ꯃꯆꯤꯟꯅꯁꯨ ꯌꯥꯔꯝꯃꯤ ꯈꯨꯝ ꯇꯧꯏꯅꯤ ꯄꯥꯕꯨꯡ ꯍꯣꯏ ꯃꯇꯝꯒꯤ ꯅꯠꯇ꯭ꯔꯕꯅꯤ ꯀꯥꯏꯅ ꯍꯦ ꯃꯗꯨꯒ ꯅꯪꯒ ꯄꯨꯟꯕꯁꯤ ꯑꯩ ꯃꯤꯠ ꯌꯥꯝ ꯅꯥꯏꯅꯦ ꯄꯨꯜꯍꯟꯅꯤꯡꯗꯦꯅꯦ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯑꯩꯁꯨ ꯃꯐꯝ ꯈꯪꯗꯦ ꯍꯦ ꯑꯩꯒꯤ ꯊꯕꯛꯇꯨꯁꯨ ꯄꯥꯎ ꯂꯥꯛꯑꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯁꯤꯂꯣꯡꯗ ꯆꯠꯄ ꯇꯥꯔꯦ ꯅꯪꯁꯨ ꯁꯤꯂꯣꯡꯗ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯄꯥꯕꯨꯡ 12ꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯂꯣꯏꯁꯟꯅꯤꯡꯉꯤ ꯂꯣꯏꯔꯒ ꯆꯠꯂꯨꯁꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯦ ꯅꯪ ꯁꯤꯗ ꯊꯥꯕ ꯌꯥꯔꯣꯏꯅꯦ ꯅꯪ ꯁꯤꯗ ꯑꯩꯅ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯝꯃꯤꯕ ꯑꯁꯥꯁꯤꯗ ꯃꯗꯨꯒꯤ ꯅꯤꯄꯥ ꯃꯥꯟꯕ ꯅꯨꯄꯤꯔ ꯅꯤꯄꯥꯔ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯁꯪꯀꯛ ꯅꯥꯀꯛꯇꯨꯒ ꯑꯩ ꯌꯥꯝ ꯌꯦꯡꯕꯗ ꯃꯤꯠ ꯅꯥꯏꯅꯦ ꯃꯗꯨꯒ ꯄꯨꯁꯤꯜꯂꯛꯑꯗꯤ ꯅꯪ ꯃꯁꯝꯅꯦꯅ ꯀꯔꯝꯍꯥꯏꯅ ꯍꯥꯠꯂꯤꯕꯅꯣ ꯁꯝꯍꯥꯠ ꯂꯥꯍꯥꯠꯃꯛꯅꯦ ꯂꯤꯟꯅ ꯃꯃꯩ ꯀꯣꯟꯕ ꯑꯗꯨꯃꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯣꯟꯕꯗꯨꯒ ꯅꯪꯒ ꯁꯪꯒ ꯇꯧꯕ ꯌꯥꯔꯣꯏꯅꯦ ꯄꯥꯕꯨꯡ ꯅꯪꯁꯨ ꯉꯥꯡꯉꯤꯍꯦ ꯄꯪꯆꯥꯎ ꯁꯥꯎꯔꯤꯁꯤꯕꯨ ꯃꯤ ꯂꯨꯅ ꯇꯤꯟꯅꯧꯕꯩ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯅꯨꯄꯤꯒ ꯅꯤꯄꯥꯒꯕꯨ ꯂꯨꯅ ꯇꯤꯟꯅꯕ ꯌꯥꯕ꯭ꯔꯣ ꯆꯠꯃꯤꯟꯅꯕ ꯌꯥꯕ꯭ꯔꯣ ꯀꯥꯏꯗꯩ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤꯗꯤ ꯄꯥꯕꯨꯡ ꯍꯣꯏ ꯃꯇꯝꯗꯨ ꯅꯠꯇ꯭ꯔꯕꯅꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯑꯗꯨꯝ ꯇꯤꯟꯅ ꯌꯥꯔꯝꯅꯤ ꯃꯁꯤ ꯍꯦ ꯆꯪꯈ꯭ꯔ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤꯔ ꯅꯤꯄꯥꯔ ꯈꯪꯗꯕꯗꯨꯒ ꯀꯣꯏꯆꯠ ꯆꯠꯃꯤꯟꯅꯔꯗꯅ ꯒꯥꯔꯤ ꯃꯊꯟꯗꯒ ꯇꯣꯡꯃꯤꯟꯅꯔꯗꯅ ꯑꯔꯦꯝꯕꯗꯅꯦ ꯊꯥꯖꯟꯗꯅ ꯏꯕ ꯅꯪ ꯑꯩ ꯊꯦꯡꯉꯦ ꯆꯪꯉꯒꯦ ꯕ꯭ꯔꯣ ꯉꯥꯏꯕꯗꯣ ꯋꯥꯕꯤꯔꯝꯃꯅꯤ ꯍꯣꯏ ꯆꯪꯉꯦꯀꯣ ꯍꯣꯏ ꯕꯥꯏ ꯕꯥꯏ ꯒꯥꯔꯤꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯌꯥꯏꯌꯦ ꯁꯦ ꯉꯁꯥꯏꯅ ꯐ꯭ꯔꯦꯟ ꯑꯣꯏꯔꯕꯅꯦ ꯕ꯭ꯔꯣ ꯒꯥꯔꯤꯁꯦ ꯃꯈꯟ ꯃꯈꯟ ꯄꯨꯔꯛꯑꯣ ꯁꯤꯜꯂꯒ
ꯍꯣꯏ ꯄꯨꯔꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕ꯭ꯔꯣ ꯋꯥꯁꯨ ꯋꯥꯔꯝꯃꯅꯤ ꯑꯗꯨꯗꯤ ꯂꯩꯍꯧꯔꯒꯦ ꯕ꯭ꯔꯣ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯕ꯭ꯔꯣ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯅꯝꯕꯔ ꯄꯤꯔꯝꯕ ꯌꯥꯒꯗ꯭ꯔꯣ ꯅꯝꯕꯔ ꯍꯣꯏ ꯌꯥꯏꯌꯦ ꯍꯥꯏꯔꯣꯅꯦ 9366 941 868 ꯍꯣꯔꯦꯟ ꯐꯣꯟꯗ ꯁꯨꯝ ꯄꯥꯎ ꯍꯣꯠꯅꯔꯁꯦ ꯌꯥꯏ ꯂꯩꯍꯧꯔꯒꯦ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ ꯏꯇꯥꯎꯅ ꯀꯩꯅꯣ ꯅꯨꯄꯤꯔꯣꯝꯗ ꯑꯗꯨꯝ ꯌꯦꯡ ꯂꯩꯗꯨ ꯌꯥꯗꯦꯅꯦ ꯉꯛꯁꯦ ꯅꯨꯄꯤꯔꯣꯝꯗ ꯍꯦꯛꯇ ꯂꯩꯒꯤꯅꯤ ꯑꯩꯅ ꯌꯦꯡꯒꯦꯅ ꯌꯦꯡꯕ ꯅꯠꯇꯦꯕ ꯅꯨꯄꯤꯔꯣꯝꯗ ꯍꯦꯛꯇ ꯂꯩꯈꯤꯕ ꯑꯩ ꯃꯤꯠꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯁꯦ ꯎꯔꯗꯤꯅꯦ ꯉꯛꯁꯦ ꯍꯦꯛꯇ ꯂꯩꯈꯤꯕ ꯑꯩ ꯂꯥꯏꯗ ꯍꯪꯒꯦ ꯈꯜꯂꯤꯅꯦꯕ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯦ ꯅꯨꯄꯤ ꯃꯁꯛ ꯐꯖ ꯎꯔꯗꯤꯅꯦ ꯍꯦꯛꯇ ꯌꯦꯡꯅꯤꯡꯉꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯑꯩꯒꯤ ꯏꯔꯥꯟ ꯅꯠꯇꯦꯕ ꯁꯤ ꯏꯁ ꯌꯥꯔꯦ ꯅꯪꯁꯨ ꯅꯪ ꯈꯨꯌꯦꯡꯗꯨꯗꯤ ꯍꯦꯃꯟꯈ꯭ꯔꯦ ꯅꯪ ꯅꯪꯀꯣ ꯁꯦꯟꯅꯕꯗ ꯑꯩ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ ꯃꯁꯛ ꯊꯤꯔꯝꯃꯗꯤ ꯑꯩꯁꯨ ꯌꯦꯡꯉꯣꯏꯅ ꯐꯖꯕꯩ ꯌꯦꯡꯕꯤꯕ ꯋꯥꯅꯤ ꯑꯩꯅꯔꯣ ꯁꯤꯕꯣ ꯃꯤ ꯂꯣꯏ ꯍꯥꯏꯅꯔꯝꯅꯤꯀꯣ ꯅꯪ ꯅꯨꯄꯤꯔꯣꯝꯗꯗꯤ ꯌꯦꯡ ꯂꯩꯅ ꯅꯃꯤꯠꯇꯣ ꯄꯩꯔ ꯑꯗꯨꯝ ꯂꯩꯌꯦꯕ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯅꯨꯀꯣ ꯏꯀꯥꯏꯖꯩꯕ ꯈꯪꯗ꯭ꯔꯦꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯤꯠꯁꯦ ꯀꯣꯠꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯃꯤꯠꯁꯦ ꯀꯣꯠꯊꯣꯛꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯦꯡꯉꯔꯣꯏꯗꯅ ꯑꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯗ ꯈꯔ ꯌꯦꯡꯉꯨꯅꯨ ꯍꯥꯏꯕꯅꯤ ꯌꯥꯔꯦꯉꯣ ꯅꯪꯁꯨ ꯃꯤꯁ ꯇꯝꯐꯥꯗ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯗꯨꯅꯤ ꯑꯗꯨꯝ ꯌꯦꯡꯗꯕꯒ ꯁꯥꯔꯗꯅ ꯌꯥꯔꯦꯉꯣ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯦ ꯅꯨꯄꯤꯗ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯔꯗꯕꯅꯤ ꯑꯣꯏꯔꯔꯣꯏꯗꯕ ꯋꯥꯅꯤ ꯀꯔꯤꯅꯣ ꯃꯥ ꯇꯧꯔꯤꯁꯤꯅ ꯍꯣꯏ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯃꯌꯥꯝ ꯂꯣꯏ ꯁꯨꯔꯝꯃꯦꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯈꯔ ꯉꯧꯔꯦ ꯑꯃꯨꯕ ꯑꯩꯅ ꯉꯧꯕꯁꯦ ꯑꯩ ꯏꯁꯥꯁꯨ ꯍꯩꯅꯗꯦ ꯄꯥꯝꯖꯗꯦ ꯑꯗꯨꯕꯨ ꯏꯁꯄꯤꯁꯦꯜꯂꯤ ꯐꯣꯔ ꯁꯝꯋꯥꯟ ꯃꯌꯥꯝ ꯃꯃꯤꯡꯗꯤ ꯀꯣꯟꯅ ꯍꯥꯏꯖꯔꯒꯦ ꯃꯥꯅ ꯉꯧꯔꯣ ꯍꯥꯏꯕꯒꯤ ꯉꯧꯕ ꯌꯥꯝ ꯄꯥꯝꯕꯒꯤ ꯑꯩ ꯉꯁꯤ ꯉꯧꯖꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯉꯧꯅ ꯀ꯭ꯂꯥꯁꯁꯦ ꯍꯦꯛꯇ ꯐꯝꯖꯔꯒꯦ ꯃꯌꯥꯝ ꯅꯣꯛꯇꯤ ꯅꯣꯛꯅꯕꯤꯅꯨꯀꯣ ꯍꯧꯖꯤꯛꯀꯤ ꯉꯧꯕ ꯄꯥꯝꯃꯤꯕ ꯃꯤꯁꯦ ꯃꯥꯗꯤ ꯈꯤꯇꯪ ꯃꯣꯃꯣꯟꯒ ꯅꯣꯛꯇꯅ ꯍꯔꯥꯎꯕ ꯃꯥꯜꯂꯦ ꯑꯩꯁꯨ ꯈꯤꯇꯪ ꯍꯔꯥꯎꯋꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯉꯧꯔꯗ꯭ꯔꯣ ꯉꯧꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯈꯣꯏꯃꯣ ꯈꯣꯏꯃꯣ ꯍꯥ ꯀꯩꯅꯣ ꯉꯥ ꯈꯔ ꯐꯥꯎꯁꯤ ꯂꯥꯛꯑꯣ ꯀꯩ ꯉꯥꯅꯣ ꯍꯥꯏꯁꯦ ꯑꯁ ꯏꯁꯤꯜꯂ ꯐꯥꯗꯧꯅꯦ ꯉꯝꯃꯔꯣꯏ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛꯀꯥꯟ ꯁꯤꯠꯄꯒꯥꯏ ꯑꯁ ꯌꯥꯗ ꯇꯧꯏꯅꯦ ꯃꯤꯗꯨꯅꯅꯦ ꯁꯤꯠꯂꯒ ꯉꯥ ꯐꯥꯕꯗꯣ ꯆꯥꯅꯤꯡꯉꯦ ꯇꯧꯕ ꯌꯥꯔꯦ
ꯅꯪꯒꯤ ꯑꯣꯏꯔꯝꯅꯤ ꯀꯔꯤ ꯉꯥꯅꯣ ꯆꯥꯅꯤꯡꯉꯤꯁꯦ ꯍꯥꯏꯔꯣ ꯑꯩ ꯂꯩꯔꯒꯦ ꯌꯥꯔꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯩꯊꯣꯛꯁꯨ ꯉꯥꯏꯗꯅ ꯂꯩꯔꯒ ꯆꯥꯕ ꯉꯥꯗꯨ ꯅꯠꯇꯤꯌꯦ ꯏꯁꯤꯠꯂꯒ ꯐꯥꯕ ꯉꯥꯗꯣ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯃꯤꯗꯨꯅ ꯑꯗꯨꯏꯅꯦ ꯍꯥꯏꯕ ꯀꯅꯥꯅꯣ ꯃꯤꯗꯅꯣ ꯃꯃꯥꯡꯗꯁꯨ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦꯅ ꯃꯤꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯄꯦꯄꯥ ꯑꯗꯨ ꯍꯩꯅꯗꯦꯀꯣ ꯑꯩ ꯑꯗꯨ ꯁꯣꯏꯔꯝꯅꯤꯕ ꯅꯠꯇꯦ ꯍꯟꯗꯛꯇꯤꯅꯦ ꯌꯥꯝ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯃꯤꯅꯦ ꯑꯣ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯐꯥꯕ ꯉꯥꯗꯨ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯑꯣ ꯌꯥꯔꯦ ꯀꯩꯁꯨ ꯌꯥꯝ ꯄꯤꯔꯣꯏ ꯅꯪ ꯂꯣꯏ ꯆꯠꯆꯧ ꯊꯤꯕꯣꯡꯗꯤꯕ ꯂꯥꯛꯑꯣ ꯄꯤꯀꯦꯁꯦ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯌꯣꯄꯥꯛꯁꯨ ꯄꯥꯏꯔꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯁꯤꯜꯂꯁꯦ ꯁꯥꯔꯀꯥꯟꯁꯤꯗ ꯑꯁ ꯁ꯭ꯋꯥꯏꯗ ꯁꯤꯜꯂ ꯀꯃꯥꯏꯅ ꯉꯥ ꯐꯪꯗꯣꯏꯅꯣꯍꯦ ꯁ꯭ꯋꯥꯏꯁꯤꯗꯤ ꯉꯥ ꯑꯝꯇ ꯂꯩꯔꯝꯃꯣꯏ ꯏꯅꯦ ꯁꯈꯤ ꯍꯣꯏꯒꯤ ꯐꯥꯝꯗꯣ ꯐꯥꯝ ꯀꯥꯏꯒꯤꯃꯤ ꯑꯗꯨꯒꯤ ꯃꯣꯏ ꯐꯥꯝ ꯃꯅꯥꯛꯇꯨꯗꯅꯦ ꯈꯣꯡꯕꯥꯟ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ ꯉꯥ ꯃꯌꯥꯝ ꯐꯥꯎꯔꯁꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦꯀꯣ ꯉꯁꯤꯅꯦ ꯎꯀꯥꯕꯤꯒꯨꯝꯕ ꯉꯥꯃꯨꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯅꯦꯕ ꯃꯥ ꯍꯥꯏꯔꯛꯏꯗꯣ ꯇꯥꯎꯔ ꯆꯥꯍꯧꯕꯗꯣ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯐꯥꯗꯣꯏꯁꯦ ꯃꯤꯒꯤꯗ ꯂꯩ ꯃꯤꯒꯤꯗ ꯅꯁꯥ ꯆꯥꯅꯤꯡꯕꯩꯗꯤ ꯍꯥꯏꯗꯤ ꯅꯪꯅ ꯃꯤꯒꯤ ꯍꯩ ꯍꯣꯠꯅꯔꯤꯉꯩꯗ ꯌꯥꯔꯦ ꯑꯩꯈꯣꯏꯕꯨꯛꯇ ꯇꯣ ꯌꯥꯔꯦ ꯌꯥꯝ ꯀꯪꯗꯣꯔꯦ ꯍꯥꯏꯕꯅꯤꯗ ꯑꯁꯤꯗꯩ ꯁꯤꯜꯂꯨꯔꯁꯤ ꯂꯥꯛꯑꯣ ꯑꯦ ꯃꯣꯡꯕ꯭ꯔꯣ ꯉꯥ ꯃꯣꯡꯕ꯭ꯔꯣ ꯀꯩꯅꯣ ꯁꯤꯔꯣ ꯉꯥ ꯂꯩ ꯍꯥꯏꯁꯤꯕꯣ ꯑꯦ ꯉꯥ ꯃꯣꯡꯕ꯭ꯔꯣ ꯀꯌꯥꯝ ꯂꯨꯒꯦ ꯌꯦꯡꯉꯣ ꯂꯨꯗꯤ ꯂꯨꯍꯦ ꯑꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯚꯤꯝꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯌꯥꯔꯦ ꯁꯤꯂꯣꯡ ꯆꯪꯗ꯭ꯔꯣ ꯃꯤ ꯁꯤꯠꯂꯧꯔꯣ ꯑꯁ ꯁꯤꯗꯤ ꯑꯩ ꯂꯦꯞ ꯊꯨꯝꯗꯣꯔꯦꯍꯦ ꯌꯥꯔꯦ ꯀꯨꯝꯃꯣ ꯁꯤꯁꯦ ꯁꯤ ꯊꯤꯡꯉꯣ ꯌꯥꯔꯦ ꯑꯩ ꯐꯥꯔꯝꯗꯥꯏ ꯆꯪꯉꯛꯀꯦ ꯀꯨꯝꯃꯣꯌꯦ ꯃꯥꯒꯤ ꯐꯥꯕ ꯂꯥꯛꯑꯒ ꯀꯨꯝꯃꯣꯌꯦ ꯖꯣꯕ ꯇꯧꯁꯜꯂꯣ ꯁꯤ ꯍꯥꯞꯆꯜꯂꯣ ꯑꯁ ꯅꯥꯀꯟ ꯁꯤꯠꯀꯗꯝꯃꯤ ꯁꯤꯗ ꯍꯥꯞꯄꯨꯅꯦ ꯄꯟ ꯊꯤꯡꯕꯗꯩ ꯍꯩꯇꯕꯅꯤꯅ ꯁꯤꯠꯄꯗꯩ ꯁꯤꯠꯄꯤꯔꯒꯦ ꯍꯩꯔꯣꯏ ꯂꯩꯈꯣꯝ ꯄꯥꯏꯔꯝꯗꯥꯏꯗꯤ ꯑꯝꯇ ꯍꯩꯔꯣꯏ ꯅꯣꯏꯅꯤ ꯑꯗꯣ ꯉꯥ ꯐꯥꯕꯗꯤ ꯐꯖꯅ ꯍꯩꯀꯣ ꯌꯥꯔꯦ ꯑꯩ ꯐꯥꯔꯝꯗꯥꯏ ꯆꯪꯉꯛꯀꯦ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ 좀 ꯇꯞꯅ ꯇꯧ ꯂꯩꯗꯣ ꯀꯔꯤꯅꯣ ꯁꯤꯗꯤ ꯑꯩ ꯇꯪꯈꯥꯏ ꯆꯠꯂꯝꯃꯤꯁꯦ ꯇꯨ ꯁꯨꯛꯂꯥꯛꯑꯦ ꯀꯨꯝꯕ ꯀꯤ ꯇꯧ ꯂꯩꯔꯦ ꯁꯠꯇꯧ ꯆꯥꯔꯝꯗꯥꯏꯗꯗꯤ ꯃꯌꯥꯝ ꯂꯦꯟ ꯇꯥꯟꯅꯔꯛꯈꯤꯅꯤ ꯂꯣꯏꯁꯜꯂꯣ ꯑꯝꯇ ꯅꯨꯡꯁꯥꯅ ꯃꯔꯣꯟ ꯁꯥꯕꯅꯦ ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯦ ꯃꯨꯁꯟꯈꯤꯗꯅ ꯅꯨꯄꯤꯅ ꯑꯝꯇ ꯄꯥꯝꯗꯗꯅ ꯉꯥꯅꯦ ꯂꯩꯔꯝꯅꯤ ꯂꯩꯔꯝꯃꯣꯏꯁꯨ ꯈꯪꯗꯦ ꯍꯦꯛ ꯂꯩꯔꯝꯗꯕꯗ ꯅꯕꯥꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅꯤ ꯐꯝꯃꯒ ꯈꯗꯥꯡ ꯉꯥꯡꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯁꯨ ꯐꯝꯃꯒ ꯈꯗꯥꯡ ꯉꯥꯡꯕ ꯍꯥꯏꯔꯕ ꯋꯥꯕꯒ 와봐 야봐 와래가 아무도 봐도되나고 pandu ka hela kanuko hatak ka hela dio oi de kedorgi waza ka bu den dong ma ne ma chi su ngeng de sing de na weni tawro sisalo ai pande leirage kelani padana thui ye ơi ngà bên này khai rồi ngà lại mang đi 공은 나무 냈어 상이니고 나도 pandu ningai de ta tawo kari
bro kai tu no kai tu no ai sila ini bro ngahandi baton am pula ke har ngasi baton bro am tu dina ngasi dai kaure purakpa sumo ngasi am hawo ne loi ba ngayo katang pige yam pi dia di hoi yaye ngam phare bro si chau dro ngamu natro oh chau he is ya mi hinga di ngam man thokre ngam sam ni asit lo ka to yam da baton na sit lo Sina mu ka ile farak tanu mu lain baton tinu mu la khani na asaram jai lo mu lai I kar kan ko he tok salo sak tok salo na bu leitra maleda leitra male lo sel dro bro lo le ya mi yam phai ne sire pha bane kra khoi mo bro ya na chere am ta thiro yani da how ne bro singa ji di imphan ta phangam moi senang habdo khra di mo le ado san tho ya ni na san tho sim sa do le du ho sam tho yani da ka nga hap sai no si happy raje asyam biro he यार हे अस यारनी यमले यानी कैसे हलो न ब्रो जरा फारोइबा यार किधर हुई यार से ब्रो यामदी यामद्रे से यामदी यमले यारे नुसादा वाना लेपंगाई बेने दुदी ब्रो सुम हाइदोक्रो होय होय सुम हेरोगे होय मथंगदि ब्रो गाइडो सिनसिनदना फजा फजा ब्रो porake hoi pare chalage ko hoi kari huyeng nu nangi duna यारे मथंग di lanu hoi si dia ko ju mathak thai lepa yeng amni phai kai kan da oi pusa kare ni se asi busolo ngai no ngacha e chok bai gi mi ko ngakho ai sai phai do si jeram ni sim de gi chok bai oi yare se ke doroge sidane ai nga je solo bi ro ai solo pi thokro non tro ai khranga na chalamage nang nga khar lai dai ne pike nang si khara check taro mo ya wai sa jing sa lenu samang ta ngai bige nabai da hari ai thambi labage no yumda ai hana chalamage ba yare ka dardo to ai ni ke doroge ai ja thada da ta dugu ba mayum du loi yai leram dre mi suklo lo se ai gi saruk to suklo ai lo ro se pi thokra du de ai gi saruk to nabai ta khana ai thambi labage ba isa je wa re ba oh pare chalamage ko du te phajane ni piram ko sa leram ni piram de khoni ka mai tong ni power si oi singa ji na bani saru am te yaudi ko ai ni nga sai dro mi do mi do gine kari oi
ꯄꯨꯗ ꯄꯨꯈꯤꯅꯦ ꯉꯥꯗꯣ ꯄꯝꯃ ꯑꯗꯨꯋꯥꯏꯗ ꯇꯨꯁꯜꯂꯣꯍꯦ ꯁꯤꯔꯣ ꯑꯗꯨꯒ ꯑꯗꯨꯋꯥꯏꯗ ꯅꯪ ꯂꯥꯛ ꯑꯣꯏꯔꯣꯏ ꯑꯁꯤ ꯉꯥꯁꯦ ꯑꯝꯇ ꯐꯪꯉꯔꯣꯏ ꯈꯪꯉꯦ ꯑꯩꯈꯣꯏꯅ ꯑꯁ ꯅꯥꯀꯟ ꯁꯤꯜꯂꯨꯔꯁꯨ ꯂꯥꯛꯑꯣ ꯋꯥꯈꯩ ꯐꯥꯔ ꯄꯨꯔ ꯆꯠꯈꯤꯅꯦ ꯑꯦ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ ꯂꯩꯈꯣꯝ ꯑꯃ ꯂꯩꯅꯥꯡꯉꯣ ꯀꯥꯏ ꯆꯠꯂꯤꯅꯣ ꯅꯪꯕꯣ ꯂꯧꯕꯨꯛ ꯀꯝꯃꯨꯏꯔꯣ ꯏꯁꯤꯜꯂꯨꯏꯅꯦ ꯀꯅꯥ ꯏꯁꯤꯜꯂꯨꯔꯤꯕ ꯅꯪꯗꯤ ꯄꯤ ꯀꯦꯒ ꯑꯩꯈꯣꯏ ꯍꯨꯝ ꯑꯁ ꯀꯩꯗꯧꯕꯩ ꯁꯤꯠꯂꯤꯕ ꯃꯊꯣꯡ ꯆꯥꯕ ꯊꯕꯛ ꯑꯝꯇ ꯇꯧꯗꯦ ꯅꯪꯁꯤꯗꯤ ꯅꯪꯕꯨ ꯉꯔꯥꯡ ꯏꯁꯤꯠꯄꯒꯤ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅꯦ ꯑꯩꯅ ꯍꯥꯏꯅ ꯅꯪ ꯏꯁꯤꯜꯂꯨꯔꯤꯕ ꯍꯥꯏꯁꯦ ꯑꯁ ꯑꯗꯨꯏ ꯐꯥꯔꯣꯏꯅꯦ ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯒꯤ ꯁꯤꯗꯤꯕ ꯌꯦꯡꯉꯨ ꯇꯨ ꯉꯥꯁꯦ ꯇꯨ ꯍꯣꯏꯅꯦ ꯌꯥꯝ ꯐꯥꯏꯅꯤ ꯁꯤꯗꯤ ꯅꯪ ꯆꯥꯅꯤꯡꯕꯩ ꯂꯣꯏ ꯀꯥꯏ ꯌꯥꯎꯔꯕꯅꯤ ꯖꯒꯥꯗ ꯐꯥꯏꯅꯣ ꯁꯤꯕꯨ ꯄꯨꯛꯂꯥꯎꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯃꯣꯏ ꯐꯥꯔꯝꯗꯣ ꯏꯁꯤꯡ ꯄꯥꯊꯣꯛꯑꯦꯅ ꯃꯤꯋꯥ ꯇꯥꯗꯅꯕ ꯅꯣꯏ ꯑꯁ ꯀꯩꯗꯧꯕꯩ ꯇꯥꯗꯣꯏꯅꯣ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤꯍꯦ ꯍꯋꯥꯏ ꯊꯣꯡꯉꯝꯕꯅꯦ ꯁꯤ ꯑꯣꯏꯅ ꯊꯣꯡꯉꯨꯔꯒꯦ ꯅꯪ ꯍꯔꯥꯎꯔꯕ ꯅꯠꯇ꯭ꯔꯣ ꯍꯔꯥꯎꯔꯦ ꯀꯩꯅꯣ ꯉꯥ ꯐꯥꯔꯒꯕꯨ ꯀꯞꯀꯗ꯭ꯔꯣ ꯑꯩꯒꯤꯗꯤ ꯅꯪ ꯍꯔꯥꯎꯔꯗꯤ ꯌꯥꯔꯦꯗ ꯑꯗꯣ ꯅꯪꯗꯤ ꯅꯪꯒꯤꯁꯨ ꯈꯔ ꯄꯨꯒꯣꯗꯅ ꯌꯥꯔꯦ ꯅꯪ ꯂꯣꯏ ꯆꯠꯆꯔꯣ ꯃꯕꯥꯅꯤ ꯁꯤ ꯂꯧꯔꯤꯌꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯎꯅ ꯆꯥꯎꯀꯣ ꯑꯩꯒꯤꯗꯤ ꯌꯥꯔꯅꯤꯗ ꯃꯕꯥꯅꯤꯁꯨ ꯉꯥ ꯌꯥꯝ ꯐꯥꯎꯔꯤꯌꯦ ꯏꯁꯤꯜ ꯍꯧꯔꯤꯌꯦ ꯈꯨꯌꯥ ꯑꯃ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯌꯥꯝꯗꯣꯏꯖꯥꯠꯅꯤꯗ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣꯅꯦ ꯕꯥꯇꯤꯟꯁꯤꯗꯤ ꯌꯥꯔꯅꯤꯗ ꯅꯉꯣꯟ ꯂꯩꯕꯨ ꯆꯞ ꯃꯥꯟꯅꯩ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤꯍꯦ morning. ꯑꯣꯖꯥ ꯀ꯭ꯂꯥꯁ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯣꯖꯥ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯀꯣꯁꯃꯦꯇꯤꯛꯀꯤ ꯑꯣꯏꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠ ꯆꯩ ꯀꯩꯗꯣ ꯄꯨꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁ꯭ꯀꯨꯜꯅꯤꯅ ꯄꯥꯔꯂꯔꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯣꯖꯥꯁꯤ ꯐꯥꯕꯤꯕꯅ ꯐꯠꯇ꯭ꯔꯣ ꯀꯅꯥꯅꯣꯅꯦ ꯇꯨꯁꯤꯗ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣ ꯇꯩꯗ꯭ꯔꯗꯤ ꯌꯦꯡꯕ ꯌꯥꯗꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯂꯥꯁ ꯕꯦꯟꯁꯀꯤꯁꯦ ꯍꯣꯏ ꯑꯣꯂꯤꯚꯔ ꯑꯩꯈꯣꯏ ꯁꯤꯗꯅꯦ. ꯄꯨꯔꯛꯑꯦ ꯃꯁꯛꯁꯤꯒ ꯑꯣꯖꯥ ꯑꯩꯈꯣꯏ ꯀꯩꯝ ꯄꯨꯔꯛꯇꯤꯌꯦ ꯀꯩꯅꯣ ꯁꯤ ꯀꯩꯅꯣ ꯑꯁ ꯀꯩꯝ ꯌꯥꯎꯗꯤꯌꯦ ꯁꯤꯗꯤ ꯀꯣꯂꯣꯝ ꯍꯥꯞꯄꯩꯅꯦ ꯑꯣꯖꯥ ꯕꯦꯒꯇꯣ ꯍꯥꯡꯇꯣꯛꯄꯤꯌꯨꯕ ꯂꯤꯞꯁꯇꯤꯛꯅꯦ ꯑꯣꯖꯥ ꯂꯤꯞꯁꯇꯤꯛ ꯆꯤꯝꯕꯥꯟ ꯇꯩꯅꯕ ꯑꯁ ꯃꯁꯤ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯂꯩꯕ꯭ꯔꯣ ꯆꯤꯝꯕꯥꯟꯗ ꯂꯤꯞꯁꯇꯤꯛ ꯇꯩꯕ ꯂꯩꯕ꯭ꯔꯣ ꯍꯥ ꯍꯦ ꯅꯪꯒꯤꯗꯨ ꯀꯩꯅꯣ ꯌꯦꯡꯉꯤ ꯕꯣꯏꯗꯣ ꯍꯥꯡꯇꯣꯛꯄꯤꯌꯨ ꯑꯣꯖꯥ ꯕꯣꯏꯗꯣ ꯍꯥꯡꯇꯣꯛꯄꯤꯌꯨ ꯑꯣꯖꯥ ꯀꯩꯝ ꯄꯨꯔꯛꯇꯤꯌꯦ ꯀꯥꯏꯅꯤ ꯑꯣꯖꯥ ꯇꯞꯅ ꯁꯤ ꯀꯩꯅꯣꯕ ꯅꯣꯏ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯦ ꯅꯪꯒꯤꯗꯤ ꯀꯩꯝ ꯌꯥꯎꯗꯤꯌꯦ ꯑꯣꯖꯥ ꯄꯞ ꯌꯥꯎꯕꯅꯦ ꯄꯞ ꯑꯣꯖꯥ ꯔꯨꯃꯥꯟꯗ ꯌꯦꯡꯕꯤꯌꯨ ꯔꯨꯃꯥꯟꯗ ꯆꯦꯡꯗꯣ ꯕꯦꯒꯇꯨ ꯆꯦꯡ ꯆꯤꯡꯊꯣꯛꯅꯦ ꯍꯥꯡꯇꯣꯛ ꯀꯩꯅꯣ ꯑꯗꯨ ꯀꯩꯅꯣ ꯁꯨꯔꯗꯨꯅ ꯀꯔꯤ ꯐꯅꯌꯥꯝ ꯊꯦꯡꯉꯐꯥꯎ ꯂꯥꯛꯇꯦꯕ ꯑꯁ ꯃꯥꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯒ ꯀꯣꯏꯕ ꯆꯠꯄ ꯌꯥꯝ ꯄꯥꯝꯕꯅꯦ ꯃꯥꯒ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯈ꯭ꯔꯖꯥꯠꯂꯅꯦ ꯁꯣꯝꯗ ꯑꯩꯅ ꯉꯥꯏꯔꯤꯁꯤꯒ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦꯕ ꯀꯨꯏꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯀꯨꯏꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯃꯣꯟꯅꯦ ꯇꯨꯝꯅꯤꯡꯈꯠꯂꯛꯑꯦꯗ ꯑꯁ ꯅꯨꯄꯤ ꯉꯥꯏꯕꯁꯦ ꯋꯥꯏ ꯍꯥꯏꯁꯦ ꯆꯨꯝꯕꯖꯥꯠꯅꯤ ꯋꯥꯏꯍꯦ ꯑꯁ ꯄꯨꯛꯀ ꯂꯣꯏ ꯈꯣꯡꯒꯠꯂꯦ ꯇꯧꯔꯤꯁꯦ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯋꯥꯔꯝꯃꯅꯤꯅ ꯅꯪꯗꯤ ꯉꯁꯥꯏ ꯉꯥꯏꯕꯗ
ꯆꯪꯉ ꯃꯅꯨꯡꯗ ꯀꯩꯝ ꯆꯥꯗ꯭ꯔꯤꯕ ꯃꯅꯨꯡ ꯉꯁꯥꯏꯗꯒꯤ ꯀꯥꯏꯗꯩꯅꯣꯗ ꯅꯣꯏ ꯂꯥꯛꯑ ꯆꯥꯒꯦ ꯂꯩꯔꯝꯃꯤꯅꯦ ꯀꯩ ꯆꯥꯁꯤꯒꯦ ꯑꯗꯨꯗꯤ ꯀꯩ ꯆꯥꯁꯤꯒꯦ ꯁꯤꯁꯨ ꯋꯥ ꯄꯥꯛ ꯉꯥꯡꯒꯟꯗꯕꯅꯤꯅꯦ ꯍꯣꯏꯁꯦ ꯑꯗꯨꯗꯤ ꯑꯩ ꯑꯣꯔꯗꯔ ꯇꯧꯔꯒꯦꯀꯣ ꯑꯩ ꯑꯃ ꯍꯦꯛꯇ ꯇꯧꯔꯒꯦ ꯁꯤ ꯁꯨꯝ ꯂꯩꯌꯨ ꯀꯩꯅꯣ ꯍꯥ ꯁꯤ ꯁꯨꯝ ꯂꯩꯌꯨ ꯀꯩꯅꯣ ꯀꯩꯝ ꯆꯥꯔꯣꯏꯁꯦ ꯍꯥꯏꯔꯣ ꯃꯤ ꯈꯩꯃꯨꯅ ꯁꯤꯂꯣꯡ ꯆꯠꯂꯝꯗꯥꯏꯒꯤ ꯃꯥ ꯇ꯭ꯔꯤꯠ ꯇꯧꯒꯦ ꯍꯥꯏꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯤꯟꯅꯔ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ ꯑꯩ ꯑꯣꯔꯗꯔ ꯇꯧꯔꯒꯦꯕ ꯊꯨꯝꯃꯤꯍꯦ ꯊꯨꯝꯃꯤꯍꯦ ꯊꯨꯝꯕꯅꯤ ꯆꯤꯅꯤꯅꯤ ꯑꯣ ꯅꯪꯁꯦ ꯉꯧꯕ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯄꯥꯝꯃꯦ ꯑꯗꯣ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯉꯩꯗ ꯉꯧꯍꯟꯒꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯅꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯁꯤꯂꯣꯡ ꯆꯠꯁꯦꯁꯤꯅꯕꯨ ꯑꯩꯅ ꯉꯧꯕꯁꯦ ꯅꯉꯣꯟꯗꯗꯤ ꯌꯥꯝ ꯌꯦꯡꯍꯟꯅꯤꯡꯕ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯑꯗꯣ ꯑꯩꯁꯦ ꯀꯌꯥꯝ ꯉꯧꯒꯦ ꯉꯧꯗꯦ ꯑꯣ ꯑꯩꯁꯦ ꯈꯔ ꯃꯨꯗꯤ ꯃꯨꯕꯅꯤ ꯑꯩꯅ ꯁꯤꯂꯣꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯉꯧꯔꯒ ꯊꯣꯛꯂꯛꯀꯦꯀꯣ ꯉꯧꯊꯣꯛ ꯉꯧꯔꯒ ꯊꯣꯛꯂꯛꯇꯣꯏꯅꯤ ꯌꯥꯝ ꯉꯧꯍꯜꯂꯛꯑꯣ ꯀꯣꯔꯤꯌꯥꯒꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯗꯣ ꯃꯃꯥꯏꯒ ꯁꯤꯠ ꯅꯥꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯉꯧꯍꯜꯂꯨꯀꯣ ꯑꯗꯨꯏꯗꯤ ꯌꯥꯝ ꯐꯖꯅꯤ ꯅꯪꯗꯤ ꯃꯤꯠꯁꯨ ꯐꯖꯩ ꯅꯥꯇꯣꯟꯁꯨ ꯐꯖꯩ ꯃꯩꯗꯥꯁꯨ ꯌꯥꯝ ꯆꯨꯝꯃꯦꯕ ꯑꯗꯨꯗ ꯉꯧꯔꯗꯤꯀꯣ ꯃꯤꯒ ꯂꯣꯏ ꯉꯥꯎꯅꯗꯣꯏꯅꯦ ꯑꯥꯎ ꯌꯥꯏꯌꯦ ꯑꯩ ꯁꯣꯏꯗꯅ ꯉꯧꯍꯜꯂꯛꯀꯦ ꯑꯩꯗꯤ ꯉꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯀ꯭ꯂꯥꯁꯇ ꯅꯪꯅ ꯅꯣꯛꯄ ꯎꯔꯒ ꯐꯥꯔꯝꯗꯕ ꯄꯔꯥꯒꯁꯦ ꯂꯣꯏ ꯐꯥꯕꯤꯅꯦ ꯑꯩꯅꯤ ꯑꯗꯒꯤꯗꯤ ꯏꯟꯖꯥꯡ ꯍꯥꯎꯇ꯭ꯔꯁꯨ ꯅꯪꯅ ꯅꯣꯛꯄꯗꯣ ꯎꯔꯒ ꯅꯤꯡꯁꯤꯡꯉꯒ ꯑꯗꯨꯝ ꯍꯥꯎꯋꯤ ꯈꯪꯗꯦꯗ ꯑꯋꯥꯕ ꯊꯕꯛ ꯑꯃ ꯁꯨꯔꯁꯨ ꯅꯪꯅ ꯅꯣꯛꯄꯗꯣ ꯅꯤꯡꯁꯤꯡꯉꯗꯤ ꯑꯗꯨꯝ ꯋꯥꯕ ꯐꯩ ꯅꯪꯅ ꯅꯣꯛꯄꯁꯦ ꯎꯕꯗ ꯆꯥꯛ ꯄꯨꯛꯂꯥꯝꯗ ꯂꯥꯝꯃꯤ ꯅꯪꯅ ꯅꯣꯛꯄꯁꯦ ꯏꯍꯦ ꯀꯩꯅꯣꯝ ꯈꯜꯂꯝꯃꯅꯤ ꯐꯥꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯈꯜꯂꯝꯃꯅꯤ ꯅꯪꯒꯤ ꯅꯣꯛꯄꯒꯤ ꯃꯒꯨꯟꯁꯦ ꯁꯩꯊꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯑꯩꯁꯦ ꯅꯣꯛꯄ ꯐꯖꯖꯥꯅꯤꯅ ꯑꯁ ꯌꯥꯝ ꯐꯖꯩꯗꯨꯗꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯑꯩ ꯑꯣꯔꯗꯔ ꯇꯧꯁꯜꯂꯝꯃꯕꯅꯦ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯅꯕꯥꯅꯤ ꯉꯧꯕꯒꯤ ꯋꯥꯔꯤꯗꯣ ꯀꯣꯐꯤ ꯄꯣꯔꯛꯑꯦ ꯀꯩꯀꯩ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯉꯧꯕꯩ ꯃꯇꯥꯡꯗꯁꯨ ꯈꯔ ꯉꯥꯡꯈ꯭ꯔꯃꯤ ꯃꯥꯅꯅꯦ ꯑꯩꯁꯦ ꯅꯣꯛꯄ ꯐꯖꯩ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯦ ꯑꯣ ꯍꯥꯏꯕꯅꯦ ꯁꯨꯝ ꯍꯥꯏꯕꯅꯦ ꯃꯥꯅ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯌꯦ ꯍꯟꯖꯟ ꯍꯟꯖꯟ ꯑꯗꯨꯗ ꯉꯥꯡ ꯂꯩꯔꯦ ꯀꯩꯅꯣ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕ ꯍꯥꯏꯁꯦ ꯑꯣ ꯉꯧꯕꯩ ꯃꯇꯥꯡꯗꯗꯤ ꯀꯩ ꯍꯥꯏꯅꯔꯒꯦ ꯅꯕꯥꯅꯤꯗꯤ ꯃꯥ ꯉꯧꯍꯜꯂꯅꯤ ꯍꯥꯏꯌꯦ ꯁꯤꯂꯣꯡꯗꯩ ꯊꯣꯛꯂꯛꯄꯗ ꯑꯣ ꯁꯤꯂꯣꯡꯗꯩ ꯊꯣꯛꯂꯛꯄꯕꯨꯗꯤ ꯅꯪ ꯂꯦꯡꯗꯅ ꯂꯩꯇꯥꯕꯅꯤꯅꯦ ꯀꯩꯝ ꯄꯥꯈꯠꯂꯨꯅꯨꯁꯦ ꯑꯩ ꯂꯩꯁꯤꯗꯤ ꯑꯩ ꯁꯦꯟꯅꯕꯤꯔꯒꯦ
ꯊꯛꯆꯜꯂꯣ ꯀꯩꯅꯣ ꯆꯠꯄ ꯍꯩꯇ꯭ꯔꯕꯣ ꯁꯥꯏꯗ ꯆꯥꯎꯔ ꯁꯥꯕꯤꯒ 미운에 그렇다는 게 Đây là vấn đề không rảnh. Nhưng mà vấn đề thật là không rảnh. Đây là phu vi không rảnh. Đây là phu vi không rảnh. Làm quyền này. Chưa chỉ đang nói bà xong cái tụng. Chưa chỉ đang nói bà xong cái tụng. School day không tao thôi rồi. Chưa bà xong cái tụng. Chưa bà xong cái tụng không tao. Bác chứ nè. Thảo ra bà. Sẽ thảo đi thảo này. 세 타라네 Thảo. 타라세 Năng thả ra cả. 낭나 타라가 Akwai hôm đi xin việc này ta. 얘 này đại nè Ha. ha Sao sang cái này. sao sang cái này Xôi xôi ra nè. Mà xăm lên tới gì cả. mà xăm lên tới gì cả Xôi bây giờ còn nào đấy. thôi bây giờ còn rồi Mày không quay không quay còn nào đâu. à bây giờ quay còn nào cái này sao ra con nào Nuôi được ạ. Ôi. Đừng có làm. nâng cái thèm nào ha nâng cái thèm nào bạn Thong lô. Thong lô thong lô. hào rồi đấy sẽ hào xem đấy sọc ta rồi Cái đồ cho làm ăn rồi. Cái đồ nó gì? Chiều hôm giờ. 저 해, sakta, sakta 지금 맞. 저 해, saknena, 맞상 지금 프로젝트를 말lega. Cái thao cái nó nào. 야이다. 나 마시고 리버 마음새 밤이라. Cứ môn bỏng cái nó cái gì tao làm vậy. Cái nó bỏng cái mai cùng tao làm đi không có gì đâu. Dạ đấy, tôi bị thua ra đi. 야래 들 필요하지. 이나 먹을 수 없고. 아무도 뭐. 아주 해로라다. 중학교 나오니까. À bên nuôi ta, à bên nuôi. Tôi bố cái thằng salo bố. 나는 오늘 가서 안 Cái thôi, anh phải sang cái số lượng đi. Sao ăn được thôi. À rồi. Mai La. Tuyệt đối chẳng giảm nè. Dạ được đi, sáu lần nè. Không được đâu. Ai cái đồ tôi nó không được. ꯀꯩꯅꯣꯕ ꯅꯣꯏ ꯕꯥ ꯈꯜꯂꯤꯗꯨꯕꯣ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ ꯇꯨꯌꯦꯜꯞꯇꯨꯗꯗꯤ ꯂꯣꯏꯁꯤꯜꯂꯒ ꯆꯠ ꯌꯥꯔꯕꯗꯨꯕꯨ Anh Silong changredi khara sennabiramko. ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨꯅꯦ ꯑꯩ ꯂꯩꯁꯤꯗꯤ Khwaidai luridi unaba phangoi ꯅꯪꯒꯤꯗꯤ ꯈꯔ ꯐꯩꯅꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯩꯗꯤ ꯌꯥꯝ ꯋꯥꯍꯧꯔꯅꯤ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯔꯦꯝꯕ ꯇꯥꯗꯧ ꯃꯥꯜꯂꯦ ꯄꯟꯊꯨꯡ ꯌꯧꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯑꯩꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯅꯪꯅ ꯄꯥꯡꯕꯤꯕ ꯃꯇꯦꯡ ꯃꯌꯥꯝꯗꯣ ꯀꯅꯥꯅ ꯄꯥꯡꯕꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯅꯣꯏ ꯄꯥꯕꯨꯡ ꯂꯩꯍꯧꯕ꯭ꯔꯣ ꯂꯩꯇ꯭ꯔꯒꯗꯤ ꯏꯃꯨꯡꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯦ ꯐꯝꯃꯒ Kete, nang kay dorge.
ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ. ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯎꯉꯝꯃꯤꯁꯤꯅ ꯀꯩꯒꯤ? ꯅꯪꯅ ꯂꯥꯡꯗꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯂꯩꯖꯕꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯎꯍꯧꯏ. ꯑꯗꯨꯕꯨ ꯅꯪ ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯪ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ. ꯅꯪꯒꯤ ꯑꯔꯣꯟꯕꯗꯣ ꯑꯩꯈꯣꯏꯗ ꯁꯦꯌꯔ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯀꯦꯞꯇꯦꯟ, ꯅꯪ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ. ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ. ꯑꯩ ꯈꯪꯗꯅꯅꯦ ꯃꯐꯝꯁꯤꯗꯒꯤ ꯁꯨꯡꯂꯦꯡ ꯂꯦꯡꯉꯣꯏ. ꯑꯇꯩ ꯀꯩꯁꯨꯒꯤ ꯅꯠꯇꯦ. ꯑꯩꯒꯤ ꯏꯃꯥꯗꯣ ꯈꯪꯍꯧꯗꯅ ꯊꯥ ꯃꯔꯤ ꯃꯉꯥ ꯃꯃꯥꯡꯗꯒꯤ ꯂꯥꯏꯌꯣꯡ ꯀꯟꯅ ꯅꯥꯔꯦ. ꯇꯦꯁꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ. ꯑꯗꯨꯕꯨ ꯇꯥꯡꯕ ꯀꯔꯤ ꯂꯩꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ. ꯑꯩꯈꯣꯏ ꯏꯃꯥ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯄꯥꯕꯨꯡꯁꯨ ꯌꯥꯝ ꯋꯥꯔꯦ. ꯃꯥꯅ ꯇꯥꯜꯂꯛꯄ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯏꯃꯥ ꯅꯥꯕꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ. ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯐꯥꯎꯕ ꯊꯤꯕ ꯉꯝꯗꯦ. ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅ ꯐꯅꯤ. ꯅꯪ ꯀꯩꯗꯧꯕꯒꯤ ꯗ꯭ꯔꯣꯞ ꯇꯧꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ. ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯣ. ꯑꯩꯈꯣꯏ ꯂꯨꯅ ꯇꯤꯟꯅꯔꯨꯕꯒꯤ ꯀꯩ ꯀꯥꯟꯗꯣꯏꯅꯣ? ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯀꯣ. ꯑꯣꯖꯥ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ. ꯑꯣꯖꯥ ꯑꯩ ꯌꯨꯝꯗ ꯀꯣꯜ ꯑꯃ ꯇꯧꯖ ꯌꯥꯒꯗ꯭ꯔꯥ? ꯍꯜꯂꯣ, ꯅꯪ ꯀꯩꯗꯧꯔꯒꯦ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯗꯤ? ꯍꯥ? ꯏꯃꯥꯕꯨ ꯀꯥꯏꯗ? ꯑꯣ ꯑꯗꯨꯗꯤ ꯂꯥꯛꯑꯒꯦ, ꯅꯪ ꯊꯝꯃꯨꯀꯣ. ꯑꯣꯖꯥ ꯑꯩ ꯌꯨꯝꯗ ꯑꯅꯥꯕ ꯑꯃ ꯌꯥꯎꯔꯦ, ꯑꯗꯨꯅ ꯑꯩ ꯈꯤꯇꯪ ꯉꯟꯅ ꯍꯟꯕ ꯌꯥꯒꯗ꯭ꯔꯥ? ꯐꯔꯦ ꯑꯗꯨꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯍꯥꯏꯔꯝꯃꯒ ꯆꯠꯂꯣꯀꯣ. ꯑꯣ ꯊꯦꯡꯛ ꯌꯨ ꯁꯥꯔ. ꯌꯥꯔꯦ, ꯁꯤꯗ ꯑꯝꯇ ꯈꯥꯝꯕꯤꯔꯣ ꯕꯕꯥ. ꯌꯥꯔꯦ ꯁꯤꯗ. ꯕꯔꯥꯁꯦ.
ꯔꯦꯕꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯏꯃꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯔꯤ. ꯌꯥꯝꯅ ꯁꯣꯛꯄꯗꯤ ꯅꯠꯇꯦ. ꯑꯗꯣ ꯃꯈꯣꯡꯗꯨꯗꯤ ꯆꯠꯄ ꯉꯝꯍꯧꯗ꯭ꯔꯦ. ꯐꯥꯔꯃꯥꯁꯤꯗꯒꯤ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯂꯧꯔꯨꯕꯒꯤ ꯄꯩꯁꯥ ꯄꯤꯊꯣꯛꯇ꯭ꯔꯤꯅ ꯏꯃꯥꯗꯣ ꯌꯨꯝꯗ ꯄꯨꯊꯔꯛꯇ꯭ꯔꯤ. 이마기 희장나비 식세 아이를 좀 열어보네. 아도 그나없다디 레이블락디 까까호이 이놈 싸이데서 한구래. 아도 셀럽다 레이타리 나를 보고 이 마띵부 그나 방비도이노. 이마도 그이 사람디 수건디 마콩도 삿방가 마우디 이마 또 앱사해. ꯌꯥꯔꯦ ꯇꯣꯛꯑꯁꯦ. ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏꯌꯦ. 이마ꯒꯤ ꯄꯩꯁꯥꯗꯣ ꯑꯩꯅ ꯁꯣꯝꯗ ꯐꯅꯕ ꯁꯤꯜꯂꯒꯦ. ꯆꯠꯁꯤ ꯂꯥꯛꯑꯣ. ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯂꯥꯛꯑꯣ. ꯂꯥꯛꯑꯣꯁꯦ. ꯍꯧꯒꯠꯂꯣ.